ꯃꯃꯥꯡꯉꯩꯒꯤ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯔꯕ ꯂꯩꯄꯥꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯩꯄꯥꯛ ꯑꯗꯨꯕꯨ ꯍꯦꯟꯅ ꯁꯛ ꯇꯥꯛꯂꯤꯕ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯗ ꯁꯛꯅ ꯁꯣꯟꯅꯔꯤꯕ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯊꯥꯅꯤꯜ ꯀꯧꯕ ꯅꯤꯡꯊꯧꯒꯤ ꯁꯦꯅꯥꯄꯇꯤ ꯑꯣꯏꯕ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ ꯅꯨꯄꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯊꯥꯡꯒꯤ ꯀꯥꯡꯂꯣꯟ ꯂꯥꯟꯒꯤ ꯑꯣꯏꯕ ꯂꯥꯂꯣꯟ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯑꯃꯁꯨ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯃꯔꯝꯅ ꯂꯩꯄꯥꯛ ꯑꯗꯨ ꯃꯃꯤꯡ ꯆꯠꯄ ꯂꯩꯄꯥꯛ ꯑꯃ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯁꯛꯐꯝ ꯁꯥꯑꯣꯡ ꯁꯕꯥꯟꯗ ꯂꯩꯄꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯩꯁꯥ ꯀꯌꯥꯒꯤ ꯊꯃꯣꯏ ꯂꯣꯏꯅꯃꯛ ꯑꯗꯨ ꯁꯨꯝꯍꯠ-ꯌꯥꯏ ꯆꯦꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯥꯅꯤꯜ ꯉꯁꯤ ꯐꯥꯎꯕꯗ ꯃꯍꯥꯛꯅ ꯈꯣꯏꯗꯥꯖꯕꯤ ꯂꯩꯔꯥꯡ ꯑꯃꯠꯇ ꯊꯦꯡꯅꯔꯝꯗꯦ꯫ ꯅꯨꯄꯤꯗꯁꯨ ꯀꯌꯥ ꯄꯨꯛꯅꯤꯡ ꯂꯨꯀꯟꯗꯕ ꯑꯣꯏꯕꯅ ꯌꯨꯝ ꯄꯥꯟꯕꯒꯤ ꯃꯇꯝ ꯌꯧꯔꯕꯁꯨ ꯊꯧꯁꯥꯗꯅ ꯑꯗꯨꯃꯛ ꯂꯩꯊꯣꯛꯂꯝꯃꯤ꯫ ꯍꯦꯟꯅ ꯋꯥꯔꯤꯕꯗꯤ ꯊꯥꯅꯤꯜꯒꯤ ꯑꯄꯣꯛꯄꯤ ꯀꯕꯣꯛꯂꯩ ꯑꯃꯁꯨꯡ ꯑꯄꯣꯛꯄ ꯃꯥꯡꯒꯣꯜꯖꯥꯎꯅꯗꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯀꯟꯅ ꯇꯛꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯊꯥꯅꯤꯜꯗꯨ ꯂꯝꯕꯤꯗ ꯆꯠꯅ ꯆꯠꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯄꯨꯈ꯭ꯔꯤ ꯑꯃꯒꯤ ꯃꯄꯥꯜꯗ ꯉꯥꯏꯍꯥꯛ ꯐꯝꯂꯒ ꯋꯥꯈꯜ ꯇꯧꯔꯝꯃꯤ꯫ ꯊꯥꯅꯤꯜ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯅ ꯍꯥꯏꯔꯤꯕ ꯑꯁꯤꯁꯨ ꯆꯨꯝꯃꯤ, ꯑꯗꯨꯕꯨ ꯑꯩꯕꯨ ꯅꯨꯄꯤꯗꯤ ꯂꯩꯇꯅ ꯀꯔꯝꯅ ꯂꯨꯍꯣꯡꯉꯣ ꯍꯥꯏꯕꯅꯣ? ꯃꯣꯏꯅ ꯍꯥꯏꯅ ꯁꯤꯡꯅꯒꯗꯧꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯑꯩꯒ ꯍꯥꯟꯅ ꯊꯃꯣꯏ ꯈꯪꯅꯕꯁꯨ ꯅꯠꯇꯦ, ꯍꯌꯦꯡꯋꯥꯏ ꯀꯔꯝꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯒꯗꯧꯔꯤꯕꯅꯣ? ꯑꯁ, ꯑꯣꯟꯊꯣꯛꯅ ꯃꯊꯥ ꯁꯥꯈ꯭ꯔꯦꯗ꯫ ꯆꯍꯤꯁꯦ ꯂꯤꯗ ꯂꯤꯁꯜꯂꯛꯂꯕꯗꯤ ꯋꯥꯈꯜ ꯂꯩꯇꯥꯐꯝ ꯈꯪꯗꯦ ꯍꯥꯏꯕꯁꯦ ꯆꯨꯝꯈ꯭ꯔꯕꯖꯥꯠꯅꯤꯀꯣ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯅꯨꯄꯤ ꯈꯔꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯊꯥꯅꯤꯜꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯑꯩꯗꯤ ꯉꯁꯥꯏꯈꯩ ꯇꯔꯪ ꯑꯃꯗ ꯂꯥꯛꯄꯅ ꯂꯝꯕꯤꯒꯁꯦ ꯃꯊꯣꯡ ꯃꯔꯝ ꯑꯃꯇ ꯈꯪꯗ꯭ꯔꯤꯅꯤ꯫ ꯑꯩꯅ ꯂꯩꯔꯤꯕꯁꯤꯕꯨ ꯀꯗꯥꯏꯗꯅꯣ? ꯃꯤꯁꯨ ꯀꯅꯥꯃꯠꯇ ꯎꯗꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯨꯄꯤ ꯑꯃꯅ ꯅꯣꯛꯂꯒ ꯏꯇꯥ, ꯇꯨ ꯃꯁꯤꯒꯤ ꯂꯩꯁꯦ ꯃꯁꯛꯁꯦ ꯅꯣꯛꯅꯤꯡꯗ꯭ꯔꯥ? ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯂꯒ ꯍꯣꯏꯅꯦ, ꯑꯩꯁꯨ ꯉꯁꯥꯏ ꯃꯈꯩ ꯌꯦꯡꯉꯒ ꯅꯣꯛꯑꯝꯃꯤꯅꯦ꯫ ꯊꯥꯅꯤꯜ ꯃꯇꯤꯟ ꯑꯗꯨ ꯀꯨꯠ ꯌꯣꯠꯊꯔꯒ ꯃꯤꯕꯨ ꯑꯣꯏꯔꯤꯕ꯭ꯔꯥ ꯂꯥꯏꯕꯨ ꯑꯣꯏꯔꯤꯕ꯭ꯔꯥ ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ? ꯑꯩꯕꯨ ꯒ꯭ꯌꯥꯟꯒ ꯑꯝꯇ ꯇꯥꯗ꯭ꯔꯦꯃꯤ꯫ ꯑꯗꯨꯕꯨ ꯈꯣꯟꯖꯦꯜ ꯑꯁꯦ ꯀꯗꯣꯝꯗꯒꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗꯣꯛꯇꯕ ꯌꯥꯗꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯑꯁꯨꯝ ꯂꯦꯞꯇꯅ ꯆꯪꯂꯛꯄꯅ ꯂꯩꯀꯣꯜ ꯑꯃꯗ ꯌꯧꯔꯛꯂꯦ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯗꯤ ꯑꯁꯨꯝ ꯍꯧꯅ ꯍꯧꯅ ꯅꯣꯛꯄ ꯇꯥꯔꯛꯂꯝꯃꯤ꯫ ꯊꯥꯅꯤꯜꯅ ꯁꯨꯝ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯅꯥꯄꯤ ꯁꯤꯡꯕꯤ ꯈꯔ ꯂꯦꯡ ꯍꯥꯏꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯤꯟꯊꯕ ꯇꯧꯗꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯃꯈꯛ ꯊꯣꯔꯛꯂꯦ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯅꯤ ꯈꯪꯅꯔꯗꯨꯅ ꯀꯟꯅ ꯂꯥꯎꯃꯤꯟꯅꯔꯝꯃꯤ꯫ ꯊꯥꯅꯤꯜꯅ ꯉꯛꯅ ꯏꯇꯥꯎ ꯖꯤꯂꯥ ꯅꯠꯇ꯭ꯔꯣ? ꯅꯪꯗꯤ ꯑꯁꯣꯡꯕ ꯃꯔꯛꯁꯤꯗ ꯀꯔꯤ ꯇꯧꯔꯝꯃꯤꯕ? ꯂꯤꯟ ꯊꯤꯔꯤꯔꯣ? ꯖꯤꯂꯥ ꯂꯥꯎꯕꯗꯨ ꯐꯠ ꯂꯦꯞꯂꯒ ꯊꯥꯅꯤꯜꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯏꯇꯥꯎ ꯊꯥꯅꯤꯜ, ꯑꯁ ꯅꯪ ꯑꯣꯏꯔꯦ꯫ ꯑꯩꯗꯤ ꯌꯦꯛꯅꯕꯁꯤꯡꯒꯤ ꯂꯥꯟꯃꯤꯔ ꯑꯩꯕꯨ ꯍꯥꯠꯀꯗꯕꯒꯤ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯂꯨꯔꯦ꯫ ꯑꯁ, ꯁꯣꯔꯒꯁꯦ ꯑꯃꯨꯛꯇ ꯐꯖꯅ ꯍꯣꯟꯊꯈꯤꯒꯦ꯫ ꯋꯥꯁꯤ ꯍꯥꯏꯔꯒ ꯄꯥꯈꯠꯄꯗꯨ ꯐꯅꯅꯕ ꯍꯥꯏꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯁꯥꯡꯅ ꯍꯣꯟꯗꯣꯛ ꯍꯣꯟꯖꯤꯟ ꯁꯥꯟꯅꯔꯝꯃꯤ꯫ ꯌꯥꯔꯦꯍꯦ, ꯅꯨꯄꯥꯅꯕꯨ ꯑꯗꯨꯛ ꯌꯥꯝ ꯁꯣꯟꯕ꯭ꯔꯣ? ꯅꯠꯇꯦ, ꯅꯪꯕꯨ ꯀꯔꯤ ꯇꯧꯔꯝꯂꯤꯕꯅꯣ? ꯑꯩꯗꯤ ꯁꯥ ꯀꯩ ꯂꯥꯏꯔ ꯍꯥꯏꯅ ꯐꯥꯎꯕ ꯈꯜꯂꯨꯔꯕꯅꯤꯅꯦ꯫ ꯖꯤꯂꯥ ꯁꯣꯔꯗꯨ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯅꯦ ꯍꯦꯛ ꯇꯥꯏꯗ꯫ ꯑꯩꯕꯨꯗꯤ ꯂꯥꯏꯔꯤ, ꯅꯪꯗꯤ ꯀꯔꯤ ꯇꯧꯕ ꯂꯥꯛꯏꯅꯣ ꯃꯐꯝꯁꯤꯗ? ꯑꯩ ꯊꯤꯕ ꯂꯥꯛꯏꯔꯣ? ꯅꯨꯄꯤ ꯈꯟꯕ ꯍꯦꯟꯗꯣꯛꯇꯅ ꯑꯩ ꯑꯃꯨꯛ ꯈꯟꯕ ꯍꯧꯔꯒꯦ ꯍꯥꯏꯔꯣ? ꯑꯩꯗꯤ ꯋꯥꯈꯜ ꯑꯃꯗ ꯃꯪꯂꯒ ꯂꯥꯛꯄꯗ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯂꯝꯂꯤꯕꯅꯤ꯫ ꯉꯥꯏꯈꯣꯅꯦ, ꯃꯐꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯅꯤꯒꯤ ꯈꯣꯟꯖꯦꯜꯒꯨꯝꯕ ꯇꯥꯏ, ꯅꯣꯛꯑꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯨꯝꯕ꯫ ꯅꯠꯇꯦ, ꯃꯣꯏꯗꯨꯕꯨ ꯍꯦꯂꯣꯏꯒꯥꯏꯗꯨ ꯑꯣꯏꯔꯕ ꯖꯥꯠꯂꯥ? ꯅꯪ ꯃꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅ ꯉꯝꯕ꯭ꯔꯣ? ꯃꯣꯏꯒ ꯎꯅꯔꯨꯔꯕꯣ? ꯖꯤꯂꯥꯅ ꯅꯣꯛꯂꯒ ꯍꯦꯔ ꯏꯇꯥꯎ, ꯑꯩꯕꯨ ꯃꯥꯏꯕꯔꯣ? ꯅꯪꯒꯤ ꯋꯥꯇꯥꯗꯨꯗꯤ ꯑꯩ ꯐꯥꯎ ꯀꯤꯕꯨ ꯀꯤꯁꯤꯜꯂꯛꯑꯦ꯫ ꯀꯗꯥꯏꯗꯒꯤ ꯍꯦꯂꯣꯏꯅꯣ? ꯑꯃꯅ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯒꯗꯧꯔꯤꯕꯅꯤ, ꯑꯗꯨꯒ ꯑꯃꯗꯨꯅ ꯃꯥꯒꯤ ꯃꯇꯥꯔꯣꯏꯅꯦ꯫ ꯃꯣꯏ ꯊꯪꯅꯕ ꯂꯩꯄꯥꯛ ꯑꯁꯤꯗꯒꯤꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩ ꯍꯦꯛꯄ ꯂꯥꯛꯄꯅꯤ, ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯕ꯫ ꯊꯥꯅꯤꯜ ꯃꯉꯛ ꯑꯗꯨ ꯅꯣꯝꯂꯒ ꯑꯩꯗꯤ ꯃꯁꯛꯁꯨ ꯎꯍꯧꯗꯦ, ꯈꯣꯟꯖꯦꯜ ꯇꯃꯛ ꯇꯥꯗꯨꯅ ꯂꯥꯏ ꯑꯣꯏꯔꯖꯥꯠꯂꯅ ꯈꯜꯂꯨꯔꯕꯅꯤ꯫ ꯑꯗꯣ ꯏꯇꯥꯎ, ꯃꯇꯥꯔꯣꯏꯗꯣ ꯃꯁꯛ ꯁꯥꯊꯤꯅ ꯐꯖꯕꯅꯤꯍꯦ, ꯅꯪ ꯃꯗꯨ ꯑꯣꯏꯅ ꯌꯦꯡꯍꯧꯔꯒꯦꯔꯣ? ꯑꯁ ꯇꯥꯅꯤꯡꯗꯦꯗ ꯏꯇꯥꯎ,
ꯃꯊꯥꯅ ꯃꯊꯥ ꯁꯥꯔꯤꯀꯥꯟꯁꯤꯗ ꯂꯥꯛꯑꯣ ꯑꯁꯤꯒꯤ ꯎꯖꯥꯎ ꯑꯁꯤꯒꯤ ꯃꯈꯥ ꯑꯁꯤꯗꯅꯦ ꯉꯥꯛꯇ ꯑꯗꯨꯝ ꯐꯝꯂꯨꯁꯦ ꯑꯩ ꯌꯥꯝ ꯋꯥꯔꯦꯕ ꯏꯁ ꯍꯩ ꯍꯦꯛꯄꯤꯔꯨꯕ ꯎ ꯀꯥꯔꯨꯕ ꯍꯨꯃꯥꯡ ꯇꯥꯔꯨꯕ ꯑꯩꯅ ꯋꯥꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯅꯪ ꯑꯣꯏꯅ ꯋꯥꯁꯤꯜꯂꯛꯑꯦꯅꯦ ꯅꯨꯄꯤ ꯈꯟꯕꯗ ꯅꯀꯣꯛ ꯑꯗꯣ ꯋꯥꯔꯝꯃꯅꯤꯅꯦ ꯅꯪ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯣ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯥꯗ ꯐꯝꯊꯔꯝꯃꯤ ꯖꯤꯂꯥꯅ ꯅꯠꯇꯦ ꯅꯪꯅ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯔꯤꯗꯨꯕꯨ ꯀꯔꯤ ꯑꯋꯥꯕ ꯂꯩꯔꯒꯦꯕ ꯑꯁ ꯑꯩꯒꯤꯕꯨ ꯀꯔꯤ ꯑꯣꯏꯅꯤ ꯂꯨꯍꯣꯡꯕꯒꯤꯅꯤꯗꯅ ꯑꯩꯅꯗꯤ ꯄꯨꯟꯁꯤ ꯑꯁꯦ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯅ ꯈꯜꯂꯕꯅꯤ ꯑꯁ ꯏꯇꯥꯎ ꯅꯪꯁꯤꯗꯤ ꯅꯁꯛ ꯐꯖꯩ ꯍꯥꯏꯕꯒꯤ ꯃꯇꯤꯛ ꯅꯃꯤꯠꯁꯨ ꯌꯥꯝꯅ ꯌꯥꯝꯃꯤ ꯅꯠꯇꯦ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯊꯕꯥꯗꯨꯁꯨ ꯐꯖꯩ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯂꯤꯛꯂꯥꯗꯨꯁꯨ ꯐꯖꯩ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯆꯅꯨ ꯂꯩꯃꯗꯨꯁꯨ ꯐꯖꯩ ꯑꯗꯨ ꯅꯠꯇꯕꯁꯨ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯁꯤꯗ ꯅꯪꯅ ꯑꯄꯥꯝꯕ ꯑꯝꯇ ꯄꯣꯛꯇ꯭ꯔꯕ꯭ꯔꯣ ꯍꯥꯏꯁꯤꯕꯣ ꯅꯪ ꯂꯥꯏꯔꯩꯄꯥꯛꯇꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯣꯏꯅ ꯂꯧꯒꯦ ꯍꯥꯏꯔꯕ ꯀꯧꯕꯤꯌꯨꯔꯣ ꯂꯥꯏꯔꯦꯝꯕꯤꯗꯣ ꯉꯥꯎꯔꯒ ꯆꯠꯈ꯭ꯔꯒꯦꯔꯣ ꯅꯪ ꯊꯥꯅꯤꯜ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ ꯏꯇꯥꯎ ꯅꯣꯏꯅꯗꯤ ꯑꯩꯁꯦ ꯃꯤꯠ ꯌꯥꯝꯃꯦꯅ ꯈꯜꯂꯤꯕ ꯑꯗꯨꯕꯨ ꯇꯁꯦꯡꯕꯗꯤ ꯃꯗꯨ ꯂꯥꯟꯒꯅꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯩ ꯂꯩꯁꯥ ꯀꯅꯥ ꯑꯃꯠꯇꯒ ꯅꯨꯡꯁꯤꯅꯕꯁꯨ ꯂꯩꯇ꯭ꯔꯤ ꯊꯃꯣꯏ ꯊꯨꯒꯥꯏꯕꯁꯨ ꯂꯩꯇꯦ ꯑꯩꯅ ꯊꯤꯔꯤꯕ ꯑꯁꯤꯗꯤ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯍꯨꯍꯟꯕ ꯉꯝꯕꯤ ꯃꯍꯥꯛ ꯑꯗꯨꯅꯤ ꯊꯃꯣꯏꯗ ꯐꯥꯎꯔꯛꯄ ꯅꯨꯡꯁꯤꯕ ꯑꯗꯨ ꯌꯥꯎꯗꯅ ꯀꯔꯝꯅ ꯅꯨꯡꯁꯤꯌꯨ ꯍꯥꯏꯕꯅꯣ ꯏꯇꯥꯎ ꯖꯤꯂꯥ ꯃꯨꯟꯅ ꯋꯥꯈꯜ ꯈꯜꯂꯒ ꯍꯣꯏꯅꯦ ꯃꯗꯨꯁꯨ ꯆꯨꯝꯃꯤꯅꯦ ꯑꯩꯒꯤ ꯇꯈꯦꯜꯂꯩꯗꯨꯁꯨ ꯑꯩꯅ ꯑꯍꯥꯟꯕ ꯎꯕ ꯃꯤꯀꯨꯞ ꯑꯗꯨꯃꯛꯇꯗ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯦ ꯊꯣꯛꯇꯨꯅ ꯄꯨꯈꯤꯕꯒꯨꯝ ꯐꯥꯎꯔꯛꯄꯗꯒꯤ ꯅꯨꯡꯁꯤꯈꯤꯕꯅꯤ ꯑꯗꯣ ꯏꯇꯥꯎ ꯅꯪ ꯀꯩꯝ ꯈꯜꯂꯨꯅꯨ ꯅꯪꯒꯤꯗꯃꯛ ꯁꯣꯏꯗꯅ ꯊꯃꯣꯏ ꯍꯨꯍꯟꯕ ꯉꯝꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯁꯤꯔꯕꯁꯨ ꯁꯤꯅ ꯂꯥꯏꯔꯩꯄꯥꯛꯇ ꯉꯥꯏꯔꯝꯕ ꯌꯥꯏ ꯊꯥꯅꯤꯜ ꯖꯤꯂꯥꯗ ꯃꯤꯠ ꯐꯩꯇꯛ ꯌꯦꯡꯂꯒ ꯅꯪꯒꯤꯁꯦ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯅꯦ ꯍꯥꯏꯕꯕꯨ ꯍꯥꯠꯄ ꯑꯃꯗꯤ ꯌꯥꯎꯔꯤ ꯖꯤꯂꯥ ꯊꯧꯁꯥꯗꯅ ꯑꯩꯗꯤ ꯏꯆꯝ ꯆꯝꯅ ꯑꯁꯦꯡꯕꯗꯣ ꯍꯥꯏꯖꯕꯅꯤꯀꯣ ꯀꯩꯝꯇ ꯍꯥꯠꯆꯗꯦ ꯍꯥꯏꯁꯤꯅꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯉꯥꯏꯌꯨ ꯉꯥꯏꯕꯗ ꯀꯜꯂꯨ ꯃꯥꯏ ꯁꯣꯏꯗꯅ ꯄꯥꯛꯀꯅꯤ ꯃꯗꯨꯅꯦ ꯑꯩꯅ ꯉꯥꯏꯔꯤꯁꯦ ꯑꯗꯨꯗ ꯆꯍꯤꯁꯦ ꯆꯞ ꯆꯥꯔꯕꯅꯤ ꯌꯨꯝ ꯄꯥꯟꯕꯒꯤ ꯁꯤꯗꯅꯦ ꯑꯩꯅ ꯀꯣꯛꯁꯦ ꯁꯥꯔꯤꯁꯦ ꯇꯟꯖꯥ ꯑꯗꯨꯅ ꯅꯨꯄꯤ ꯑꯅꯤꯈꯛ ꯃꯈꯨꯠꯇ ꯄꯣꯂꯥꯡ ꯑꯃꯃꯝ ꯌꯥꯜꯂꯗꯨꯅ ꯃꯣꯡꯁꯣꯡ ꯑꯃꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯖꯤꯂꯥꯅ ꯇꯨ ꯏꯇꯥꯎ ꯑꯣꯏꯔꯨꯝ ꯊꯪꯕꯤꯁꯦ ꯑꯩꯒꯤ ꯇꯈꯦꯜꯂꯩꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯅꯤꯜ ꯑꯁꯣꯝꯗ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯊꯥꯅꯤꯜ ꯑꯗꯨ ꯃꯌꯥꯗꯨ ꯂꯥꯎꯅ ꯀꯥꯊꯣꯛꯂꯒ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗ ꯆꯥꯒꯗꯧꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯖꯤꯂꯥꯅ 3-4ꯔꯛ ꯀꯧꯕ ꯃꯇꯝꯗꯁꯨ ꯁꯨꯈꯨꯝ ꯈꯨꯝꯂꯛꯂꯝꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛ ꯇꯁꯦꯡꯅ ꯄꯨꯛꯅꯤꯡ ꯂꯨꯞꯅ ꯌꯦꯡꯈꯤꯕꯒꯤꯅꯤ ꯁꯥꯎꯅꯤꯡꯂꯗꯨꯅ ꯖꯤꯂꯥꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯏꯇꯥꯎ ꯊꯥꯅꯤꯜꯁꯨ ꯋꯥꯈꯜ ꯈꯪꯇꯥ ꯍꯦꯛ ꯇꯥꯔꯛꯂꯗꯨꯅ ꯈꯪꯕꯗꯒꯤ ꯑꯀꯤꯕ ꯑꯃꯒꯤ ꯁꯛꯇꯝꯗ ꯈꯣꯟꯖꯦꯜ ꯑꯗꯨ ꯍꯧꯅ ꯂꯥꯎꯔꯛꯂꯝꯃꯤ ꯖꯤꯂꯥ ꯃꯅꯥꯀꯣꯡ ꯑꯗꯨ ꯌꯩꯁꯤꯟꯈꯤꯕꯒꯤ ꯁꯥꯐꯨ ꯀꯟꯅ ꯊꯥꯅꯤꯜꯒꯤ ꯃꯆꯤꯟ ꯑꯗꯨ ꯃꯦꯟꯁꯤꯜꯂꯝꯃꯤ ꯀꯩꯅꯣ ꯏꯇꯥꯎ ꯃꯤꯒꯤ ꯃꯌꯥꯁꯤꯗ ꯅꯪꯒꯤ ꯅꯈꯨꯠꯇꯣ ꯍꯥꯝꯃꯤ ꯈꯪꯗꯦ ꯍꯥꯝꯗꯦ ꯈꯪꯗꯦ ꯃꯍꯤꯛꯀ ꯆꯪꯕ ꯇꯥꯔꯦ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯁꯥꯎꯖꯤꯜꯂꯛꯏꯅꯦ ꯅꯪꯅ ꯇꯈꯦꯜꯂꯩ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤ ꯂꯥꯎ ꯁꯤꯗ ꯉꯥꯏꯍꯥꯛ ꯐꯝꯈꯤꯁꯤ ꯇꯈꯦꯜꯂꯩꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯏꯕꯨꯡ ꯖꯤꯂꯥ ꯏꯕꯨꯡ ꯑꯃꯁꯤꯕꯨ ꯀꯔꯤꯅꯣ ꯅꯍꯥꯟ ꯃꯈꯩꯁꯨ ꯎꯗꯦ ꯃꯁꯛ ꯏꯐ ꯐꯖꯈꯩ ꯌꯥꯝ ꯀꯤꯒꯟꯕ ꯃꯥꯜꯂꯦ ꯅꯨꯄꯤ ꯑꯣꯏꯔꯤꯕ ꯄꯥꯡꯒꯜ ꯁꯣꯟꯕꯤ ꯑꯩꯈꯣꯏꯕꯨ ꯎꯔꯒ ꯀꯤꯗꯅꯒ ꯂꯥꯎꯏꯃꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯅꯣꯛꯆꯔꯝꯃꯤ ꯊꯥꯅꯤꯜ ꯏꯀꯥꯏꯅ ꯅꯠꯇꯦ ꯏꯆꯟ ꯋꯥꯈꯜꯗꯣ ꯑꯣꯟꯅꯔꯤ ꯑꯩꯁꯦ ꯍꯟꯗꯛ ꯃꯔꯛꯁꯦ ꯏꯃꯥꯒꯤ ꯁꯥꯔꯩꯗꯅꯦ ꯋꯥꯈꯜꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ ꯌꯥꯝ ꯋꯥꯔꯕ ꯑꯗ ꯑꯉꯥꯎꯕ ꯑꯃꯒꯨꯝꯅ ꯑꯩꯒꯤ ꯏꯇꯧ ꯑꯁꯦ ꯇꯧꯔꯤꯕꯁꯤꯅꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤ ꯅꯨꯡꯉꯥꯏꯇꯅ ꯏꯕꯨꯡꯁꯦ ꯑꯇꯣꯝꯕꯤꯒꯤ ꯃꯆꯥꯔꯣ ꯅꯃꯥꯇꯣꯟꯗꯣ ꯌꯥꯝ ꯐꯠꯇꯕ꯭ꯔꯣ ꯑꯣꯟꯊꯣꯛꯅ ꯋꯥꯔꯝꯒꯅꯤꯗ ꯏꯕꯨꯡꯗꯤ ꯊꯃꯣꯏ ꯀꯥꯏꯅ ꯍꯤꯡꯂꯤꯕ ꯑꯣꯏꯔꯦ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯅꯤꯜ ꯑꯃꯗꯤ ꯖꯤꯂꯥꯗꯣ ꯃꯃꯤꯠ ꯁꯪꯇꯣꯛꯂꯒ ꯌꯦꯡꯅꯔꯝꯃꯤ ꯏꯆꯜ ꯑꯩꯒꯤꯁꯦ ꯌꯥꯝꯅ ꯏꯀꯥꯏꯕ ꯋꯥꯅꯤꯗ ꯑꯩ ꯑꯇꯣꯝꯕꯤꯒꯤ ꯃꯆꯥꯁꯨ ꯅꯠꯇꯦ ꯑꯩꯁꯦ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯤ ꯁꯦꯅꯥꯄꯇꯤ ꯊꯥꯅꯤꯜ ꯍꯥꯏꯕꯗꯨꯅꯤ ꯑꯩꯒꯤ ꯆꯍꯤꯁꯦ ꯑꯁꯨꯝ ꯂꯤꯁꯤꯜꯂꯛꯄ ꯑꯁꯤꯗ ꯑꯩꯒꯤ ꯑꯄꯣꯛꯄꯤ ꯏꯃꯥꯅ ꯂꯨꯍꯣꯡꯅꯕ ꯀꯟꯅ ꯇꯛꯁꯤꯜꯂꯛꯄ ꯑꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯅꯨꯄꯤ ꯂꯩꯇꯕꯒꯤ ꯀꯣꯛꯁꯦ ꯌꯥꯝꯅ ꯁꯥꯕ ꯑꯗꯨꯒꯤꯅꯤꯗ ꯇꯈꯦꯜꯂꯩꯅ ꯅꯣꯛꯂꯒ ꯍꯩꯃ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯏꯕꯨꯡꯒꯤ ꯃꯁꯛꯁꯨ ꯌꯥꯝ ꯐꯖꯩ ꯑꯋꯥꯠꯄ ꯑꯃꯠꯇꯁꯨ ꯂꯩꯕ ꯅꯠꯇꯦ ꯏꯕꯨꯡꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕꯗ ꯌꯥꯔꯛꯇ꯭ꯔꯤꯕ ꯅꯨꯄꯤꯗꯨꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯖꯕ ꯅꯨꯄꯤ ꯑꯣꯏꯔꯖꯥꯠꯅꯣ ꯅꯠꯇ꯭ꯔꯒ
ibungi khoidajabi adubu taibang miyoibaga natraba jalo lairembi oirajalo swarga laipakta karaga laurisi haibro ibung wafam aduda jiladi wanthaba makai noktuna laikre takheleiga laijinglembigasu maya higatuna noklame Thanil khanawadu semlaga nate deja noina khalibado loina lal aise tasengna hairagadi laipak asida lairiba laisabi makai aingonda ngaudaba tudaba amata yaudi takheleina aduna ro aisu ibungbu ubada kokse ngauri thamoida tingpalise as italai jinglembi ai kokse kainu mataukhre ingau me jila saurangnana hera takhele nangsu ai ama leina aigi itaudubu ngauge tawi ai saurokani ko ngase saunu ibung jila miyoiba haibasidi ahenbada ngaubani ibung Thanil nangodagi phajaba heli aduna ahenbaduda ngaubani thamoidi nangi oirisidi Thanil du sor sangna hontoklaga ayamukta wangangjagi mayamumukta tumina lebi aina wangangba pakna haitabasida yamna lana ubiri aina sakyam phajai haina pungthok chokthokpana jadi tasengna aigi thamoina khoidajabi nupi ama phau ngasi phawbada thingnarakri haijabani thamoida nushiba phawdana karamna nushi harakpa khuding aina yagadoribani takhelai amadi laijinglembi ado nokpa leplami takhelaina ibong phagi tawbanida saugunuko ado nushiba haibase thamoidagi phaurakadabani hayeng tung koina chatnanaba adubu asuk yamna leiriba nupi mayam ase ubada amta hek pamba phawrisibu kariginu amabudi poeda wase hairaga nofet tawna laijinglembida yengjaraklammi laijinglembi mamit adu lauthoraklaga nangidubu aingonda nushiba phawriba haibaduro Thanil momon noklaga khutka bigadu kaplaga chume nangdi ingit yam khangina laijinglembi mamit kadu phaijai yenglaga tumina laikhirami takhelaina momon noklaga ibung laijinglembi bu pambagi maram onthokna khangningkhreda nate lairiba laisabi lairimi manbi sing loina hondoknamlaga ita laijinglembi bu khalibasigi maram soidana lairamgani haina khali kari karamba gun chenbagino amukta haibiro ota sidana Thanil atopa hiramdadi thauna phabada maming chatlibani adubu nushibagi lam asidadi pura angang macha gumbani makokadu hotlaga apangma manba mata utlaga khangdi aina ngasi phawba thengnarako mayam sidadi makoibu ubada kaisu isada phawkide adubu ngasidi laijinglembi se ubada thamoigi mihulse chongthokpu makai hol isada haifam tofum khangdaba amma phawi laijinglembi makhuto tap tap phuraga adubu nupa nangdi laibak yamna thire yahau thengba khoimu oire lahi chupa phangaroi ko wahai adugi atra khangdaba Thanilna ngakna takhele mana harisibu kari haino laijinglembi na se ai haike taw aigi dine piklingai dagi nushinarakpa masak matau phajaba nupa ama leiye aidi magi damak punsi supa lepkhre manasu aibu yamna nushibi aigi asado tawbiruranu thamoi kaiduna tokani haibanida Thanil wado tabada tasengna thamoi adu kaikre adubo kari sukhandaba saraga phare mase aigi laibak ni khalagi nupigi damak waramba punsise nangubadagi koklani haina khalubani adubo masine hena thamoi kaikre tawrise takhele momon noklaga ibong kaisu khanganuda wakhal songnanabani hoida aigi laibak nane ado laijinglembina magi nushinaba ado karigumba maram amadagi kainaba thoklabadi aina ko mahutsinbiraga loiredana laijinglembi mathabak adu yairaga hari kayada ngamlibano yengone hoibungo aidine ibung thongambagi punsi chupa oigadoribane maga aiga khangnarakpa ngasi ngarangta nate ana ton somang senaba ngamjingai matamdudagine nushinaraabane aduna ne ahal masal yanaraga luhonggadabagi ngaiduna lairaba kainabagi wadudine ada thamkhro luhongbala ke hairabasu pawi honjarake Thanilna noklaga saugunba yam thuina nangde hoi nang haidusu chumi ado isana pambana ama laibakna tamlambana ama hainasu khaidokpane
ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯣꯛꯂꯕꯗꯤ ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯦꯞꯆꯒꯦ ꯍꯥꯏꯖꯕꯅꯤ꯫ ꯂꯥꯏꯖꯤꯡꯂꯦꯝꯕꯤ ꯃꯈ꯭ꯋꯥꯡꯒ ꯑꯗꯨ ꯃꯦꯠꯂꯒ ꯊꯥꯅꯤꯜꯒꯤ ꯃꯅꯥꯛ ꯅꯛꯅ ꯃꯃꯤꯠ ꯑꯗꯨ ꯈꯥꯅ ꯌꯦꯡꯂꯒ, ꯏꯕꯨꯡꯉꯣ, ꯅꯪꯁꯦ ꯌꯥꯝꯅ ꯉꯝꯁꯤꯜꯂꯛꯀꯗꯧꯔꯤ꯫ ꯑꯩ ꯐꯥꯔꯒ ꯂꯧꯒꯦ ꯍꯥꯏꯔꯣ ꯅꯪꯒꯤꯁꯦ? ꯁꯦ ꯐꯥꯔꯣꯗꯅ ꯉꯝꯃꯗꯤ꯫ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯈꯦꯜꯂꯩ ꯑꯃꯗꯤ ꯖꯤꯂꯥꯗꯣ ꯀꯔꯤ ꯊꯣꯛꯀꯗꯒꯦ ꯍꯥꯏꯗꯨꯅ ꯃꯤꯄꯥꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯕꯨꯛ ꯇꯞꯄ ꯊꯥꯅꯤꯜꯅꯤ ꯃꯣꯃꯣꯟ ꯅꯣꯛꯂꯒ, ꯇꯞꯊꯧ, ꯑꯩ ꯅꯪꯉꯣꯟꯗ ꯀꯩꯁꯨ ꯑꯍꯦꯟꯕ ꯊꯕꯛ ꯇꯧꯔꯒ ꯅꯝꯗꯨꯅ ꯅꯨꯡꯁꯤꯕ ꯃꯨꯟꯒꯗꯕ ꯅꯨꯄꯥꯗꯨ ꯅꯠꯇꯦ꯫ ꯑꯩꯅ ꯅꯪ ꯐꯅ ꯅꯨꯡꯁꯤꯗꯨꯅ ꯐꯥꯔꯒ ꯂꯧꯔꯁꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗꯕꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯕꯗ ꯑꯋꯥꯕ ꯑꯣꯏꯒꯅꯤ, ꯑꯥꯔꯊ ꯊꯣꯛꯂꯣꯏ꯫ ꯂꯥꯏꯖꯤꯡꯂꯦꯝꯕꯤ ꯋꯥꯈꯜ ꯑꯗꯨ ꯇꯞꯊꯔꯒ ꯅꯤꯡꯊꯤꯖꯅ ꯁꯣꯔ ꯍꯣꯟꯗꯣꯛꯂꯒ ꯄꯨꯛꯅꯤꯡꯗ ꯈꯟꯖꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯤꯕꯁꯦ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ, ꯀꯛꯅꯤꯡꯉꯥꯏ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯇꯧꯕꯇꯕꯨ ꯑꯩꯁꯨ ꯀꯥꯏꯅꯕ ꯊꯣꯛꯂꯕꯗꯤ ꯀꯥꯏꯅ ꯄꯛꯁꯤꯜꯂꯛꯄꯁꯤꯗ ꯁꯥꯎꯅꯤꯡꯗꯨꯅ ꯑꯐ ꯐꯠꯇ ꯈꯪꯗꯅ ꯉꯥꯡꯂꯨꯕ ꯑꯩꯒꯤ ꯏꯔꯥꯜꯅꯤ꯫ ꯊꯥꯅꯤꯜ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ, ꯏꯇꯥꯎ ꯖꯤꯂꯥ, ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯦ, ꯅꯪꯕꯨ ꯌꯨꯝꯗ ꯍꯟꯈꯤꯔꯣꯏꯗ꯭ꯔꯣ? ꯊꯦꯡꯉꯤꯅꯦ, ꯑꯩꯗꯤ ꯍꯟꯅꯅꯕ ꯇꯧꯔꯒꯦ, ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯀꯣꯅꯨꯡꯗ ꯀꯥꯒꯗꯧꯕ ꯂꯩ꯫ ꯖꯤꯂꯥ ꯑꯀꯣꯏꯕꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯂꯒ, ꯏꯇꯥꯎ, ꯃꯇꯝꯁꯦ ꯊꯦꯡꯂꯦ, ꯇꯈꯦꯜꯂꯩꯒ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯒꯁꯦ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗ ꯊꯤꯟꯕꯤꯔꯝꯂꯁꯤ꯫ ꯃꯈꯣꯏꯒꯤ ꯂꯝꯗꯣ ꯈꯔ ꯂꯝꯍꯥꯡ ꯑꯣꯏꯅ ꯇꯧꯕ ꯐꯥꯎꯗꯨꯅ ꯆꯠꯀꯗꯕꯅꯤ, ꯑꯗꯨꯅ ꯅꯨꯄꯤ ꯉꯥꯛꯇ ꯊꯥꯗꯣꯛꯈꯤꯕꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯊꯥꯅꯤꯜꯅ ꯅꯣꯛꯂꯒ, ꯅꯨꯄꯤꯒꯤ ꯅꯤꯡꯊꯧ, ꯂꯨꯅ ꯆꯥꯅ ꯇꯧꯈ꯭ꯔꯕꯣꯏꯔꯦꯗꯀꯣ, ꯐꯔꯦ, ꯊꯤꯟꯕꯤꯔꯝꯂꯁꯦ꯫ ꯑꯗꯣ ꯂꯥꯏꯖꯤꯡꯂꯦꯝꯕꯤ, ꯑꯩ ꯌꯥꯎꯕꯁꯦ ꯅꯪ ꯍꯩꯅꯗ꯭ꯔꯗꯤ ꯍꯥꯏꯔꯛꯎꯀꯣ꯫ ꯂꯥꯏꯖꯤꯡꯂꯦꯝꯕꯤ ꯃꯥꯅ ꯉꯥꯡꯊꯣꯛꯈ꯭ꯔꯤꯗꯨꯒ ꯈꯟꯊꯔꯨꯕꯗꯗꯤ ꯊꯥꯅꯤꯜ ꯀꯔꯤꯁꯨ ꯂꯥꯟꯗ꯭ꯔꯦ ꯈꯪꯂꯕꯗ ꯏꯀꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯣꯃꯣꯟ ꯅꯣꯛꯁꯤꯟꯅꯔꯒ, ꯏꯕꯣꯡ, ꯑꯩꯕꯨ ꯑꯗꯨꯛ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨꯗ, ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯈꯜꯂꯤꯕ ꯃꯍꯥꯛꯀ ꯀꯥꯏꯅꯕꯒꯤ ꯋꯥꯐꯝ ꯄꯜꯂꯛꯄ ꯑꯗꯨꯗ ꯁꯥꯎꯅꯤꯡꯗꯨꯅ ꯉꯥꯡꯈꯤꯕꯅꯤ꯫ ꯊꯥꯅꯤꯜ ꯃꯣꯃꯣꯟ ꯅꯣꯛꯂꯒ, ꯐꯥꯒꯤ ꯇꯧꯕꯅꯤꯗ, ꯑꯩ ꯀꯩꯁꯨ ꯈꯟꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯌꯥꯍꯧ ꯊꯦꯡꯕ ꯈꯣꯏꯃꯨ ꯑꯣꯏꯈ꯭ꯔꯕꯅꯤꯅ ꯅꯕꯨꯡ ꯁꯛꯅ ꯂꯩꯕ ꯇꯥꯔꯦꯗꯅ ꯏꯆꯜꯒꯤꯗꯃꯛ꯫ ꯖꯤꯂꯥ ꯅꯣꯛꯂꯒ, ꯍꯩꯃ, ꯑꯣꯟꯕꯤꯌꯨ, ꯂꯥꯏꯖꯤꯡꯂꯦꯝꯕꯤ, ꯅꯕꯨꯡꯁꯦ ꯆꯍꯤ ꯂꯤꯔꯦ, ꯅꯅꯝꯃ ꯑꯃ ꯊꯤꯖꯤꯜꯂꯣꯅ ꯈꯔ ꯆꯩꯔꯝꯃꯨꯀꯣ꯫ ꯑꯗꯨꯕꯨ ꯊꯥꯅꯤꯜꯗꯤ ꯃꯐꯝ ꯑꯗꯨꯒꯤ ꯐꯖꯕꯁꯤꯡ ꯑꯗꯨꯗ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯖꯔꯝꯃꯤ꯫ ꯄꯥꯛꯇꯛꯅꯅ ꯊꯥꯔꯤꯕ ꯍꯪꯒꯥꯝ ꯄꯥꯝꯕꯤ, ꯂꯧꯎ ꯁꯤꯡꯎꯗꯨꯅ ꯐꯖꯔꯕ ꯑꯁꯪ ꯑꯃꯥꯟ ꯀꯌꯥꯅ ꯃꯐꯝ ꯑꯗꯨ ꯄꯨꯛꯅꯤꯡ ꯍꯨꯅ ꯅꯤꯡꯊꯤꯖꯔꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯃꯆꯤꯟꯗꯒꯤ ꯍꯥꯏꯗꯣꯔꯛꯈꯤ, ꯑꯁ, ꯈꯨꯐꯖꯁꯤꯗꯤ! ꯐꯖꯕꯅꯤ ꯏꯕꯨꯡ, ꯃꯐꯝ ꯑꯁꯤꯗ ꯄꯥꯈꯪ ꯂꯩꯁꯥ ꯀꯌꯥꯒꯤ ꯎꯅꯐꯝꯁꯨꯅꯤ, ꯑꯗꯨꯒ ꯑꯇꯣꯞꯄ ꯂꯩꯄꯥꯛ ꯀꯌꯥꯗꯒꯤꯁꯨ ꯀꯣꯏꯕ ꯌꯦꯡꯕ ꯌꯥꯝꯅ ꯂꯥꯛꯄꯅꯤ, ꯂꯥꯏꯔꯩꯄꯥꯛꯀꯤ ꯂꯧꯕꯨꯛ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕꯅꯤ꯫ ꯊꯥꯅꯤꯜꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅ, ꯂꯥꯏꯔꯩꯄꯥꯛꯀꯤ ꯂꯧꯕꯨꯛ ꯍꯥꯏꯕꯗꯣ ꯃꯁꯤꯔꯣ? ꯑꯣ, ꯂꯥꯏꯕꯛ ꯐꯩꯗ, ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯆꯠꯅꯤꯡꯗꯨꯅ ꯂꯩꯕꯅꯤ, ꯑꯗꯨꯕꯨ ꯃꯇꯝ ꯏꯁꯪ ꯁꯪꯗꯕꯁꯤꯗ ꯃꯇꯝ ꯀꯥꯏꯊꯣꯛꯄ ꯉꯝꯈꯤꯗꯕꯅꯤ꯫ ꯖꯤꯂꯥꯅ, ꯑꯗꯨꯗꯤ ꯑꯣꯟꯊꯣꯛꯅ ꯇꯥꯟ ꯆꯥꯅꯈ꯭ꯔꯦꯗꯅ, ꯐꯪꯗꯕꯗꯣ ꯉꯁꯤꯗꯤ ꯐꯪꯂꯦꯗꯅ꯫ ꯇꯈꯦꯜꯂꯩ ꯅꯣꯛꯂꯝꯕꯗꯒꯤ ꯂꯧꯕꯨꯛꯂꯣꯝ ꯑꯗꯨꯗ ꯌꯥꯝꯅ ꯑꯀꯤꯕ ꯑꯃꯒꯤ ꯁꯛꯐꯝ ꯑꯃꯗ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯗꯤ ꯇꯈꯦꯜꯂꯩꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯕꯅ ꯀꯔꯤ ꯎꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯕ ꯅꯠꯇꯦ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯉꯛꯅ, ꯇꯈꯦꯜꯂꯩ, ꯀꯩꯗꯧꯔꯒꯦ? ꯅꯪꯅ ꯑꯗꯨꯛ ꯄꯥꯈꯠꯅ ꯌꯦꯡꯉꯤꯗꯨꯕꯣ? ꯋꯥꯁꯦ ꯍꯥꯏꯔꯒ ꯑꯣꯟꯊꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯒ ꯅꯨꯡꯁꯤꯅꯕ ꯊꯧꯉꯝꯕꯗꯨ ꯅꯨꯄꯤ ꯑꯃꯒ ꯃꯌꯥ ꯍꯤꯒꯠꯇꯨꯅ ꯐꯖꯔꯕ ꯍꯪꯒꯥꯝ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯍꯔꯥꯎꯅ ꯅꯣꯛꯇꯨꯅ ꯃꯈꯨꯠꯀꯥꯗꯨ ꯁꯝꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯎꯔꯦ꯫ ꯃꯗꯨ ꯎꯕꯃꯛꯇꯗ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯗꯤ ꯃꯁꯥ ꯑꯗꯨ ꯀꯣꯛꯇꯒꯤꯅ ꯇꯣꯟ ꯐꯥꯎꯕ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯁꯥ ꯄꯨꯝꯕ ꯃꯩ ꯏꯛꯂꯕ ꯃꯇꯧ ꯑꯃꯒꯨꯝ ꯕ꯭ꯔꯪ ꯁꯥꯎꯒꯠꯂꯒ ꯊꯨꯅ ꯌꯥꯡꯅꯃꯛ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇꯝꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯇꯈꯦꯜꯂꯩ ꯑꯃꯗꯤ ꯖꯤꯂꯥ ꯁꯣꯏꯗꯅ ꯈꯠꯅ ꯆꯩꯅꯔꯅꯤ ꯈꯟꯗꯨꯅ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯕꯨ ꯇꯥꯟꯅꯈꯤꯔꯝꯃꯤ꯫ ꯊꯥꯅꯤꯜꯗꯤ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯗꯨ ꯀꯔꯤꯅꯣ ꯈꯪꯗꯕꯅ ꯃꯥꯁꯨ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯇꯨꯡ ꯏꯜꯂꯝꯃꯤ꯫ ꯂꯥꯏꯖꯤꯡꯂꯦꯝꯕꯤ ꯋꯥꯒ ꯑꯃꯠꯇ ꯉꯥꯡꯗꯕ ꯃꯈꯩ ꯐꯠ ꯆꯪꯁꯤꯟꯗꯨꯅ ꯊꯧꯉꯝꯕꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯁꯥꯐꯨ ꯀꯟꯅ ꯊꯥꯖꯤꯜꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯃꯗꯨꯅ, ꯍꯦ, ꯉꯥꯎꯕ꯭ꯔꯣ ꯅꯪꯕꯣ? ꯃꯤꯒꯤ ꯅꯨꯄꯥꯁꯤꯗ ꯃꯁꯛ ꯃꯁꯥꯁꯨ ꯈꯪꯗꯅ ꯈꯨꯄꯥꯛꯅ ꯍꯦꯛꯇ ꯊꯥꯔꯤꯁꯤꯕꯣ? ꯂꯥꯏꯖꯤꯡꯂꯦꯝꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯁꯥꯎꯅ ꯌꯦꯡꯂꯒ ꯃꯈꯨꯠ ꯑꯣꯝꯃ ꯁꯥꯋꯣ ꯇꯧꯗꯨꯅ, ꯍꯦ, ꯅꯪꯅꯤꯅꯦ ꯅꯀꯣꯛ ꯆꯥꯛꯏꯗꯤ, ꯃꯥꯁꯦ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯣ? ꯍꯥ? ꯑꯩꯒ ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯨꯡꯁꯤꯅꯔꯛꯄ ꯅꯨꯄꯥ, ꯂꯨꯍꯣꯡꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕ, ꯈꯪꯉꯦꯗꯅ? ꯅꯨꯄꯤ ꯑꯗꯨꯁꯨ ꯍꯟꯕ ꯀꯧꯕ ꯂꯩꯇꯦ, ꯃꯃꯤꯠꯀꯥꯗꯨ ꯈꯥꯅ ꯌꯦꯡꯂꯒ, ꯏꯁ, ꯍꯥꯍꯥ ꯑꯌꯣ,
ꯅꯪꯒ ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯨꯡꯁꯤꯅꯔꯛꯑꯁꯨ ꯑꯣꯏꯕꯗꯤ ꯑꯩꯒꯤ ꯑꯣꯏꯔꯅꯤꯌꯦ ꯀꯝꯗꯧꯁꯦꯕ ꯅꯣꯡꯃꯇ ꯅꯪꯒ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕꯁꯨ ꯏꯪꯒꯤꯠꯁꯨ ꯑꯩꯉꯣꯟꯗ ꯏꯕꯨꯡ ꯊꯣꯡꯉꯝꯕꯅ ꯎꯠꯈꯤꯗ꯭ꯔꯤ ꯅꯪꯕꯨꯗꯤ ꯁꯨꯝ ꯗꯤꯟ ꯂꯦꯟꯕ ꯑꯣꯏꯅ ꯂꯣꯏꯅꯕ ꯑꯣꯏꯔꯝꯒꯅꯤꯌꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯁꯤꯟꯕꯤꯔꯛꯂꯝꯃꯤ ꯂꯥꯏꯖꯤꯡꯂꯦꯝꯕꯤ ꯃꯊꯃꯣꯏ ꯑꯗꯨ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯂꯤ ꯃꯃꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕ ꯊꯧꯉꯝꯕꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯃꯥꯅ ꯍꯥꯏꯁꯦ ꯀꯩꯅꯣ ꯏꯕꯨꯡ ꯑꯝꯇ ꯍꯥꯏꯌꯣ ꯑꯩꯒꯤ ꯆꯤꯡꯅꯕꯁꯦ ꯑꯃꯨꯛꯇ ꯀꯣꯛꯍꯜꯂꯣ ꯋꯥꯁꯦ ꯍꯥꯏꯔꯒ ꯊꯧꯉꯝꯕꯒꯤ ꯂꯦꯡꯖꯨꯝ ꯑꯅꯤꯗ ꯄꯥꯏꯗꯨꯅ ꯅꯤꯛꯂꯝꯃꯤ ꯊꯧꯉꯝꯕ ꯀꯟꯊꯤ ꯊꯣꯛꯄ ꯃꯈꯩ ꯁꯥꯎꯗꯨꯅ ꯃꯈꯥ ꯇꯥꯅ ꯋꯥ ꯉꯥꯡꯗ꯭ꯔꯕꯁꯨ ꯌꯥꯏ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯈꯤꯕ ꯂꯩꯇꯦ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯁꯨꯝ ꯂꯣꯏꯅꯔꯛꯄꯒꯤ ꯑꯗꯨꯝ ꯏꯆꯜꯒꯨꯝꯅ ꯅꯨꯡꯁꯤꯈꯤꯕꯒꯤ ꯋꯥꯅꯤ ꯂꯥꯏꯖꯤꯡꯂꯦꯝꯕꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯃꯁꯥꯗꯨ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗ ꯋꯥꯔꯦ ꯊꯧꯉꯝꯕꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯅꯪꯁꯤꯕꯨ ꯑꯩꯒꯤ ꯏꯕꯨꯡ ꯊꯧꯉꯝꯕꯗꯨꯔꯣ ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯔꯒ ꯑꯍꯜ ꯂꯃꯟꯁꯤꯡꯒ ꯌꯥꯅꯗꯨꯅ ꯍꯥꯏꯅ ꯁꯤꯡꯅꯔꯤꯕ ꯂꯨꯍꯣꯡꯕ ꯑꯁꯤꯅ ꯀꯝꯗꯧꯕ ꯃꯗꯣ ꯑꯩꯅ ꯊꯨꯒꯥꯏꯒꯅꯤ ꯑꯩꯗꯤ ꯅꯪꯕꯨ ꯏꯆꯜ ꯑꯃꯒꯨꯝꯅ ꯈꯟꯖꯕ ꯈꯛꯇꯅꯤ ꯅꯪꯅ ꯏꯔꯥꯡ ꯇꯧꯗꯨꯅ ꯃꯗꯨꯕꯨ ꯅꯝꯈꯥꯏꯗꯨꯅ ꯅꯨꯡꯁꯤ ꯋꯥꯈꯜ ꯄꯨꯁꯤꯜꯂꯛꯄꯅꯤ ꯅꯪꯒꯤ ꯑꯍꯦꯟꯕ ꯋꯥꯈꯜꯅꯤ ꯃꯗꯣ ꯂꯥꯏꯖꯤꯡꯂꯦꯝꯕꯤ ꯀꯞꯂꯒ ꯌꯥꯔꯦ ꯇꯣꯛꯑꯣ ꯑꯩ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯃꯇꯝ ꯑꯗꯨꯗꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡꯗ ꯑꯩꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯊꯥꯗꯣꯛꯂꯣꯏ ꯍꯥꯏꯔꯝꯂꯒ ꯍꯧꯖꯤꯛꯅ ꯑꯍꯦꯟꯕ ꯑꯃ ꯂꯥꯛꯄꯗ ꯏꯔꯥꯜ ꯄꯨꯝꯕ ꯑꯩꯉꯣꯟꯗ ꯊꯪꯖꯤꯟꯗꯨꯅ ꯏꯆꯜ ꯑꯃꯒꯨꯝꯅ ꯈꯜꯂꯤ ꯍꯥꯏꯕ ꯉꯝꯕ ꯅꯪꯒꯤ ꯊꯃꯣꯏ ꯑꯁꯤꯁꯨ ꯑꯩꯅ ꯉꯛꯇꯕ ꯉꯝꯗꯦ ꯅꯪ ꯑꯩ ꯉꯔꯥꯡ ꯅꯍꯥꯟ ꯈꯛꯇ ꯈꯪꯅꯔꯛꯄ ꯅꯠꯇꯦ ꯑꯩꯒꯤ ꯀꯔꯤ ꯑꯁꯣꯏꯕ ꯂꯩꯕꯅ ꯅꯪꯅ ꯄꯦꯟꯗ꯭ꯔꯤꯕꯅꯣ ꯑꯩꯉꯣꯟꯗꯒꯤ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯀꯔꯤ ꯍꯦꯟꯕꯒꯦ ꯊꯧꯉꯝꯕ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯕꯨ ꯀꯣꯛꯇꯒꯤꯅ ꯇꯣꯟ ꯐꯥꯎꯕ ꯌꯦꯡꯂꯒ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯃꯆꯤꯟ ꯑꯗꯨ ꯐꯩꯖꯩ ꯆꯤꯡꯂꯒ ꯅꯪꯒꯤ ꯐꯤꯖꯦꯠ ꯆꯛꯆ ꯂꯋꯥꯏ ꯅꯨꯄꯤ ꯃꯥꯟꯕꯤ ꯃꯑꯣꯡꯗꯣ ꯑꯩꯒꯤ ꯇꯥꯂꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯦ ꯅꯁꯥꯅ ꯑꯝꯇ ꯌꯦꯡꯖꯧ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏꯖꯤꯡꯂꯦꯝꯕꯤ ꯏꯀꯥꯏꯅ ꯃꯥꯒꯤ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯗꯨ ꯌꯦꯡꯖꯔꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯖꯩ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯇꯝꯒꯤ ꯑꯣꯏꯕ ꯐꯤꯖꯣꯜ ꯑꯀꯥꯝꯕ ꯁꯦꯠꯂꯤ ꯃꯃꯤꯠ ꯃꯃꯥꯏꯗ ꯀꯔꯤ ꯀꯔꯤꯅꯣ ꯁꯪꯖꯤꯜꯂꯤ ꯊꯧꯉꯝꯕꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯅꯛꯅ ꯆꯤꯡꯁꯤꯜꯂꯒ ꯎꯔꯤꯗꯅ ꯈꯦꯠꯅꯕꯁꯦ ꯑꯩꯗꯤ ꯅꯨꯄꯤꯅ ꯃꯣꯠꯄꯁꯦ ꯀꯌꯥ ꯍꯩꯅꯗꯦ ꯌꯦꯡꯉꯨ ꯑꯩꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯅꯨꯡꯁꯤꯅꯔꯤꯕ ꯃꯍꯥꯛꯀ ꯅꯪꯒ ꯍꯥꯏꯔꯨꯔꯗꯤ ꯑꯣꯟꯊꯣꯛꯅ ꯈꯦꯠꯅꯈ꯭ꯔꯦ ꯅꯪꯗꯤ ꯃꯤꯕꯨ ꯃꯥꯟꯗ꯭ꯔꯤ ꯂꯋꯥꯏ ꯅꯨꯄꯤꯗꯤ ꯂꯋꯥꯏ ꯅꯨꯄꯤ ꯑꯃꯒꯨꯝꯅ ꯂꯩ ꯍꯟꯗꯣꯛꯁꯦ ꯑꯩꯈꯣꯏ ꯆꯠꯀꯦ ꯅꯣꯏꯒ ꯑꯣꯟꯁꯤꯟꯅꯕꯗ ꯌꯥꯝ ꯂꯦꯝꯗꯦ ꯋꯥꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯕꯨ ꯏꯟꯊꯨꯗꯨꯅ ꯆꯠꯄ ꯍꯧꯏ ꯑꯗꯨꯕꯨ ꯊꯥꯅꯤꯜꯅ ꯃꯃꯥꯡꯗ ꯊꯠꯆꯤꯜꯂꯛꯂꯝꯃꯤ ꯊꯧꯉꯝꯕ ꯊꯥꯅꯤꯜꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯀꯅꯥꯅꯣ ꯅꯪꯅ ꯑꯃꯨꯛ ꯑꯩꯒꯤ ꯂꯝꯕꯤ ꯊꯠꯂꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯍꯟꯗꯣ ꯑꯩꯁꯦ ꯃꯇꯝ ꯃꯥꯡꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯀꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯊꯥꯅꯤꯜꯅ ꯊꯧꯉꯝꯕꯒꯤ ꯂꯦꯡꯖꯨꯝ ꯑꯗꯨꯗ ꯀꯟꯅ ꯄꯥꯏꯁꯤꯜꯂꯒ ꯅꯥꯀꯣꯡ ꯃꯌꯥꯗ ꯅꯨꯄꯥ ꯃꯆꯥ ꯅꯍꯥꯛꯀꯤ ꯅꯄꯨꯟꯁꯤꯗꯣ ꯉꯁꯤꯗꯒꯤ ꯈꯪꯖꯤꯜꯂꯨ ꯃꯨꯠꯄ ꯇꯥꯛꯄ ꯉꯥꯛꯇꯅꯤ ꯂꯥꯛꯀꯗꯧꯔꯤꯕꯁꯦ ꯑꯗꯨꯒ ꯃꯁꯤꯃꯁꯨ ꯅꯤꯡꯁꯤꯡꯉꯨ ꯅꯪꯒꯤ ꯑꯅꯧꯕ ꯅꯨꯄꯤ ꯑꯐꯥꯎꯕꯤꯁꯦ ꯍꯥꯟꯅꯗꯒꯤꯁꯨ ꯍꯦꯟꯅ ꯁꯥꯊꯤꯗꯧꯔꯤꯕꯅꯤ ꯂꯋꯥꯏ ꯅꯨꯄꯤꯒꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯇꯧ ꯑꯗꯨꯗꯤ ꯀꯅꯥꯅꯁꯨ ꯇꯝꯖꯕ ꯉꯝꯂꯣꯏ ꯂꯋꯥꯏ ꯅꯨꯄꯤꯗꯤ ꯂꯧ ꯂꯤꯡꯗꯨꯅ ꯁꯦꯜ ꯇꯥꯟꯕ ꯍꯩꯕꯅꯤ ꯅꯪꯒꯤ ꯑꯀꯥꯝꯕ ꯄꯦꯠ ꯁꯦꯠꯄꯤ ꯅꯨꯄꯤꯁꯤꯅ ꯅꯪꯒꯤ ꯁꯦꯕꯥ ꯀꯌꯥ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯊꯧꯉꯝꯕ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯁꯥꯎꯅ ꯊꯥꯅꯤꯜꯗ ꯈꯨꯄꯥꯛꯅ ꯊꯥꯒꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯊꯥꯅꯤꯜꯅ ꯃꯈꯨꯠ ꯑꯗꯨ ꯐꯥꯔꯒ ꯁꯥꯐꯨ ꯀꯟꯅ ꯊꯧꯉꯝꯕꯗ ꯑꯣꯏꯅ ꯊꯥꯖꯤꯜꯂꯝꯃꯤ ꯉꯥꯏꯍꯥꯛꯇꯤ ꯊꯧꯉꯝꯕꯗꯨ ꯋꯥꯈꯜ ꯃꯥꯡꯉꯤ ꯑꯗꯨꯕꯨ ꯁꯥꯎꯅ ꯈꯪꯒꯅꯤ ꯉꯁꯤꯗꯤ ꯅꯨꯄꯤ ꯑꯃꯗꯨꯅ ꯊꯧꯉꯝꯕꯕꯨ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯅꯨꯄꯥ ꯆꯠꯂꯁꯤ ꯃꯇꯥ ꯑꯃꯅꯤ ꯅꯣꯏ ꯁ꯭ꯋꯥꯏꯁꯦ ꯅꯣꯏꯒꯤ ꯃꯤꯁꯤꯡꯁꯦ ꯌꯥꯝꯅ ꯀꯩꯅꯣꯝ ꯇꯧꯏ ꯆꯠꯍꯧꯕꯅ ꯐꯔꯅꯤ ꯊꯥꯗꯣꯛ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯉꯁꯤ ꯐꯥꯎꯕ ꯀꯅꯥ ꯑꯃꯠꯇꯅ ꯑꯩꯉꯣꯟꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯈꯤꯗ꯭ꯔꯤꯕꯅꯤ ꯅꯤꯜꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯑꯣ ꯑꯗꯨꯗꯤ ꯅꯔꯥꯏꯕꯛ ꯊꯤꯔꯦꯅꯦ ꯉꯁꯤꯗꯤ ꯆꯥꯔꯕ ꯅꯠꯇ꯭ꯔꯣ ꯈꯨꯄꯥꯛꯇꯣ ꯍꯥꯎꯕ꯭ꯔꯅꯦ ꯊꯥꯗꯣꯛꯑꯝꯃꯤ ꯅꯪꯕꯣ ꯅꯨꯄꯤ ꯑꯗꯨꯅ ꯀꯟꯅ ꯆꯤꯡꯗꯨꯅ ꯑꯗꯨꯃꯛ ꯄꯨꯈ꯭ꯔꯦ ꯊꯥꯅꯤꯜ ꯃꯈꯨꯠ ꯑꯗꯨ ꯈꯜꯂꯒ ꯁꯥꯎꯅ ꯑꯣ ꯅꯨꯄꯤꯅ ꯉꯝꯕꯧ ꯌꯥꯝ ꯊꯨꯅ ꯑꯙꯥ ꯃꯣꯔꯥ ꯆꯨꯔꯝꯃꯤꯀꯣ ꯃꯤ ꯃꯆꯥꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯂꯞ ꯅꯣꯛꯃꯤꯟꯅꯩ ꯑꯗꯨꯕꯨ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯗꯤ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯊꯥꯅꯤꯜꯗꯤ ꯃꯄꯥꯜꯊꯣꯡꯗ ꯑꯋꯥꯕ ꯁꯛꯇꯝ ꯎꯠꯂꯕꯁꯨ ꯊꯃꯣꯏꯗꯗꯤ ꯊꯧꯉꯝꯕꯒ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯒ ꯀꯥꯏꯅꯈꯤꯕ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯂꯅꯤ ꯍꯥꯏꯅ ꯈꯟꯕꯗ ꯃꯥꯒꯤ ꯄꯨꯛꯆꯦꯜ ꯈꯪꯕ ꯖꯤꯂꯥꯅ ꯊꯥꯅꯤꯜꯗ ꯌꯦꯡꯗꯨꯅ ꯃꯤꯆꯤ ꯊꯛꯇ ꯈꯠꯆꯤꯜꯂꯒ ꯅꯝꯗꯅ ꯅꯪꯒꯤ ꯑꯣꯏꯗꯧꯔꯦꯅꯦ ꯂꯥꯏꯁꯤꯁꯨ ꯅꯪꯒꯤ ꯃꯤꯆꯪ ꯆꯪꯉꯤ
ꯅꯪꯅꯕꯨ ꯄꯥꯝꯃꯦ ꯍꯥꯏꯕ ꯈꯟꯕꯒꯤꯔ ꯈꯪꯗꯦ ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯨꯡꯁꯤꯅꯔꯛꯄ ꯑꯅꯤꯁꯦ ꯃꯤꯀꯨꯞꯁꯤꯗ ꯍꯦꯛ ꯁꯦꯠꯇꯣꯛ ꯈꯥꯏꯗꯣꯛꯅꯈ꯭ꯔꯦ ꯃꯕꯨꯡ ꯃꯆꯜꯗꯒꯤ ꯑꯃꯨꯛ ꯃꯣꯏ ꯄꯥꯕꯨꯡ ꯍꯥꯏꯅ ꯑꯃꯨꯛ ꯑꯣꯟ ꯇꯥꯔꯦꯅꯦ ꯊꯥꯅꯤꯜ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯅ ꯎꯈꯤꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯖꯤꯂꯥꯗ ꯋꯥ ꯉꯥꯡꯂꯛꯇꯅꯕ ꯏꯪꯒꯤꯠ ꯄꯤꯔꯛꯂꯝꯃꯤ ꯂꯥꯏꯖꯤꯡꯂꯦꯝꯕꯤ ꯂꯩꯃꯥꯏꯗ ꯐꯝꯊꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯊꯥꯅꯤꯜ ꯐꯝꯊꯔꯛꯂꯒ ꯀꯩꯁꯨ ꯈꯟꯒꯅꯨꯁꯦ ꯃꯁꯦ ꯅꯪꯒꯤ ꯂꯥꯏꯕꯛꯅꯤ ꯈꯟꯗꯣꯛ ꯂꯥꯏꯖꯤꯡꯂꯦꯝꯕꯤ ꯀꯞꯂꯒ ꯀꯅꯥ ꯀꯔꯤ ꯂꯩ ꯍꯥꯏꯕ ꯀꯥꯎꯕ ꯃꯈꯩ ꯊꯥꯅꯤꯜꯗ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯒ ꯑꯣꯀꯣꯡꯕ ꯃꯈꯩ ꯀꯞꯂꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯑꯍꯨꯝ ꯑꯗꯨꯗꯤ ꯃꯃꯤꯠ ꯁꯪꯊꯣꯛꯈ ꯌꯦꯡꯅꯔꯝꯃꯤ ꯖꯤꯂꯥ ꯃꯈꯅꯥꯎ ꯑꯗꯨ ꯁꯦꯝꯂꯒ ꯏꯔꯨ ꯂꯨꯖꯅꯤꯡꯕꯒ ꯊꯣꯡꯒ꯭ꯔꯥ ꯇꯦꯛꯄꯒ ꯀꯔꯤ ꯃꯇꯧꯅꯣ ꯇꯧꯔꯤꯁꯤꯕꯣ ꯍꯥꯏ ꯋꯥꯗꯨ ꯇꯥꯔꯕꯗ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯁꯨ ꯋꯥꯈꯜ ꯈꯪꯇꯥ ꯇꯥꯔꯛꯇꯨꯅ ꯀꯣꯂꯝꯕꯗꯨ ꯊꯥꯗꯣꯛꯂꯒ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯕꯤꯗ ꯃꯄꯤ ꯇꯩꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯇꯈꯦꯜꯂꯩꯅ ꯍꯩꯃꯥ ꯉꯥꯏꯈꯨꯑꯣ ꯏꯕꯨꯡꯁꯤꯡ ꯑꯩ ꯆꯠꯂꯒꯦꯀꯣ ꯑꯃꯁꯦ ꯃꯇꯣꯝꯇ ꯊꯥꯗꯣꯛꯄ ꯌꯥꯔꯔꯣꯏ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯇꯈꯦꯜꯂꯩꯅ ꯊꯥꯅꯤꯜꯗ ꯃꯤꯆꯤ ꯑꯅꯤꯔꯛ ꯈꯠꯆꯤꯟꯗꯨꯅ ꯂꯥꯏꯖꯤꯡꯂꯦꯝꯕꯤ ꯅꯪꯒꯤ ꯑꯣꯏꯔꯅꯤ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯑꯗꯨꯃꯛ ꯆꯦꯟꯈ꯭ꯔꯦ ꯊꯥꯅꯤꯜ ꯃꯊꯃꯣꯏ ꯑꯗꯨ ꯄꯦꯟꯃꯟꯈꯤꯕꯅ ꯃꯅꯥꯛ ꯅꯛꯄꯗ ꯍꯧꯔꯤꯕ ꯎꯖꯥꯎ ꯑꯗꯨꯗ ꯈꯨꯗꯨꯝꯅ 3-4ꯔꯛ ꯁꯨꯗꯨꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯂꯝꯃꯤ ꯖꯤꯂꯥꯅ ꯅꯣꯛꯂꯒ ꯃꯤꯒꯤ ꯅꯨꯡꯁꯤꯅꯕ ꯀꯥꯏꯅꯕ ꯎꯔꯒ ꯍꯔꯥꯎꯖꯕ ꯅꯤꯡꯊꯨꯡꯕ ꯏꯕꯨꯡꯉꯣ ꯂꯥꯛꯑꯣ ꯌꯨꯝ ꯍꯜꯂꯁꯤ ꯅꯪꯕꯨ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯆꯠꯀꯅꯤ ꯍꯥꯏꯕꯗꯥꯏꯅꯦ ꯑꯁ ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯏꯖꯤꯟꯕꯅꯤꯗ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯣ ꯏꯟꯊꯣꯛꯄꯤꯔꯛꯄ ꯑꯗꯨꯗ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯑꯣꯏꯕꯒ ꯌꯥꯕꯤꯔꯛꯇꯕꯒ ꯑꯅꯤꯁꯦ ꯄꯥꯈꯤꯗꯅ ꯃꯥꯏꯁꯦ ꯎꯠꯄ ꯏꯀꯥꯏꯔꯛꯄꯗꯒꯤ ꯅꯣꯏ ꯃꯌꯥꯝꯗ ꯃꯤꯅꯝꯈꯤꯕꯅꯤ ꯖꯤꯂꯥꯅ ꯀꯛꯁꯤ ꯍꯠꯂꯒ ꯆꯤꯟꯊꯤꯕ ꯃꯣꯏ ꯁ꯭ꯋꯥꯏꯁꯦ ꯕꯨꯠ ꯌꯥꯝ ꯊꯣꯛꯑꯦ ꯍꯥꯏꯕꯅꯤꯀꯣ ꯈꯔ ꯊꯨꯅ ꯍꯜꯍꯧꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯃꯈꯣꯏꯒꯤ ꯂꯩꯄꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ ꯑꯅꯤꯗꯨ ꯂꯝꯕꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯈꯥꯏꯗꯣꯛꯅꯔꯦ ꯊꯥꯅꯤꯜ ꯃꯌꯨꯝ ꯌꯧꯔꯕꯗ ꯏꯁꯩꯒꯗꯨ ꯉꯪꯗꯨꯅ ꯆꯪꯂꯛꯄꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅ ꯂꯦꯞꯂꯤꯕ ꯃꯃꯥ ꯀꯕꯣꯛꯂꯩꯒꯗꯨ ꯎꯗꯕꯤ ꯆꯪꯈꯤꯒꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯀꯕꯣꯛꯂꯩꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯍꯩ ꯄꯥꯈꯪ ꯁꯥꯔꯤ ꯃꯃꯥꯒꯤ ꯑꯋꯥꯕ ꯎꯔꯒ ꯅꯨꯡꯉꯥꯏꯕ ꯅꯪ ꯀꯗꯥꯏ ꯆꯠꯂꯨꯒꯦ ꯊꯥꯅꯤꯜ ꯊꯧꯁꯥꯗꯅ ꯃꯅꯤꯡ ꯑꯃꯨꯛ ꯍꯟꯗꯨꯅ ꯀꯕꯣꯛꯂꯩꯒꯤ ꯈꯖꯥꯏ ꯑꯗꯨꯗ ꯇꯞꯅ ꯁꯤꯛꯂꯒ ꯅꯃꯧ ꯅꯨꯄꯤꯗꯣ ꯉꯁꯤꯗꯤ ꯐꯪꯉꯤ ꯄꯂꯦꯝ ꯃꯄꯣꯛꯄꯤ ꯉꯁꯤꯗꯒꯤ ꯏꯁꯧ ꯂꯥꯡꯕ ꯂꯦꯞꯄꯤꯔꯣ ꯋꯥꯗꯨ ꯇꯥꯕꯗ ꯀꯕꯣꯛꯂꯩ ꯉꯁꯥꯏꯗꯒꯤ ꯃꯆꯥꯅꯨꯄꯥ ꯍꯜꯂꯛꯇꯦ ꯍꯥꯏꯗꯨꯅ ꯁꯥꯎꯔꯝꯕꯗꯣ ꯃꯃꯧ ꯅꯨꯄꯤ ꯄꯜꯂꯛꯄ ꯑꯗꯨꯗ ꯃꯥꯅ ꯑꯣꯏꯅ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯍꯔꯥꯎꯅ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯅꯠꯇꯦ ꯀꯔꯤ ꯂꯝꯗꯒꯤꯅꯣꯕ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯅꯤ ꯑꯣ ꯍꯥꯏ ꯀꯥꯟꯗꯦ ꯖꯒꯠ ꯁꯪꯁꯥꯔꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯀꯌꯥꯗꯒꯤ ꯍꯦꯟꯕꯤꯅꯤ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯇꯦ ꯃꯀꯨ ꯃꯅꯦꯝ ꯐꯖꯅ ꯁꯦꯕꯥ ꯇꯧꯕ ꯍꯩꯕ ꯅꯨꯄꯤꯅꯤ ꯀꯔꯤꯁꯨ ꯋꯥꯕꯤꯔꯨꯔꯅꯨ ꯄꯂꯦꯝ ꯏꯃꯥꯋꯣ ꯑꯗꯣ ꯑꯩ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯀꯕꯣꯛꯂꯩ ꯍꯔꯥꯎꯅ ꯍꯦ ꯑꯗꯨꯒꯤꯕꯨ ꯂꯥꯛꯑꯣ ꯉꯁꯤꯗꯤꯅꯦ ꯏꯃꯥ ꯌꯦꯟ ꯀꯥꯡꯁꯣꯏ ꯇꯧꯒꯦ ꯏꯆꯥꯗꯤ ꯁꯅꯥꯅꯤ ꯊꯥꯅꯤꯜꯅ ꯅꯣꯛꯂꯒ ꯅꯍꯥꯟꯈꯩꯅ ꯊꯤꯅ ꯆꯩꯔꯒ ꯉꯁꯤꯅ ꯁꯅꯥꯅꯤ ꯀꯥꯏꯅ ꯀꯕꯣꯛꯂꯩꯅ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯒꯅꯨꯀꯣ ꯌꯦꯟ ꯃꯀꯣꯟꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯑꯃ ꯂꯧꯊꯣꯛꯂꯒ ꯑꯃꯨꯛꯇ ꯁꯦꯝ ꯁꯥꯔꯛꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥꯕꯨꯡ ꯃꯥꯡꯒꯣꯜꯖꯥꯎꯒ ꯄꯨꯟꯅ ꯌꯦꯟ ꯑꯗꯨ ꯁꯦꯝ ꯁꯥꯔꯝꯃꯤ ꯀꯕꯣꯛꯂꯩꯅ ꯊꯣꯡꯂꯒ ꯏꯃꯨꯡ ꯑꯗꯨ ꯍꯔꯥꯎꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯁꯨ ꯊꯥꯅꯤꯜꯗꯤ ꯂꯥꯏꯖꯤꯡꯂꯦꯝꯕꯤ ꯉꯥꯛꯇ ꯎꯕꯗꯒꯤ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯖꯗ꯭ꯔꯦ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯁꯣꯝꯗꯗꯤ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯒꯤ ꯏꯃꯨꯡꯒ ꯊꯧꯉꯝꯕꯒꯤ ꯏꯃꯨꯡꯒꯗꯨ ꯁꯥꯊꯤꯅ ꯈꯠꯅꯔꯦ ꯑꯍꯜ ꯃꯁꯦꯜ ꯄꯤꯛꯂꯤꯉꯩꯗꯒꯤ ꯌꯥꯅꯗꯨꯅ ꯆꯥꯎꯔꯛꯂꯕ ꯀꯥꯟꯗ ꯄꯤꯅꯁꯤ ꯍꯥꯏꯅꯔꯒ ꯂꯨꯍꯣꯡꯂꯝꯗꯥꯏꯗ ꯁꯣꯏꯅꯔꯛꯄꯗꯒꯤ ꯁꯥꯊꯤꯅ ꯃꯩ ꯇꯥꯕ ꯃꯈꯩ ꯈꯠꯅꯔꯛꯂꯦ ꯊꯧꯉꯝꯕꯅ ꯃꯃꯤꯠ ꯌꯥꯝꯕꯅ ꯁꯣꯏꯔꯕꯁꯨ ꯃꯆꯤꯟ ꯊꯤꯖꯤꯟꯗꯨꯅ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯕꯨ ꯃꯔꯥꯜ ꯁꯤꯖꯤꯜꯂꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯃꯃꯥ ꯃꯄꯥ ꯑꯗꯨꯗꯤ ꯄꯨꯔꯥ 100% ꯌꯦꯛꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯂꯩꯀꯥꯏ ꯃꯁꯦꯜꯒ ꯑꯣꯏꯔꯦ ꯃꯄꯥꯜ ꯊꯣꯛꯄꯗ ꯐꯩꯖꯩ ꯆꯤꯡꯅꯗꯨꯅ ꯂꯩꯅꯈ꯭ꯔꯦ ꯂꯥꯏꯖꯤꯡꯂꯦꯝꯕꯤ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯍꯧꯈꯤꯕ ꯊꯧꯉꯝꯕ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯒ ꯃꯆꯤ ꯎꯡꯗꯨꯅ ꯀꯞꯆꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯒꯤ ꯃꯃꯥ ꯊꯥꯔꯣ ꯑꯃꯗꯤ ꯃꯄꯥ ꯖꯨꯕꯣꯟ ꯑꯗꯣ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯑꯣꯏꯕꯅ ꯇꯧꯐꯝ ꯆꯥꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯇꯟꯖꯥ ꯑꯗꯨꯗ ꯇꯈꯦꯜꯂꯩꯁꯨ ꯂꯥꯛꯂꯝꯃꯤ ꯊꯥꯔꯣꯅ ꯅꯨꯡꯉꯥꯏꯇꯅ ꯇꯈꯦꯜꯂꯩ ꯅꯪ ꯂꯥꯛꯄ ꯌꯥꯝꯅ ꯐꯔꯦ ꯅꯇꯥꯁꯦ ꯉꯔꯥꯡꯗꯒꯤ ꯀꯔꯤꯃꯠꯇ ꯆꯥꯎꯊꯣꯛꯎ ꯌꯥꯗ꯭ꯔꯦ ꯅꯪ ꯂꯥꯛꯂꯕꯗꯤ ꯈꯔ ꯐꯔꯅꯤ ꯑꯃꯨꯛꯇ ꯊꯦꯝꯖꯤꯟꯕꯤꯌꯨ ꯍꯣꯏ ꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ ꯐꯃꯨꯡꯗ ꯀꯞꯇꯨꯅ ꯂꯩꯔꯤꯕ ꯃꯇꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯂꯥꯏꯖꯤꯡꯂꯦꯝꯕꯤ ꯑꯣꯟꯊꯣꯛꯄꯅꯤꯍꯦ ꯅꯪꯁꯦ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ
Mana nungaina nupi atopaduga maya khigatana leiraga nangna masida mabu nusirini haiduna kapaga saradana charaga hendana adumaina dum leiraga hana dumna hanjilakadro laijing limbi kaplaga nangna khangda toini aina phane yamna ma kauna bo honaraba sungamdi ayam wari da khele kamai tawduino sibo da khele ina sor sangna hondoklaga kanade nupiya nangna adumaina pukning sontharaga leibado thongamba haiba bududo mana pongna lekhinabani adugi sarukne chak chaw ngagairamuko ai noi madagi amta lawrukige asi haiduna chakhumlomda laklami tharona nangna tawragane namdana mukta khara pijaramuko takhelai momo noklaga hoima aina mayado phakthogane mayam namsinduni chaw yadrasu tharo momo noklaga nangne he ngangthorakpasim ado laijing lembi se ma sumaina thamladi wakhal leina soidana narakpa tare adunane khara phaba imung amada thaja yonjarasira haina mapa ibani ngarang se tanabani ado nupa phabaga leirabadi nang sutara uko takhelai harauna ima adui kaisu waruno thangnaba leibaki ningthaugi thauna phaba senapati thanil lo khangbra tharongai ha khalaga ningsinglaktuna harauna o khangini thauna phabada lamba pabina ba leite haiba pakhang masak phajabado natro adubu kaidaurage ado naya nupa oirabani khangjilo ngarangta laijelembidane nusipami hairakbani aduda ibung thongamba leibana mana yakidabani ado hojikti kainakhrabanina khudingmak yarani tharodo harauna masibu manglo taibanglo tawrisibo aina matam amada senapati thanilgumba amatang yaoiba phanglabadi haina khanjakhibani ngasidi mapu mahakna thaujanbiri adudine athuba matamda thanadaba yadre takhelai momo noklaga chatke haiduna he onthorakpaga laijing lembidu sauna makhwanga do metlaga aniduda khana yengduna leirami madu ubada anidu kiduna mamailuk thaduna laikre adugadi madugi taiwanabada laijing lembina saurambadagi makhutka dulonaraga ima ai ibung thanilga luhongnaba khara thunamda sinbiyu ai ibung thongambaga luhongduna lemina jingai magi phataba machat hana khangauda se aigi laibak yam phabane takhelai harauna madugidi karisu wabiruranu ima chalo pabunga tawragane hojima ibung thanilgi mayumda chatloba machagi damaktani hairadi mama mapa anidu ikaiba leite machanupi poe haibaga kawba makhai mayanupa haiba chatnanaba sem sakri somda su kaboklei amadi mangol jaw ado mamong nupi phanglagani khanjarubada isaiga ngangang thabak tawrami tanja aduda tharo amasung jubon ado hanghangduna lakpana hojikti thanilgi mayum yoraklami sagol gari adudagi kumtharaktuna mayumlomda changsilaklami kaboklei amuk phawba udaba makhoi ani changlakpa aduda ingangakna kana oibirabano tharona momon noklaga yumasibu senapati thanilgi oibirabra kaboklei tharo amasung jubonado munne yenglaga hoi mani masabudi leite ado kari takpigadabano ichanu pabu thirakpade jubona sumdobani aikhoina lakjaribase karigumo wafam ama tanasi haiduna lakjaribani hekta kakhatpiro asi haiduna phida thabirami mangol jawsu punna phaminarami tharona ikai hangoidana hairabada aigi ichanupi amakhak lei mado ibungo thanilga haiphet mari leine haina sutab ada angang maselsu khangnajabanina luhong thopirasi haiduna lakjaribani kabok leina nupi macha adugi mingbu kari kaubagene tharona momon noklaga laijing lembi kawe wafam adu ngasai lona tariba thanilnaso tahauraduna ikaibaga khangdaba makhai imungdagi chenthoragduna inimbo ikubo aigi oinadi yare ngasi makhongsu yare mayamsu khangboy lakboy thanilda loina yengthoraklami kabok leina onthokna mama ikai khangkhidrida ko ibungo nangse ho ikai bana pukthandabani aduna ne apamba poti pammi yam thuna haihoba sina phare wase hairamlaga thanildo harauna thokirami somda ahal masel ani adusu yanarabanina luhongba ado athoba matamda lepsilaklami
ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯍꯦꯛ ꯅꯨꯃꯤꯠ ꯑꯗꯨꯗ ꯊꯥꯅꯤꯜ ꯑꯃꯁꯨꯡ ꯂꯥꯏꯖꯤꯡꯂꯦꯝꯕꯤ ꯑꯗꯨ ꯆꯥꯎꯅ ꯂꯩꯄꯥꯛ ꯃꯤꯌꯥꯝ ꯇꯤꯟꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯔꯕꯗ ꯇꯈꯦꯜꯂꯩ ꯑꯃꯗꯤ ꯖꯤꯂꯥꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯈꯤ꯫ ꯃꯆꯥꯅꯨꯄꯥꯅ ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯅ ꯃꯥꯡꯂꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯈꯠꯂꯝꯕ ꯑꯗꯨꯁꯨ ꯀꯣꯛꯆꯔꯦ꯫ ꯍꯔꯥꯎꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯂꯨꯍꯣꯡꯕ ꯑꯁꯤ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗꯅꯤ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥꯅꯤꯜ ꯑꯃꯁꯨꯡ ꯂꯥꯏꯖꯤꯡꯂꯦꯝꯕꯤ ꯑꯗꯨ ꯍꯔꯥꯎꯅ ꯅꯨꯡꯁꯤꯅꯅ ꯆꯥꯛ ꯑꯗꯨ ꯏꯟꯅꯗꯨꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯃꯃꯧꯒꯤ ꯊꯥꯖꯒꯨꯝꯂꯕꯤ ꯁꯛꯐꯝ ꯑꯗꯨꯗ ꯀꯕꯣꯛꯂꯩꯗꯤ ꯃꯤꯠꯐꯝ ꯍꯣꯡꯗ ꯌꯦꯡꯖꯔꯝꯃꯤ꯫ ꯃꯥꯡꯒꯣꯜꯖꯥꯎ ꯑꯇꯩ ꯂꯣꯏꯁꯤꯟꯒꯗꯕ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯔꯒ ꯆꯪꯂꯛꯄꯗ ꯀꯕꯣꯛꯂꯩꯅ ꯃꯌꯥ ꯀꯥꯕ ꯃꯈꯩ ꯃꯆꯥ ꯃꯃꯧ ꯑꯅꯤꯗ ꯌꯦꯡꯂꯤꯕ ꯑꯗꯨ ꯎꯕꯗ ꯃꯈꯅꯥꯎ ꯑꯗꯨ ꯁꯦꯝꯂꯒ ꯍꯥꯏ ꯃꯃꯥ, ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡ ꯑꯁꯤ ꯈꯔ ꯂꯣꯏꯁꯤꯟꯒꯗ꯭ꯔꯥꯅ ꯍꯥꯏꯔꯒ ꯀꯔꯤꯅꯣ ꯑꯃꯨꯛ ꯇꯧꯔꯤꯗꯨꯕꯣ? ꯑꯁ ꯃꯣꯏ ꯄꯥꯕꯨꯡ, ꯌꯥꯔꯗꯤ ꯅꯪ ꯂꯣꯏꯅ ꯇꯧꯔꯣ꯫ ꯑꯩꯗꯤ ꯉꯁꯤꯗꯤꯅꯦ ꯏꯃꯧꯒꯤ ꯃꯅꯥꯛꯇꯒꯤ ꯂꯥꯞꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯍꯩ ꯃꯃꯥ, ꯑꯍꯜ ꯊꯪꯁꯤꯗꯅꯦ ꯆꯩꯐꯨ ꯅꯥꯏꯅ ꯑꯩ ꯐꯨꯅꯤꯡꯗꯦꯀꯣ꯫ ꯃꯃꯥ ꯅꯤꯡꯕ ꯊꯥꯅꯤꯜꯅ ꯄꯥꯕꯨꯡ, ꯅꯍꯥꯟꯈꯩ ꯏꯃꯥꯅ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏ ꯇꯧꯔꯤꯗꯨꯕꯨ ꯉꯁꯤꯗꯪꯗꯤ ꯀꯣꯛ ꯄꯥꯕꯨꯡꯅ ꯂꯣꯏꯁꯤꯜꯂꯨ ꯀꯩꯗꯧꯔꯒꯦ? ꯃꯥꯡꯒꯣꯜꯖꯥꯎ ꯃꯃꯤꯠ ꯑꯗꯨ ꯂꯪꯊꯣꯛꯂꯒ ꯍꯩ ꯃꯃꯥ ꯅꯤꯡꯕ ꯃꯆꯥ, ꯐꯔꯦ ꯐꯔꯦ, ꯅꯣꯏ ꯑꯄꯥꯝꯕꯗꯨ ꯍꯦꯛꯇ ꯍꯧꯔꯣ꯫ ꯇꯧꯒꯗꯕ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯗ ꯊꯥꯅꯤꯜꯗꯨ ꯃꯍꯥꯛꯀꯤ ꯑꯅꯧꯕꯤꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯊꯣꯡ ꯑꯗꯨ ꯆꯦꯠ ꯂꯣꯟꯁꯤꯜꯂꯒ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯐꯝꯊꯔꯛꯂꯦ꯫ ꯊꯥꯅꯤꯜꯅ ꯀꯔꯤꯒꯤꯅꯣ? ꯅꯨꯃꯤꯠꯇꯨꯗꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯉꯝꯂꯣꯏ ꯍꯥꯏꯈ꯭ꯔꯒ ꯅꯨꯃꯤꯠꯇꯨꯒꯤ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯉꯥꯏꯉꯝꯗꯕ ꯃꯈꯩ ꯂꯨꯍꯣꯡꯉꯁꯦ ꯍꯥꯏꯗꯅ ꯇꯛꯁꯤꯜꯂꯛꯏꯁꯤꯕꯣ? ꯅꯠꯇꯦ, ꯅꯪꯒꯤꯁꯤꯕꯨ ꯑꯩ ꯄꯥꯝꯅ ꯄꯥꯝꯗꯕ ꯁꯥꯕꯗ ꯐꯪꯍꯧꯔꯔꯣꯏ ꯈꯟꯕꯗꯒꯤ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯂꯥꯏꯖꯤꯡꯂꯦꯝꯕꯤ ꯏꯀꯥꯏꯅ ꯑꯩꯗꯤ ꯅꯨꯡꯁꯤꯕꯕꯨ ꯈꯨꯠꯇ ꯑꯅꯤ ꯂꯣꯡꯗꯨꯅ ꯁꯥꯟꯅꯕ ꯄꯥꯝꯗꯦ꯫ ꯑꯩꯒꯤ ꯍꯥꯏꯕ ꯑꯃ ꯂꯩꯈꯤꯕꯅ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗ ꯑꯩꯅ ꯌꯥꯈꯤꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯕꯨꯡꯅ ꯑꯩꯒꯤꯗꯃꯛ ꯄꯥꯡꯕꯤꯈꯤꯕ ꯃꯇꯦꯡ ꯑꯗꯨꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕ ꯍꯦꯟꯒꯠꯂꯛꯈꯤꯕꯅꯤ꯫ ꯏꯀꯥꯏ ꯈꯪꯗꯕꯤ ꯇꯥꯔꯁꯨ ꯏꯕꯨꯡꯕꯨ ꯐꯪꯂꯕꯗꯤ ꯌꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅꯅꯦ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡꯗꯣ ꯊꯥꯖꯈꯤꯕꯅꯤ꯫ ꯏꯕꯨꯡ ꯊꯧꯉꯝꯕꯒꯤ ꯐꯠꯇꯕ ꯁꯥꯖꯠꯇꯣ ꯅꯨꯃꯤꯠ ꯑꯗꯨꯗ ꯀꯔꯤꯁꯨ ꯈꯪꯗꯅ ꯂꯨꯍꯣꯡꯂꯝꯕ ꯇꯥꯔꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯥꯡꯂꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯏꯕꯨꯡ ꯊꯥꯅꯤꯜ, ꯅꯪꯅ ꯑꯩꯕꯨ ꯀꯟꯕꯤꯕꯅꯤ꯫ ꯅꯪꯒꯤ ꯊꯣꯠꯂꯕꯤ ꯆꯤꯟꯕꯥꯜ ꯑꯗꯨꯗꯒꯤ ꯊꯣꯔꯛꯄ ꯋꯥꯍꯩꯅ ꯏꯕꯨꯡ ꯍꯥꯏꯅ ꯀꯧꯔꯛꯄ ꯈꯣꯟꯖꯦꯜ ꯑꯗꯨꯗꯅꯤ ꯑꯩꯅ ꯋꯥꯈꯜ ꯂꯩꯇꯥꯐꯝ ꯈꯪꯗꯅ ꯂꯩꯔꯤꯕꯁꯦ꯫ ꯅꯪꯅ ꯇꯣꯏꯅ ꯇꯣꯏꯅ ꯀꯧꯔꯛꯂꯕꯗꯤ ꯑꯩ ꯋꯥꯟꯊꯈꯤꯒꯗꯕ ꯃꯥꯜꯂꯦ꯫ ꯂꯥꯏꯖꯤꯡꯂꯦꯝꯕꯤ ꯊꯥꯅꯤꯜꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯑꯗꯨꯗꯤ ꯑꯩ ꯏꯕꯨꯡ ꯍꯥꯏꯅ 30 ꯀꯧꯔꯛꯑꯒꯦ, ꯋꯥꯟꯊꯕ꯭ꯔꯥ ꯌꯦꯡꯁꯤꯔꯥ? ꯊꯥꯅꯤꯜ ꯃꯣꯃꯣꯟ ꯅꯣꯛꯂꯒ 30 ꯁꯨꯗ꯭ꯔꯤꯉꯩ ꯑꯅꯤꯔꯛ ꯁꯨꯅ ꯀꯧꯔꯛꯄꯗ ꯑꯩ ꯋꯥꯟꯊꯔꯦ꯫ ꯋꯥꯁꯦ ꯍꯥꯏꯔꯒ ꯊꯃꯣꯏ ꯃꯄꯥ ꯑꯗꯨꯗ ꯈꯨꯇꯨꯝꯅ ꯇꯞꯅ ꯁꯨꯗꯨꯅ ꯂꯣꯡꯅ ꯐꯃꯨꯡꯗ ꯍꯤꯞꯊꯔꯝꯃꯤ꯫ ꯂꯥꯏꯖꯤꯡꯂꯦꯝꯕꯤ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯂꯒ ꯊꯥꯅꯤꯜꯗ ꯑꯣꯏꯅꯕꯣꯏ ꯂꯥꯛꯄꯣꯏ ꯐꯨꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯔꯥꯎ ꯇꯌꯥꯝꯕ ꯃꯤꯀꯨꯞ ꯑꯗꯨ ꯊꯨꯒꯥꯏꯔꯒꯦ ꯃꯇꯥꯒꯨꯝ ꯈꯪꯍꯧꯗꯅ ꯀꯕꯣꯛꯂꯩꯅ ꯊꯣꯡ ꯊꯤꯟꯗꯨꯅ ꯏꯕꯨꯡꯉꯣ, ꯏꯕꯨꯡꯉꯣ! ꯃꯇꯧ ꯑꯗꯨꯗ ꯊꯥꯅꯤꯜ ꯁꯧꯔꯥꯡꯅꯅ ꯑꯁ ꯏꯃꯥ, ꯑꯁꯨꯛ ꯊꯦꯡꯉꯀꯥꯟꯁꯤꯗ ꯅꯃꯧ ꯅꯨꯄꯤꯒꯤ ꯁꯛꯇꯝ ꯌꯦꯡꯕ ꯄꯦꯟꯗ꯭ꯔꯤꯕꯣ? ꯍꯌꯦꯡ ꯑꯃꯨꯛ ꯌꯦꯡꯉꯨ ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯔꯛꯑꯣ꯫ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡ ꯂꯥꯛꯏ, ꯅꯪꯕꯨ ꯑꯃꯨꯛꯇ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯂꯩꯔꯤꯌꯦ꯫ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯅꯤꯜ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯗ ꯍꯥꯏꯐꯦꯠ ꯉꯛꯅ ꯌꯦꯡꯂꯝꯂꯒ ꯑꯗꯨꯝ ꯃꯈꯥ ꯊꯨꯋꯥꯗꯨ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯁꯨ ꯊꯥꯅꯤꯜꯒꯤ ꯇꯨꯡ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯊꯥꯅꯤꯜꯅ ꯀꯔꯤ ꯇꯧꯔꯦ? ꯅꯈꯣꯏ ꯃꯌꯥꯝ ꯃꯐꯝ ꯑꯁꯤꯗ ꯊꯦꯡꯉꯀꯥꯟꯁꯤꯗ ꯂꯥꯛꯏꯗꯤ ꯀꯔꯤ ꯄꯥꯎ ꯂꯩꯔꯕꯒꯦ? ꯂꯥꯟꯃꯤ ꯑꯃꯅ ꯊꯥꯅꯤꯜꯕꯨ ꯄꯨꯅꯦꯝꯂꯛꯂꯒ ꯁꯦꯅꯥꯄꯇꯤ, ꯏꯅꯤꯡꯊꯧꯒꯤ ꯑꯆꯥꯟꯕ ꯃꯔꯨꯞ ꯑꯇꯣꯞꯄ ꯂꯩꯄꯥꯛꯀꯤ ꯅꯤꯡꯊꯧ ꯆꯥꯎꯔꯦꯜꯒꯤꯗꯃꯛ ꯂꯥꯟ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯑꯩꯈꯣꯏꯗ ꯌꯥꯊꯪ ꯇꯥꯎꯊꯔꯛꯂꯦ꯫ ꯃꯗꯨꯒꯤꯗꯃꯛ ꯂꯥꯛꯆꯕꯅꯤ꯫ ꯑꯁꯣꯛ ꯑꯄꯜ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯝꯈꯠꯂꯛꯂꯦ, ꯃꯥꯏꯊꯤꯕ ꯌꯥꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯤ꯫ ꯑꯗꯨꯅ ꯅꯤꯡꯊꯧ ꯆꯥꯎꯔꯦꯜꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯗ꯭ꯔꯤꯉꯩꯗ ꯑꯊꯨꯕ ꯃꯇꯝꯗ ꯂꯥꯟ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯊꯥꯕꯤꯔꯛꯄꯅꯤ꯫ ꯋꯥꯐꯝ ꯑꯗꯨꯕꯨ ꯇꯥꯕꯗ ꯊꯥꯅꯤꯜ ꯑꯃꯗꯤ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯝꯕ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯍꯦꯟꯅ ꯋꯥꯖꯔꯤꯕꯗꯤ ꯉꯁꯤꯇ ꯂꯨꯍꯣꯡꯗꯨꯅ ꯂꯧꯔꯤꯕꯤ ꯃꯥꯒꯤ ꯇꯥꯂꯣꯏꯕꯨ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯂꯣꯏꯅꯕ ꯐꯪꯗꯅ ꯆꯠꯈꯤꯅꯤ ꯈꯟꯕꯗ ꯂꯩꯇꯥꯐꯝ ꯈꯪꯖꯔꯝꯗꯦ꯫ ꯊꯥꯅꯤꯜ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯊꯣꯔꯛꯂꯒ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯅ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟꯅ ꯂꯩꯖꯩ꯫ ꯀꯕꯣꯛꯂꯩꯅ ꯂꯥꯟꯃꯤꯁꯥ, ꯁꯦꯅꯥꯄꯇꯤ ꯌꯥꯎꯗ꯭ꯔꯕꯗꯤ ꯁꯨꯡꯌꯥꯃꯛ ꯌꯥꯗ꯭ꯔꯕ꯭ꯔꯥ? ꯉꯁꯤ ꯑꯁꯦ ꯃꯥꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ, ꯑꯗꯨꯅ ꯃꯍꯥꯛ ꯊꯝꯕꯤꯔꯝꯂꯣ, ꯅꯈꯣꯏ ꯆꯠꯈ꯭ꯔꯣ꯫ ꯂꯥꯟꯃꯤ ꯑꯗꯨꯅ ꯏꯃꯥꯒꯨꯝꯂꯕꯤ, ꯃꯗꯨ ꯌꯥꯔꯣꯏ꯫
ꯂꯥꯟꯃꯤ ꯑꯩꯈꯣꯏꯗꯤ ꯁꯦꯅꯥꯄꯇꯤꯅ ꯂꯝꯖꯤꯡ ꯑꯣꯏꯔꯒ ꯂꯥꯟ ꯑꯁꯤ ꯆꯪꯒꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯂꯥꯟ ꯄꯪꯖꯪꯗ ꯆꯪꯂꯒ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯊꯥꯕꯒ ꯄꯥꯡꯈꯛ ꯑꯣꯏꯒꯅꯤꯌꯦ ꯀꯕꯣꯛꯂꯩ ꯃꯈꯨꯠ ꯑꯗꯨ ꯂꯣꯟꯅꯔꯒ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯉꯁꯤꯇꯪꯗꯤ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤ ꯑꯁꯤꯒꯤ ꯈꯜꯂꯒ ꯊꯝꯕꯤꯔꯝꯃꯤ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯆꯠꯅꯅꯕ ꯊꯧꯔꯥꯡ ꯁꯤꯟꯖꯒꯦ ꯃꯗꯨꯗꯁꯨ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯌꯥꯕ ꯀꯧꯕ ꯂꯩꯔꯝꯗꯦ ꯅꯤꯡꯊꯧꯒꯤ ꯑꯀꯟꯕ ꯌꯥꯊꯪ ꯑꯣꯏꯕꯅ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯊꯥꯅꯤꯜ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯃꯃꯥꯒꯤ ꯃꯃꯥꯏꯗ ꯅꯥꯜꯂꯒ ꯏꯃꯥ ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯍꯟꯊꯔꯤꯕꯗꯨꯕꯣ ꯅꯤꯡꯊꯧ ꯑꯃꯒꯤ ꯁꯦꯅꯥꯄꯇꯤꯅꯤ ꯅꯆꯥꯁꯦ ꯑꯗꯨꯁꯨ ꯂꯩꯄꯥꯛ ꯃꯤꯌꯥꯝꯅ ꯑꯩꯒꯤ ꯊꯧꯅꯥꯗ ꯁꯛꯈꯪꯅꯔꯤꯕ ꯑꯩꯍꯥꯛꯅ ꯂꯥꯟꯅꯁꯦ ꯆꯠꯇꯕ ꯊꯣꯛꯂꯕꯗꯤ ꯑꯩꯕꯨ ꯄꯥꯡꯗꯕ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯔꯣꯏꯗ꯭ꯔꯥ ꯀꯕꯣꯛꯂꯩ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗꯅ ꯇꯨꯃꯤꯟꯅ ꯂꯨꯞꯊꯗꯨꯅ ꯂꯩꯈ꯭ꯔꯦ ꯂꯥꯏꯖꯤꯡꯂꯦꯝꯕꯤ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯃꯄꯨꯔꯣꯏꯕ ꯃꯍꯥꯛꯀꯤꯗꯃꯛ ꯂꯥꯟ ꯆꯠꯄꯗ ꯁꯤꯖꯤꯟꯅꯒꯗꯕ ꯐꯤꯖꯣꯜ ꯌꯣꯟꯕ ꯆꯪꯈꯤꯔꯝꯃꯤ ꯊꯥꯅꯤꯜꯅ ꯅꯈꯣꯏ ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯝꯃꯨꯀꯣ ꯑꯩ ꯐꯤꯖꯣꯜ ꯈꯔ ꯑꯃꯨꯛꯇ ꯂꯧꯔꯨꯈꯤꯒꯦ ꯑꯗꯨꯒ ꯊꯣꯔꯛꯑꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯂꯥꯏꯖꯤꯡꯂꯦꯝꯕꯤ ꯇꯁꯦꯡꯅ ꯃꯊꯃꯣꯏ ꯑꯗꯨ ꯄꯨꯕ ꯉꯝꯗ꯭ꯔꯤ ꯐꯤꯖꯣꯜ ꯌꯣꯝꯅ ꯌꯣꯝꯅ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯆꯔꯝꯃꯤ ꯊꯥꯅꯤꯜ ꯃꯇꯧ ꯑꯗꯨ ꯎꯔꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯁꯛꯇꯝ ꯑꯗꯨ ꯂꯣꯏꯁꯤꯜꯂꯒ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯕꯨ ꯇꯨꯡꯗꯒꯤ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯔꯒ ꯅꯥꯁꯣꯜ ꯄꯤꯛꯅ ꯑꯩꯒꯤ ꯇꯥꯂꯣꯏ ꯅꯨꯡꯁꯤꯕꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯞꯂꯤꯕꯗꯣ ꯅꯪꯅ ꯑꯗꯨꯝꯅ ꯀꯞꯂꯒ ꯑꯩꯅ ꯀꯔꯝꯅ ꯂꯥꯟ ꯁꯣꯛꯅꯕ ꯆꯠꯀꯗꯕꯅꯣ ꯂꯥꯏꯖꯤꯡꯂꯦꯝꯕꯤ ꯊꯤꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯊꯥꯅꯤꯜꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯔꯒ ꯀꯞꯆꯔꯛꯏ ꯀꯔꯝꯅ ꯅꯨꯄꯤ ꯑꯣꯏꯔꯤꯕꯤ ꯃꯥꯒꯤ ꯊꯃꯣꯏ ꯑꯗꯨꯅ ꯅꯨꯡꯉꯥꯏꯒꯅꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯁꯤꯃꯛꯇꯗ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯃꯤꯟꯅꯒꯗꯧꯕꯗꯨ ꯂꯥꯟ ꯆꯠꯈ꯭ꯔꯒꯅꯤ ꯇꯥꯕꯗ ꯀꯅꯥꯒꯤ ꯇꯥꯂꯣꯏ ꯑꯣꯏꯕꯤꯅ ꯊꯃꯣꯏ ꯁꯣꯛꯂꯣꯏꯗꯧꯔꯤꯕꯅꯣ ꯊꯥꯅꯤꯜ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯕꯨ ꯅꯨꯡꯁꯤꯅ ꯃꯃꯥꯏ ꯑꯗꯨꯗ ꯅꯥꯟꯕꯤꯔꯒ ꯑꯩꯁꯦ ꯂꯩꯄꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯒꯤ ꯁꯦꯕꯥꯔꯣꯏ ꯑꯩꯅ ꯄꯨꯔꯤꯕ ꯊꯧꯗꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯠꯇꯕ ꯌꯥꯗꯕꯅꯤ ꯁꯦ ꯀꯞꯀꯅꯨ ꯃꯗꯨꯒꯤ ꯁꯔꯨꯛ ꯑꯩꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯅꯪꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯅꯕ ꯕꯣꯔ ꯄꯤꯅꯕꯤꯌꯨ ꯂꯥꯏꯖꯤꯡꯂꯦꯝꯕꯤ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯂꯒ ꯊꯥꯅꯤꯜꯕꯨ ꯃꯈꯨꯠ ꯑꯗꯨꯗ ꯆꯤꯛꯄꯤꯔꯦ ꯑꯗꯨꯒ ꯃꯀꯣꯛꯁꯨ ꯃꯅꯝ ꯅꯝꯕꯤꯔꯒ ꯂꯥꯟ ꯃꯥꯏ ꯄꯥꯛꯇꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯎꯀꯣ ꯊꯥꯅꯤꯜ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯅꯪꯒꯤ ꯅꯥꯛꯇ ꯍꯜꯂꯛꯇ꯭ꯔꯗꯤ ꯅꯨꯄꯤ ꯑꯇꯣꯞꯄ ꯂꯧꯔꯒ ꯌꯥꯑꯣꯡ ꯏꯜꯂꯨꯔꯣ ꯍꯥꯏꯔꯣ ꯂꯥꯏꯖꯤꯡꯂꯦꯝꯕꯤ ꯃꯣꯃꯣꯟ ꯈꯖꯤꯛ ꯇꯧꯔꯒ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯨꯄꯤꯗꯨ ꯍꯤꯡꯗ꯭ꯔꯦꯗꯅ ꯊꯥꯅꯤꯜꯅ ꯅꯣꯛꯂꯒ ꯁꯦꯅꯥꯄꯇꯤ ꯑꯩꯒꯤ ꯇꯥꯂꯣꯏꯅꯤ ꯍꯥꯏꯕꯗ ꯃꯇꯤꯛ ꯆꯥꯏꯗꯀꯣ ꯅꯨꯡꯁꯤꯕꯤ ꯅꯪꯁꯦ ꯀꯦꯅꯕ ꯑꯣꯏꯅꯖꯕꯗꯤ ꯃꯇꯝ ꯈꯔꯗꯤ ꯐꯪꯂꯔꯣꯏꯀꯣ ꯆꯠꯂꯨꯈꯤꯒꯦꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ ꯀꯕꯣꯛꯂꯩ ꯑꯃꯁꯨꯡ ꯃꯥꯡꯒꯣꯜꯆꯥꯎ ꯑꯗꯨ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯖꯔꯝꯃꯤ ꯃꯆꯥꯅꯨꯄꯥꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯃꯨꯛ ꯍꯜꯂꯛꯅꯕꯒꯤꯗꯃꯛ ꯕꯣꯔ ꯄꯤꯅꯕꯤꯔꯝꯃꯤ ꯀꯕꯣꯛꯂꯩꯅ ꯃꯈꯨꯠ ꯆꯤꯛꯄꯤꯒꯦ ꯍꯥꯏꯗꯨꯅ ꯊꯥꯅꯤꯜꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯈꯠꯂꯝꯃꯤ ꯑꯗꯨꯕꯨ ꯊꯥꯅꯤꯜꯅ ꯐꯠ ꯀꯟꯊꯣꯛꯂꯒ ꯁꯤꯗꯤ ꯅꯃꯧ ꯅꯨꯄꯤꯅ ꯆꯤꯛꯈ꯭ꯔꯦ ꯁꯣꯝ ꯑꯣꯏ ꯊꯪꯕꯁꯤꯗ ꯑꯣꯏꯅ ꯆꯤꯛꯂꯛꯑꯣ ꯀꯕꯣꯛꯂꯩ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯊꯤꯗ ꯑꯉꯥꯎꯕꯁꯤꯗꯤ ꯃꯃꯥꯏ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏ ꯈꯪꯈꯤꯗ꯭ꯔꯦꯗꯀꯣ ꯑꯁꯨꯝꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯊꯥꯅꯤꯜꯗꯣ ꯃꯥꯒꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯗ ꯌꯦꯡꯖꯔꯝꯂꯒ ꯁꯒꯣꯜ ꯇꯣꯡꯂꯗꯨꯅ ꯂꯥꯟꯃꯤꯁꯤꯡꯒ ꯂꯣꯏꯅꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯅꯤꯡꯊꯧ ꯆꯥꯎꯔꯦꯜꯒꯤ ꯀꯣꯅꯨꯡ ꯌꯧꯁꯤꯜꯂꯛꯇꯨꯅ ꯅꯥꯀꯜ ꯑꯅꯤꯔꯣꯝꯒꯤ ꯁꯦꯅꯥꯄꯇꯤ ꯑꯅꯤ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯇꯨꯅ ꯂꯥꯟꯃꯤꯁꯤꯡꯕꯨ ꯑꯍꯦꯟꯕ ꯂꯥꯂꯣꯡꯁꯤꯡ ꯇꯥꯛꯄꯤꯕ ꯍꯧꯔꯕꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯉꯟꯕ ꯑꯌꯨꯛꯀꯤ ꯃꯇꯝꯗꯗꯤ ꯑꯍꯤꯡ ꯇꯨꯝꯗꯅ ꯂꯥꯟꯃꯤꯁꯤꯡꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯨꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯔꯤꯉꯩ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯎꯃꯪꯒꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯃꯩꯒꯤ ꯇꯦꯟꯖꯩꯁꯤꯡ ꯌꯦꯛꯅꯕꯁꯤꯡꯅ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯃꯩ ꯋꯥꯏꯗꯨꯅ ꯆꯥꯛꯄ ꯍꯧꯔꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯊꯥꯅꯤꯜ ꯑꯃꯗꯤ ꯑꯇꯣꯞꯄ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯁꯦꯅꯥꯄꯇꯤ ꯋꯥꯡꯂꯦꯟꯕꯨ ꯍꯧꯗꯣꯛꯂꯛꯇꯨꯅ ꯄꯥꯎ ꯈꯪꯍꯜꯂꯝꯃꯤ ꯃꯁꯤꯗꯒꯤ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯔꯕ ꯃꯇꯨꯡꯗ ꯃꯤꯈꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯂꯩꯗꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟ ꯇꯧꯅꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ ꯂꯩꯄꯥꯛ ꯑꯅꯤꯗꯨ ꯍꯥꯟꯅꯒꯤ ꯑꯗꯨꯒꯨꯝꯅ ꯂꯥꯟ ꯇꯧꯕꯗꯤ ꯂꯦꯞꯂꯝꯗꯦ ꯊꯥꯅꯤꯜꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯅ ꯍꯥꯟꯅꯒꯨꯝ ꯑꯇꯣꯞꯄ ꯂꯩꯄꯥꯛ ꯑꯗꯨꯅ ꯍꯦꯟꯖꯤꯟꯕꯗꯤ ꯀꯔꯤꯁꯨ ꯉꯝꯅꯔꯝꯗ꯭ꯔꯦ ꯁꯣꯝꯗ ꯂꯥꯏꯖꯤꯡꯂꯦꯝꯕꯤ ꯑꯗꯨ ꯃꯆꯤ ꯃꯌꯥꯗ ꯎꯪꯗꯨꯅ ꯁꯨꯝ ꯂꯩꯕꯗꯨ ꯎꯕꯗ ꯃꯅꯦꯝ ꯀꯕꯣꯛꯂꯩꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯕꯦꯝꯃ ꯅꯪꯕꯨ ꯑꯗꯨꯃꯥꯏꯅ ꯆꯥꯛ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯗ꯭ꯔꯕꯗꯤ ꯃꯆꯤ ꯃꯌꯥꯗ ꯎꯪꯗꯨꯅ ꯂꯩꯔꯕꯗꯤ ꯅꯁꯥ ꯑꯗꯣ ꯁꯣꯛꯆꯤꯜꯂꯛꯀꯅꯤꯅꯦ ꯅꯪꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯝꯐꯨꯠ ꯈꯔ ꯆꯥꯅꯅꯕ ꯍꯥꯏꯗꯨꯅ ꯏꯟꯕꯤꯔꯝꯃꯤ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯅ ꯏꯃꯥ ꯉꯔꯥꯡꯗꯤ ꯃꯪꯗ ꯊꯃꯣꯗꯣ ꯎꯔꯝꯃꯤ ꯑꯩꯕꯨ ꯌꯥꯝ ꯎꯅꯤꯡꯉꯦ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ ꯄꯥꯎ ꯆꯦꯟꯐꯝꯒ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯑꯩ ꯃꯥꯒ ꯄꯥꯎ ꯌꯥꯝ ꯐꯥꯎꯅꯅꯤꯡꯉꯦ ꯏꯃꯥ
ꯄꯥꯎꯕꯨꯗꯤ ꯆꯦꯟꯐꯝ ꯃꯌꯥꯝ ꯑꯃ ꯂꯩ ꯇꯧꯕꯇꯕꯨ ꯂꯥꯟ ꯌꯥꯝꯅ ꯀꯟꯕ ꯑꯣꯏꯕꯅ ꯃꯇꯝꯗꯤ ꯈꯔ ꯆꯪꯒꯅꯤ ꯇꯟꯖꯥ ꯑꯗꯨꯗ ꯂꯥꯟꯃꯤ ꯑꯃ ꯁꯒꯣꯜ ꯊꯧꯔꯗꯨꯅ ꯆꯪꯂꯛꯂꯝꯃꯤ ꯀꯕꯣꯛꯂꯩꯅ ꯀꯔꯤ ꯇꯧꯔꯦ ꯀꯔꯤ ꯄꯥꯎ ꯂꯩꯔꯕꯒꯦ ꯂꯥꯟꯃꯤ ꯑꯗꯨꯅ ꯍꯥꯊꯨ ꯍꯥꯊꯨ ꯁꯒꯣꯜ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯁꯦ ꯃꯁꯤꯒꯤ ꯆꯦꯔꯣꯜ ꯑꯁꯦ ꯁꯦꯅꯥꯄꯇꯤ ꯊꯥꯅꯤꯜꯅ ꯄꯤꯔꯛꯄꯅꯤ ꯋꯥꯁꯦ ꯍꯥꯏꯔꯒ ꯂꯥꯟꯃꯤ ꯑꯗꯨ ꯄꯟꯊꯔꯝꯗꯅ ꯑꯗꯨꯃꯛ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯆꯠꯈ꯭ꯔꯦ ꯆꯦꯔꯣꯜ ꯑꯗꯨ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯅ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯐꯥꯛꯇꯣꯛꯂꯒ ꯄꯥꯖꯔꯝꯃꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯇꯥꯂꯣꯏ ꯅꯪꯕꯨ ꯎꯅꯤꯡꯕꯗ ꯑꯩ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ ꯃꯪꯗꯁꯨ ꯅꯪꯕꯨ ꯎꯗꯨꯅ ꯇꯜꯂꯦ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯂꯥꯟ ꯑꯁꯦ ꯑꯩꯈꯣꯏꯅ ꯉꯝꯕꯒꯤ ꯆꯥꯡꯗ ꯉꯝꯅ ꯂꯩꯔꯤ ꯑꯊꯨꯕ ꯃꯇꯝꯗ ꯌꯨꯝꯗ ꯍꯟꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯅꯤ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗꯤ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯅꯤꯡꯊꯤꯖꯅ ꯂꯩꯔꯝꯃꯨꯀꯣ ꯆꯦꯔꯣꯜ ꯑꯗꯨꯒꯤ ꯄꯥꯎꯗꯨ ꯄꯥꯖꯔꯒ ꯂꯥꯏꯖꯤꯡꯂꯦꯝꯕꯤ ꯑꯃꯗꯤ ꯀꯕꯣꯛꯂꯩ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯣꯛꯆꯔꯝꯃꯤ ꯃꯥꯡꯒꯣꯜꯖꯥꯎꯁꯨ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯄꯗ ꯃꯃꯥ ꯃꯆꯥꯅ ꯍꯔꯥꯎꯅ ꯅꯣꯛꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯉꯛꯅ ꯀꯔꯤ ꯇꯧꯔꯦ ꯑꯗꯨꯛ ꯌꯥꯝꯅ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯃꯤꯟꯅꯔꯤꯕꯗꯨꯅ ꯅꯠꯇꯦ ꯀꯔꯤ ꯄꯥꯎ ꯅꯨꯡꯉꯥꯏꯕꯒ ꯇꯥꯕꯒꯦ ꯍꯣ ꯅꯆꯥꯅꯨꯄꯥꯅ ꯆꯤꯊꯤ ꯊꯥꯔꯛꯑꯦ ꯑꯊꯨꯕ ꯃꯇꯝꯗ ꯌꯨꯝꯗ ꯂꯥꯛꯀꯅꯤ ꯍꯥꯏꯔꯛꯑꯦ ꯃꯥꯡꯒꯣꯜꯖꯥꯎ ꯍꯔꯥꯎꯅ ꯏꯍꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦꯗ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃꯇ ꯄꯨꯊꯣꯔꯛꯑꯣ ꯑꯩꯅꯦ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅ ꯂꯣꯏꯔꯕꯅꯤ ꯂꯥꯏꯖꯤꯡꯂꯦꯝꯕꯤ ꯍꯔꯥꯎꯅ ꯌꯥꯅꯤ ꯄꯥꯕꯨꯡ ꯑꯩ ꯄꯨꯊꯣꯛꯆꯔꯛꯀꯦ ꯋꯥꯁꯦ ꯍꯥꯏꯔꯒ ꯆꯪꯈꯤꯔꯝꯃꯤ ꯀꯕꯣꯛꯂꯩ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯏꯃꯧꯁꯦ ꯉꯁꯤꯗꯤ ꯀꯌꯥꯗ ꯍꯔꯥꯎꯖꯈ꯭ꯔꯦꯗꯣ ꯀꯨꯏꯅ ꯃꯥꯒꯤ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯗꯣ ꯎꯔꯨꯗ꯭ꯔꯕꯅꯤ ꯃꯥꯡꯒꯣꯜꯖꯥꯎ ꯗꯥꯔꯤ ꯑꯗꯨꯗ ꯐꯝꯂꯒ ꯃꯗꯨ ꯅꯪꯁꯨ ꯅꯍꯥꯟꯋꯥꯏ ꯇꯧꯈꯤꯗꯥꯏ ꯑꯩꯅ ꯅꯣꯡꯃꯈꯛ ꯕꯤꯒ꯭ꯌꯥꯟ ꯍꯣꯏꯗ ꯂꯦꯛꯂꯨꯕꯗ ꯌꯨꯝ ꯆꯠꯂꯅꯤ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯣꯠꯌꯣꯝ ꯊꯥꯌꯣꯝ ꯇꯧꯗꯨꯅ ꯂꯩꯔꯝꯕꯗꯣ ꯑꯣꯟꯊꯣꯛꯅ ꯅꯣꯛꯅꯤꯡꯈ꯭ꯔꯕꯅꯤꯗ ꯀꯕꯣꯛꯂꯩ ꯃꯃꯤꯠꯀꯥꯗꯨ ꯐꯩꯖꯩ ꯌꯦꯡꯂꯒ ꯍꯦꯔꯝꯃꯣꯏ ꯄꯥꯕꯨꯡ ꯍꯅꯨꯊꯪꯁꯤꯗ ꯃꯤꯅ ꯇꯥꯔꯒ ꯅꯃꯥꯏꯗꯨꯕꯨ ꯏꯀꯥꯏꯗ꯭ꯔꯣ ꯅꯆꯥꯅꯨꯄꯥ ꯐꯥꯎꯕ ꯅꯨꯄꯤ ꯊꯤꯔꯀꯥꯟꯁꯤꯗ ꯀꯗꯥꯏꯗꯒꯤ ꯀꯣꯠꯁꯤꯜꯂꯛꯇꯅ ꯑꯗꯨꯃꯨꯛ ꯅꯤꯡꯁꯤꯡꯉꯛꯏꯅꯣ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ ꯅꯁꯛ ꯏꯐ ꯐꯖꯈꯩ ꯀꯞꯅꯤꯅꯤ ꯀꯥꯏꯅ ꯇꯧꯔꯝꯕꯗꯣ ꯀꯕꯣꯛꯂꯩ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯌꯥꯝꯅꯦ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟ ꯄꯥꯝꯂꯕꯗꯤ ꯅꯇꯣꯝꯇ ꯁꯥꯟꯅꯍꯧꯔꯣ ꯑꯩ ꯆꯪꯉꯦꯀꯣ ꯋꯥꯁꯦ ꯍꯥꯏꯔꯒ ꯁꯥꯎꯔꯥꯡꯅꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯥꯡꯒꯣꯜꯖꯥꯎ ꯅꯣꯛꯂꯒ ꯃꯇꯥ ꯑꯃꯅꯤꯅꯦ ꯑꯩꯅꯗꯤ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯅꯕꯅꯦꯅ ꯊꯥꯏꯅꯒꯤ ꯋꯥꯔꯤꯗꯣ ꯍꯧꯗꯣꯛꯄꯤꯔꯤꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯈꯣꯏꯕ ꯆꯤꯟꯕꯥꯜ ꯑꯗꯨ ꯃꯇꯣꯝꯗ ꯅꯣꯛꯆꯔꯝꯃꯤ ꯑꯃꯔꯣꯝꯗꯅ ꯑꯇꯣꯞꯄ ꯂꯩꯄꯥꯛꯀꯤ ꯅꯤꯡꯊꯧ ꯆꯥꯎꯔꯦꯜꯒ ꯁꯦꯅꯥꯄꯇꯤ ꯊꯥꯅꯤꯜ ꯑꯃꯗꯤ ꯋꯥꯡꯂꯦꯟꯒ ꯋꯥ ꯇꯥꯅꯔꯝꯃꯤ ꯋꯥꯡꯂꯦꯟꯅ ꯏꯅꯤꯡꯊꯧ ꯍꯟꯗꯛꯇꯤ ꯌꯦꯛꯅꯕꯁꯤꯡꯒꯤ ꯈꯨꯠꯂꯥꯏ ꯋꯥꯠꯄ ꯃꯥꯜꯂꯤ ꯃꯃꯥꯡꯊꯛꯇ ꯂꯥꯟꯗꯥꯔꯛꯄ ꯃꯇꯝꯗꯗꯤ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯀꯥꯡꯗꯅ ꯈꯨꯠ ꯊꯥꯔꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯥꯟꯗꯥꯔꯛꯂꯕꯁꯨ ꯌꯥꯝꯅ ꯇꯞꯅ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯧꯔꯛꯂꯦ ꯆꯥꯎꯔꯦꯜ ꯈꯗꯥꯡ ꯑꯗꯨ ꯄꯥꯏꯔꯒ ꯃꯍꯧꯁꯥꯒ ꯍꯥꯏꯔꯨꯔꯕꯗꯤ ꯌꯥꯝ ꯊꯤꯅ ꯈꯦꯠꯅꯔꯦ ꯊꯥꯅꯤꯜꯅ ꯏꯅꯤꯡꯊꯧ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯌꯦꯛꯅꯕꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏꯗ ꯈꯨꯠ ꯊꯥꯕꯒꯤ ꯃꯃꯤ ꯑꯃꯠꯇ ꯎꯗ꯭ꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯗꯣ ꯂꯥꯡꯒꯣꯏ ꯆꯟꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯄꯥꯝꯃꯤ ꯆꯥꯎꯔꯦꯜ ꯃꯀꯣꯛ ꯑꯗꯨ ꯅꯣꯝꯂꯒ ꯃꯗꯨꯁꯨ ꯌꯥꯕꯕꯨꯗꯤ ꯌꯥꯏ ꯑꯗꯨꯗ ꯅꯈꯣꯏꯁꯤꯡ ꯂꯣꯏꯅ ꯌꯦꯛꯅꯕꯁꯤꯡꯒ ꯂꯥꯟ ꯊꯦꯡꯅꯕ ꯆꯠꯈ꯭ꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯔꯒ ꯌꯦꯛꯅꯕꯁꯤꯡꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯂꯥꯟꯗꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯊꯥꯅꯤꯜ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯁꯨ ꯈꯟꯒꯅꯨ ꯏꯅꯤꯡꯊꯧꯕꯨ ꯁꯦꯟꯅꯅꯕ ꯃꯇꯤꯛ ꯆꯥꯕ ꯂꯥꯟꯃꯤ ꯂꯣꯏꯅ ꯁꯤꯟ ꯂꯥꯡꯗꯨꯅ ꯊꯝꯂꯕꯅꯤ ꯑꯗꯨꯕꯨ ꯌꯦꯛꯅꯕꯒꯤ ꯂꯩꯕꯥꯛꯇ ꯆꯪꯒꯗꯕ ꯑꯣꯏꯕꯅ ꯁꯦꯅꯥꯄꯇꯤ ꯋꯥꯡꯂꯦꯟꯕꯨꯗꯤ ꯄꯨꯅꯤꯡꯏ ꯅꯥꯀꯜ ꯑꯅꯤꯔꯣꯝꯗꯒꯤ ꯆꯪꯁꯤꯟꯗꯨꯅ ꯂꯥꯡꯒꯣꯏ ꯆꯟꯁꯤꯟꯅꯕ ꯋꯥꯡꯊꯣꯏꯅ ꯁꯨꯝꯗꯧꯔꯁꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯦ ꯁꯔꯨꯛ 3 ꯊꯣꯛꯅ ꯈꯥꯏꯗꯣꯛꯂꯁꯤ ꯑꯗꯨꯒ ꯁꯔꯨꯛ 2 ꯑꯃꯅ ꯏꯇꯥꯎ ꯊꯥꯅꯤꯜꯒ ꯑꯩꯒ ꯑꯃꯃꯝ ꯂꯣꯏꯅꯗꯨꯅ ꯆꯠꯂꯒꯦ ꯑꯗꯨꯒ ꯁꯔꯨꯛ 2 ꯑꯃꯅ ꯃꯐꯝ ꯑꯁꯤꯗ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯍꯧꯔꯁꯅꯨ ꯅꯤꯡꯊꯧ ꯆꯥꯎꯔꯦꯜꯅꯁꯨ ꯌꯥꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯍꯥꯏꯈꯤꯕꯒ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯇꯨꯅ ꯆꯠꯅꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯁꯦꯅꯥꯄꯇꯤ ꯋꯥꯡꯂꯦꯟꯅ ꯊꯥꯅꯤꯜꯗ ꯀꯣꯟꯁꯤꯜꯂꯒ ꯏꯇꯥꯎ ꯃꯥꯏ ꯄꯥꯛꯇꯨꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯦꯡꯅꯁꯤꯀꯣ ꯊꯥꯅꯤꯜꯅꯁꯨ ꯋꯥꯡꯂꯦꯟꯒꯤ ꯂꯦꯡꯖꯨꯝꯗ ꯄꯣꯞ ꯄꯣꯞ ꯐꯨꯔꯒ ꯁꯣꯏꯗꯅ ꯊꯦꯡꯅꯁꯤ ꯂꯥꯟꯃꯤꯁꯥ ꯈꯨꯠꯂꯥꯏ ꯄꯥꯏꯈꯠꯇꯨꯅ ꯌꯦꯛꯅꯕꯁꯤꯡꯕꯨ ꯂꯥꯟꯗꯥꯕ ꯆꯪꯅꯅꯕ ꯁꯦꯝ ꯁꯥꯔꯣꯏ ꯋꯥꯁꯦ ꯍꯥꯏꯔꯒ ꯋꯥꯡꯂꯦꯟ ꯑꯃꯗꯤ ꯊꯥꯅꯤꯜ ꯇꯣꯈꯥꯏ ꯇꯣꯈꯥꯏ ꯌꯦꯛꯅꯕꯁꯤꯡꯒꯤ ꯂꯝꯗ ꯂꯣꯟꯅ ꯆꯪꯗꯨꯅ ꯃꯩ ꯏꯠꯂꯕ ꯇꯦꯟ ꯀꯌా ꯀꯥꯞꯁꯤꯜꯂꯝꯃꯤ ꯃꯁꯤꯗꯒꯤ ꯍꯧꯖꯤꯛꯇꯤ ꯂꯩꯕꯥꯛ ꯑꯗꯣ ꯑꯅꯝꯕ ꯁꯔꯨꯛ ꯃꯈꯩ ꯃꯩꯅ ꯄꯨꯡꯆꯥꯛ ꯆꯥꯛꯂꯤ ꯃꯤꯑꯣꯏ ꯀꯌꯥ ꯀꯣꯏꯆꯦꯟ ꯆꯦꯟꯅꯗꯨꯅ ꯄꯨꯡꯅꯤꯟ ꯍꯦꯛ ꯅꯤꯜꯂꯦ
ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯊꯧ ꯆꯥꯎꯔꯦꯜꯅꯁꯨ ꯃꯍꯥꯛꯀꯤ ꯀꯣꯅꯨꯡꯒꯤ ꯑꯋꯥꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗꯒꯤ ꯗꯣꯔꯕꯤꯟ ꯊꯥꯟꯗꯨꯅ ꯌꯦꯡꯕꯗ ꯄꯨꯝꯅꯃꯛ ꯎꯔꯝꯃꯤ꯫ ꯂꯥꯟ ꯑꯗꯨ ꯃꯈꯣꯏꯅ ꯃꯥꯏ ꯄꯥꯛꯂꯒꯅꯤ ꯈꯜꯂꯨꯕꯗ ꯃꯣꯃꯣꯟ ꯅꯣꯛꯆꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯊꯧꯅꯥ ꯐꯅ ꯂꯦꯞꯇꯅ ꯆꯪꯁꯤꯜꯂꯛꯄꯅ ꯌꯦꯛꯅꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯃꯥꯏ ꯄꯥꯛꯅ ꯈꯨꯗꯨꯝ ꯆꯟꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯑꯇꯩ ꯍꯤꯡꯍꯧꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯈꯨꯔꯨ ꯀꯨꯟꯊꯗꯨꯅ ꯃꯊ꯭ꯋꯥꯏ ꯍꯤꯡꯖꯅꯕ ꯍꯥꯏꯗꯨꯅ ꯄꯨꯅꯦꯝꯕ ꯍꯧꯔꯝꯃꯤ꯫ ꯋꯥꯡꯊꯣꯏꯅ ꯂꯦꯝꯍꯧꯔꯤꯕ ꯃꯤꯇꯝ ꯄꯨꯝꯕ ꯃꯈꯨꯠꯇ ꯊꯧꯔꯤꯅ ꯄꯔꯦꯡ ꯁꯥꯡꯅ ꯀꯤꯁꯤꯟꯗꯨꯅ ꯃꯔꯤ ꯃꯔꯤ ꯃꯈꯣꯏꯒꯤ ꯂꯩꯄꯥꯛ ꯇꯝꯅ ꯄꯨꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯃꯣꯡꯁꯣꯡ ꯃꯔꯛ ꯑꯗꯨꯗꯒꯤ ꯃꯤ ꯂꯩꯕꯒꯨꯝꯅ ꯁꯣꯔꯣ ꯁꯣꯔꯣ ꯇꯧꯔꯛꯂꯝꯃꯤ꯫ ꯊꯥꯅꯤꯜ ꯑꯃꯗꯤ ꯋꯥꯡꯂꯦꯟ ꯀꯔꯤꯁꯨ ꯆꯤꯡꯅꯔꯨꯕ ꯇꯧꯗꯅ ꯃꯣꯡꯁꯣꯡ ꯑꯗꯨꯗ ꯊꯥꯡꯁꯥꯡ ꯆꯦꯠꯅ ꯄꯥꯏꯔꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯀꯣꯏꯕꯗꯨꯗ ꯀꯅꯥꯁꯨ ꯂꯩꯕꯗꯤ ꯎꯔꯝꯗꯦ꯫ ꯋꯥꯡꯂꯦꯟꯅ ꯉꯛꯅ, "ꯏꯇꯥꯎ, ꯁꯥ ꯀꯩꯅ ꯆꯠꯈꯤꯕꯒꯤ ꯈꯣꯟꯖꯦꯜꯗꯨꯝ ꯑꯣꯏꯔꯝꯒꯅꯤ, ꯀꯅꯥꯁꯨ ꯂꯩꯕ ꯑꯃꯠꯇ ꯎꯗꯦ." ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯉꯥꯡ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯑꯅꯤꯗꯨ ꯊꯨꯅ ꯌꯥꯡꯅꯃꯛ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯉꯥꯡ ꯃꯆꯥ ꯆꯍꯤ 3ꯃꯨꯛ ꯁꯨꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛ ꯂꯩꯃꯥꯏꯗ ꯏ ꯅꯥꯏ ꯇꯩꯔꯕ ꯃꯤꯌꯥꯏ ꯆꯜꯂꯕ ꯑꯍꯜ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯗ ꯍꯧꯒꯠꯂꯨ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯅꯤꯗꯨꯗꯤ ꯊꯃꯣꯏ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯉꯥꯡ ꯑꯗꯨꯅ ꯃꯄꯤ ꯏꯔꯥ ꯆꯦꯟꯕ ꯃꯈꯩ ꯃꯈꯣꯏ ꯑꯅꯤꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯂꯥꯟꯖꯗ꯭ꯔꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯎꯕꯗ ꯊꯥꯅꯤꯜꯗꯤ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ ꯐꯥꯎꯈ꯭ꯔꯦ꯫ ꯐꯠ ꯆꯪꯁꯤꯟꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯇꯤꯡꯊꯣꯛꯂꯒ, "ꯅꯨꯄꯤ ꯃꯆꯥ, ꯀꯞꯄ ꯇꯣꯛꯎ. ꯑꯉꯥꯡꯅ ꯀꯞꯄꯁꯦ ꯐꯠꯇꯕꯅꯤ. ꯁꯦ, ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯩꯒꯤ ꯈꯨꯠꯇ ꯁꯝꯂꯛꯎ." ꯑꯉꯥꯡ ꯑꯗꯨꯁꯨ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯌꯦꯡꯖꯔꯛꯂꯒ ꯊꯥꯅꯤꯜꯒꯤ ꯈꯨꯠꯇꯨ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯟ ꯃꯥꯏ ꯄꯥꯛꯂꯕꯗ ꯍꯔꯥꯎꯅ ꯅꯤꯡꯊꯧ ꯆꯥꯎꯔꯦꯜꯒꯤ ꯃꯅꯥꯛꯇ ꯊꯨꯡꯂꯔꯦ꯫ ꯂꯥꯟꯐꯥꯁꯤꯡ ꯑꯗꯨ ꯁꯨꯔꯨꯡꯗ ꯂꯣꯏꯅ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯆꯥꯎꯔꯦꯜꯅ ꯉꯛꯅ, "ꯁꯦꯅꯥꯄꯇꯤ ꯊꯥꯅꯤꯜ, ꯑꯉꯥꯡ ꯑꯗꯨꯕꯨ ꯌꯦꯛꯅꯕ ꯂꯩꯄꯥꯛꯀꯤ ꯏ ꯅꯠꯇꯕ꯭ꯔꯥ?" ꯊꯥꯅꯤꯜ ꯑꯉꯥꯡ ꯑꯗꯨꯕꯨ ꯆꯦꯠꯆꯦꯠ ꯄꯝꯂꯒ, "ꯏꯅꯤꯡꯊꯧ, ꯑꯉꯥꯡ ꯑꯁꯤꯕꯨꯗꯤ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕꯅꯤ. ꯃꯍꯥꯛꯄꯨ ꯑꯩꯅ ꯍꯦꯛ ꯎꯔꯨꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯐꯥꯎꯖꯈ꯭ꯔꯦ. ꯏꯆꯥꯃꯛꯅꯤ ꯈꯟꯈ꯭ರೆ. ꯑꯗꯨꯅ ꯃꯍꯥꯛꯄꯨꯗꯤ ꯑꯩꯒꯤ ꯏꯐꯝꯗ ꯁꯤꯟꯅꯕꯤꯌꯨ." ꯆꯥꯎꯔꯦꯜ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯈꯜꯂꯒ, "ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯍꯌꯦꯡꯋꯥꯏ ꯂꯃꯟꯒ ꯈꯨꯝꯅꯤꯡꯂꯛꯂꯕꯗꯤ ꯀꯝꯗꯧꯕ? ꯏꯅꯤꯡꯊꯧ, ꯑꯉꯥꯡ ꯑꯁꯦ ꯆꯍꯤ 3ꯃꯨꯛꯀꯤ ꯂꯣꯡꯒꯥ ꯑꯣꯏꯒꯅꯤ. ꯃꯈꯣꯏꯅꯕꯨ ꯀꯔꯤ ꯈꯟꯒꯗꯧꯔꯤꯕꯅꯣ? ꯏꯇꯥꯎ ꯊꯥꯅꯤꯜꯒꯤ ꯑꯄꯥꯝꯕꯁꯦ ꯊꯨꯡꯍꯟꯈ꯭ꯔꯁꯤ." ꯊꯥꯅꯤꯜꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯊꯥꯅꯤꯜꯒꯤ ꯑꯄꯥꯝꯕꯗ ꯂꯣꯏꯅ ꯂꯦꯞꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯆꯥꯎꯔꯦꯜꯁꯨ ꯌꯥꯊꯣꯔꯛꯂꯝꯃꯤ꯫ ꯆꯥꯎꯔꯦꯜꯅ ꯍꯔꯥꯎꯅ, "ꯐꯔꯦ ꯐꯔꯦ, ꯃꯌꯥꯝꯁꯤꯡ ꯑꯗꯨꯗꯤ ꯂꯥꯟ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯥꯏ ꯄꯥꯛꯂꯕꯅꯤꯅ ꯉꯁꯤꯁꯤꯃꯗꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯊꯣꯛꯂꯁꯤ. ꯆꯥꯅ ꯊꯛꯅꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯔꯣ." ꯋꯥꯗꯨ ꯇꯥꯕꯗ ꯃꯌꯥꯝꯗꯣ ꯍꯔꯥꯎꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨ ꯎꯃꯪꯗꯒꯤ ꯁꯖꯤ ꯀꯌꯥ ꯐꯥꯔꯨꯔꯒ ꯂꯥꯟ ꯉꯝꯕꯒꯤ ꯀꯨꯝꯍꯩ ꯑꯗꯨ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯊꯥꯅꯤꯜꯗꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯅꯤꯜꯅ ꯋꯥ ꯂꯤꯁꯤꯡ ꯉꯥꯡꯂꯁꯨ ꯑꯉꯥꯡ ꯑꯗꯨ ꯃꯉꯛꯇꯃꯛ ꯅꯣꯝꯃꯤ꯫ ꯈꯨꯝꯕꯗꯤ ꯁꯨꯛꯈꯨꯝ ꯈꯨꯝꯂꯛꯂꯝꯗꯦ꯫ ꯋꯥꯡꯊꯣꯏ ꯃꯣꯃꯣꯟ ꯅꯣꯛꯂꯒ, "ꯏꯇꯥꯎ, ꯑꯉꯥꯡ ꯁꯦꯟꯅꯔꯒ ꯑꯗꯨꯝ ꯂꯩꯕꯗ ꯅꯍꯥꯛ ꯅꯁꯥꯃꯛ ꯊꯧꯅꯥ ꯐꯔꯕ ꯁꯦꯅꯥꯄꯇꯤꯅꯤ ꯍꯥꯏꯕ ꯀꯥꯎꯈꯤꯅꯤꯀꯣ ꯑꯃꯨꯛ." ꯊꯥꯅꯤꯜ ꯅꯨꯡꯉꯥꯏꯇꯅ, "ꯏꯇꯥꯎ, ꯑꯉꯥꯡꯁꯦ ꯃꯔꯣꯜ ꯊꯣꯛꯇ꯭ꯔꯕ ꯈꯪꯗꯦ. ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯉꯤ, ꯑꯗꯨꯕꯨ ꯃꯉꯛꯇꯃꯛ ꯂꯦꯡꯉꯤ." ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ, ꯏꯊꯥ ꯊꯥꯖꯗꯅ ꯑꯉꯥꯡ ꯑꯗꯨꯅ ꯅꯥꯁꯣꯜ ꯄꯤꯛꯅ, "ꯄꯥꯕꯨꯡ, ꯑꯩ ꯏꯁꯤꯡ ꯊꯛꯅꯤꯡꯉꯤ." ꯊꯥꯅꯤꯜ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯍꯔꯥꯎꯅ, "ꯑꯗꯨ ꯉꯁꯥꯏꯅ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯣ ꯅꯪꯕꯣ?" ꯊꯥꯅꯤꯜꯗꯤ ꯑꯉꯥꯡ ꯑꯗꯨꯅ ꯄꯥꯕꯨꯡ ꯍꯥꯏꯅ ꯀꯧꯔꯛꯄꯗꯨꯗ ꯃꯊꯃꯣꯏ ꯑꯗꯨꯗ ꯈꯪꯅꯨꯡ ꯅꯨꯡꯁꯤꯔꯗꯨꯅ ꯃꯄꯤ ꯐꯥꯎꯕ ꯇꯥꯔꯛꯂꯝꯃꯤ꯫ ꯋꯥꯡꯊꯣꯏꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯊꯥꯅꯤꯜꯕꯨ ꯀꯣꯟꯁꯤꯟꯕꯤꯔꯒ, "ꯑꯉꯥꯡ ꯑꯁꯦ ꯅꯍꯥꯟ ꯃꯈꯩ ꯂꯥꯟꯒꯤ ꯆꯩꯊꯦꯡ ꯐꯪꯂꯨꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯔꯣꯟ ꯊꯣꯛꯈꯤꯗꯕ, ꯎꯍꯩꯗꯕ ꯇꯥꯍꯩꯗꯕ ꯀꯌా ꯑꯗꯨꯅ ꯋꯥꯈꯜ ꯃꯥꯡꯈꯤꯗꯨꯅ ꯋꯥ ꯉꯥꯡꯅꯤꯡꯗꯕ ꯑꯣꯏꯔꯝꯒꯅꯤ." "ꯍꯣꯏ ꯏꯇꯥꯎ, ꯃꯗꯨ ꯆꯨꯝꯒꯅꯤ." ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯕꯗ ꯀꯨꯝꯍꯩ ꯑꯗꯨ ꯍꯧꯅꯅꯕ ꯍꯥꯏꯗꯨꯅ ꯃꯩꯉꯥꯜ ꯀꯌꯥ ꯊꯥꯟꯒꯠꯅꯔꯛꯇꯨꯅ ꯑꯃꯝꯕ ꯑꯗꯨꯕꯨ ꯅꯤꯡꯊꯤꯖꯅ ꯉꯥꯜꯍꯜꯂꯤ꯫ ꯑꯗꯨꯒ ꯊꯣꯡ ꯊꯥꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯆꯥꯕ ꯍꯧꯅꯔꯝꯃꯤ꯫ ꯊꯥꯅꯤꯜꯅ, "ꯅꯪꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯕꯒꯦ ꯅꯨꯄꯤ ꯃꯆꯥ?" ꯑꯉꯥꯡ ꯑꯗꯨꯅ ꯊꯥꯅꯤꯜꯗ ꯀꯤꯔꯨꯞ ꯌꯦꯡꯂꯒ ꯇꯞꯅ, "ꯄꯥꯕꯨꯡ, ꯑꯩꯒꯤ ꯃꯤꯡ ꯈꯪꯗꯦ. ꯑꯩ ꯑꯗꯨꯝ ꯀꯥꯎꯈ꯭ꯔꯦ." ꯊꯥꯅꯤꯜ ꯑꯉꯥꯡ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯂꯒ, "ꯅꯪꯒꯤ ꯃꯤꯡꯁꯦ ꯃꯉꯥꯜꯂꯩ ꯍꯥꯏꯅ ꯊꯣꯜꯂꯁꯤꯀꯣ ꯑꯗꯨꯗꯤ." ꯑꯉꯥꯡ ꯑꯗꯨꯅ ꯈꯨꯕꯥꯛꯀ ꯈꯨꯔꯒ ꯌꯥꯝ ꯍꯔꯥꯎꯅ, "ꯑꯌꯥ, ꯃꯉꯥꯜꯂꯩ ꯀꯧꯗꯣꯏꯕ? ꯑꯌꯥ, ꯄꯥꯕꯨꯡꯁꯦ ꯃꯤꯡ ꯊꯣꯟꯕ ꯌꯥꯝ ꯍꯩ." ꯋꯥꯁꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅ ꯅꯣꯛꯆꯔꯝꯃꯤ꯫ ꯆꯥꯛ ꯑꯗꯨ ꯏꯟꯅꯗꯨꯅ ꯍꯔꯥꯎꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯀꯨꯝꯍꯩ ꯑꯗꯨꯕꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯦꯡꯃꯤꯟꯅꯔꯝꯃꯤ꯫ ꯏ ꯃꯔꯤ ꯅꯠꯇ꯭ꯔꯕꯁꯨ ꯃꯄꯥ ꯃꯆꯥ ꯑꯃꯗꯒꯤ ꯍꯦꯟꯅ ꯇꯥꯗꯕ ꯃꯇꯧ ꯑꯗꯨꯗ
ꯃꯤꯌꯥꯝꯁꯤꯡ ꯑꯗꯨ ꯃꯊꯃꯣꯏ ꯄꯦꯟꯅ ꯍꯔꯥꯎꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯑꯍꯤꯡ ꯊꯦꯡꯖꯤꯜꯂꯛꯂꯕꯗ ꯃꯉꯥꯂꯩꯕꯨ ꯃꯐꯝ ꯑꯃꯗ ꯇꯨꯝꯍꯜꯂꯝꯂꯒ ꯊꯥꯅꯤꯜꯁꯨ ꯇꯨꯝꯅꯅꯕ ꯍꯥꯏꯗꯨꯅ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕꯒ ꯃꯉꯥꯂꯩꯅ "ꯄꯥꯕꯨꯡ, ꯀꯗꯥꯏꯗꯅꯣ? ꯑꯩꯁꯨ ꯂꯥꯛꯀꯦ." ꯊꯥꯅꯤꯜ ꯃꯣꯃꯣꯟ ꯅꯣꯛꯂꯒ "ꯏꯆꯥꯊꯣꯏ, ꯄꯄꯥ ꯇꯨꯝꯂꯨꯔꯒꯦ, ꯑꯍꯤꯡ ꯊꯦꯡꯉꯦ." ꯃꯉꯥꯂꯩ ꯃꯆꯤꯟ ꯄꯩꯊꯣꯛꯂꯒ "ꯑꯩꯁꯨ ꯅꯪꯒꯤ ꯅꯅꯥꯛꯇ ꯇꯨꯝꯒꯦ. ꯏꯇꯣꯝꯇ ꯇꯨꯝꯕ ꯀꯤꯖꯩꯌꯦ, ꯕꯨ ꯂꯥꯛꯀꯅꯤ." ꯊꯥꯅꯤꯜꯅ ꯐꯅ ꯌꯥꯝꯅ ꯍꯥꯏꯔꯕꯁꯨ ꯑꯉꯥꯡ ꯑꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯑꯗꯨꯝ ꯂꯩꯔꯦ꯫ ꯃꯁꯤꯗꯒꯤ ꯀꯣꯟꯅ ꯊꯪꯗ ꯊꯥꯅꯤꯜꯅ ꯃꯉꯥꯂꯩꯕꯨ ꯄꯨꯗꯨꯅ ꯇꯨꯝꯃꯤꯟꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯉꯟꯕ ꯑꯌꯨꯛꯀꯤ ꯃꯇꯝꯗꯅꯤ ꯊꯥꯅꯤꯜ ꯑꯗꯨ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯒ ꯃꯔꯩꯕꯥꯛꯇ ꯍꯟꯅꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ꯫ ꯅꯤꯡꯊꯧ ꯆꯥꯎꯔꯦꯜꯅ ꯁꯅꯥ ꯂꯨꯄꯥ ꯃꯅꯤꯃꯨꯛ ꯇꯥꯅ ꯄꯤꯛ ꯊꯟꯅ ꯌꯥꯎꯕ ꯁꯟ ꯒꯥꯔꯤ ꯑꯃ, ꯑꯗꯨꯒ ꯑꯆꯥ ꯑꯊꯛ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯎꯔꯕ ꯁꯟ ꯒꯥꯔꯤ ꯑꯃ, ꯑꯔꯣꯏꯕꯗ ꯐꯖꯔꯕ ꯐꯤꯖꯣꯜ ꯀꯌꯥꯅ ꯊꯥꯅꯤꯜꯗ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯆꯥꯎꯔꯦꯜꯒ ꯀꯥꯏꯅꯕꯤꯗꯥꯏ ꯄꯤꯔꯝꯂꯕ ꯃꯇꯨꯡꯗ ꯊꯥꯅꯤꯜꯅ ꯂꯝꯖꯤꯡꯗꯨꯅ ꯍꯟꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯄꯥꯎ ꯄꯤꯔꯛꯄꯗꯒꯤ ꯊꯥꯅꯤꯜꯕꯨ ꯃꯩ ꯑꯣꯛꯅꯅꯕꯒꯤꯗꯃꯛ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯖꯤꯡꯂꯦꯝꯕꯤ ꯂꯨꯍꯣꯡꯕ ꯍꯦꯛ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯎꯈꯤꯗ꯭ꯔꯕ ꯃꯍꯥꯛꯀꯤ ꯄꯥꯝꯃꯨꯕ ꯑꯗꯨ ꯎꯔꯒꯅꯤ ꯈꯜꯂꯨꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯂꯩ ꯄꯔꯦꯡ ꯍꯨꯛꯀꯗꯕꯒꯤ ꯈꯨꯅꯤꯡ ꯀꯥꯡꯈꯠ ꯀꯥꯡꯈꯠꯇꯨꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯒꯣꯜ ꯒꯥꯔꯤ ꯑꯃ ꯃꯈꯣꯏ ꯇꯝꯅ ꯊꯧꯖꯤꯜꯂꯛꯂꯝꯃꯤ꯫ ꯀꯕꯣꯛꯂꯩ ꯍꯔꯥꯎꯅ ꯃꯩ ꯆꯝꯂꯒ ꯂꯩꯃꯥꯏꯗ ꯊꯥꯗꯔꯒ "ꯏꯕꯨꯡꯉꯣ ꯍꯜꯂꯛꯑ ꯃꯥꯜꯂꯦꯅꯦꯍꯦ." ꯂꯥꯏꯖꯤꯡꯂꯦꯝꯕꯤ ꯎꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯔꯦ꯫ ꯐꯠ ꯆꯪꯁꯤꯟꯗꯨꯅ ꯊꯣꯔꯛꯄ ꯉꯥꯏꯔꯤ꯫ ꯊꯥꯅꯤꯜ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯒꯤ ꯄꯔꯗꯥ ꯑꯗꯨ ꯍꯥꯏꯗꯣꯛꯇꯨꯅ ꯃꯉꯥꯂꯩꯕꯨ ꯄꯝꯗꯨꯅ ꯊꯣꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯊꯥꯅꯤꯜꯒꯤ ꯏꯃꯨꯡ ꯑꯗꯨꯗꯤ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯈ꯭ꯔꯦ꯫ ꯂꯩ ꯄꯔꯦꯡ ꯍꯨꯛꯀꯅꯤ ꯍꯥꯏꯗꯨꯅ ꯏꯈꯧ ꯂꯥꯡꯅ ꯉꯥꯏꯖꯔꯝꯕ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯁꯨ ꯃꯗꯨ ꯎꯕꯗ ꯊꯃꯣꯏ ꯀꯥꯏꯔꯦ꯫ ꯄꯥꯏꯔꯝꯂꯤꯕ ꯂꯩ ꯄꯔꯦꯡ ꯑꯗꯨ ꯂꯩꯃꯥꯏꯗ ꯐꯠ ꯊꯥꯗꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯗꯨꯅ ꯃꯃꯥꯏ ꯂꯨꯞꯊꯗꯨꯅ ꯑꯁꯥ ꯂꯩꯇ꯭ꯔꯕ ꯃꯤꯑꯣꯏ ꯑꯃꯒꯨꯝꯅ ꯂꯩꯈ꯭ꯔꯦ꯫ ꯁꯒꯣꯜ ꯊꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ "ꯏꯇꯩꯃ, ꯁꯦꯅꯥꯄꯇꯤ ꯊꯥꯅꯤꯜꯁꯦ ꯃꯤꯅꯨꯡꯁꯤ ꯌꯥꯝꯅ ꯆꯥꯎꯕꯅꯤꯀꯣ." ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯀꯕꯣꯛꯂꯩ ꯉꯛꯅ꯫ "ꯏꯕꯨꯡꯉꯣ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯛꯂꯤꯕꯁꯤꯕꯣ? ꯑꯉꯥꯡ ꯑꯁꯤꯅ ꯀꯅꯥꯒꯤꯅꯣ? ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯋꯥꯈꯜ ꯇꯥꯍꯜꯂꯨ." ꯂꯥꯏꯖꯤꯡꯂꯦꯝꯕꯤ ꯀꯞꯂꯒ "ꯏꯃꯥ, ꯇꯣꯛꯎ, ꯍꯪꯕꯤꯔꯨꯔꯅꯨ. ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯏ. ꯃꯍꯥꯛꯅ ꯑꯩꯕꯨ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗ ꯅꯨꯄꯤ ꯑꯃ ꯊꯤꯗꯨꯅ ꯂꯣꯟꯅ ꯂꯩꯔꯝꯒꯅꯤ. ꯍꯧꯖꯤꯛꯇꯤ ꯑꯩ ꯌꯨꯝꯁꯤꯗ ꯂꯩꯔꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯦ. ꯑꯩ ꯆꯠꯈ꯭ꯔꯒꯦ." ꯋꯥꯁꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯊꯥꯅꯤꯜꯅ ꯈꯨꯠ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯒ ꯃꯉꯥꯂꯩꯕꯨ ꯅꯤꯡꯊꯤꯖꯅ ꯀꯕꯣꯛꯂꯩꯗ ꯁꯤꯟꯅꯔꯕ ꯃꯇꯨꯡꯗ "ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯂꯥꯟꯅ ꯎꯔꯤꯕꯗꯨꯕꯣ?" ꯋꯥꯁꯦ ꯍꯥꯏꯔꯒ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯇꯝꯗꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯊꯥꯅꯤꯜ ꯅꯨꯡꯉꯥꯏꯇꯅ "ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯍꯥꯛ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯗ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯟꯈꯤꯗ꯭ꯔꯦ. ꯑꯉꯥꯡ ꯑꯁꯤꯕꯨ ꯍꯦꯛ ꯎꯔꯨꯕꯗ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤꯕꯗꯒꯤ ꯏꯆꯥ ꯁꯛꯅ ꯌꯣꯛꯂꯒꯦ ꯈꯟꯗꯨꯅ ꯅꯤꯡꯊꯧ ꯆꯥꯎꯔꯦꯜꯗ ꯍꯥꯏꯅꯔꯒ ꯑꯉꯥꯡ ꯑꯁꯦ ꯑꯩꯅ ꯄꯨꯔꯛꯈꯤꯕꯅꯤ. ꯃꯁꯤꯗ ꯅꯈꯣꯏꯅ ꯀꯔꯤ ꯑꯄꯥꯝ ꯄꯥꯝꯗ ꯂꯩꯕꯒꯦ? ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯉꯥꯡ ꯑꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯦ." ꯂꯥꯏꯖꯤꯡꯂꯦꯝꯕꯤ ꯃꯥꯅ ꯈꯜꯂꯝꯕ ꯋꯥꯈꯜ ꯑꯗꯨ ꯑꯣꯟꯅ ꯇꯩꯅꯔꯝꯕꯗꯨꯗ ꯍꯔꯥꯎꯅ ꯃꯉꯥꯂꯩꯕꯨ ꯄꯝꯂꯒ ꯅꯨꯡꯁꯤꯅ ꯃꯃꯥꯏꯗ ꯅꯥꯟꯕꯤꯔꯒ "ꯂꯥꯟꯕꯨ ꯂꯥꯟꯗ꯭ꯔꯗꯤ ꯑꯩ ꯀꯩꯁꯨ ꯑꯁꯥꯎꯕ ꯂꯩꯇꯦ. ꯑꯗꯨꯒ ꯏ ꯃꯔꯤ ꯅꯠꯇ꯭ꯔꯕꯁꯨ ꯏꯆꯥꯒ ꯆꯞ ꯃꯥꯟꯅꯩ. ꯃꯍꯥꯛ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥ ꯑꯣꯏꯒꯗꯧꯔꯕꯅꯤ." ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯅꯤꯜ ꯑꯃꯗꯤ ꯃꯃꯥ ꯃꯄꯥꯁꯨ ꯃꯣꯃꯣꯟ ꯅꯣꯛꯆꯔꯝꯃꯤ꯫ ꯃꯥꯡꯒꯣꯜꯖꯥꯎꯅ ꯍꯔꯥꯎꯅ "ꯀꯗꯥꯏ ꯏꯁꯨꯗꯣ ꯄꯨꯄꯨ ꯑꯃꯨꯛꯇ ꯄꯝꯊꯣꯛꯀꯦ. ꯏꯁꯨꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ. ꯃꯣꯏꯒꯤ ꯂꯥꯏꯒꯤ ꯃꯆꯥꯒ ꯍꯥꯏꯕꯗꯣ ꯑꯁꯨꯝꯅ ꯐꯖꯔꯝꯒꯗ꯭ꯔꯣ?" ꯃꯉꯥꯂꯩ ꯉꯛꯅ "ꯄꯨꯄꯨ, ꯂꯥꯏ ꯍꯥꯏꯁꯤꯕꯨ ꯀꯩꯅꯣ? ꯑꯩꯗꯤ ꯑꯝꯇꯁꯨ ꯎꯗ꯭ꯔꯤ." ꯑꯉꯥꯡ ꯑꯗꯨꯒꯤ ꯅꯨꯡꯁꯤꯕ ꯃꯥꯏꯊꯣꯡ ꯑꯃꯗꯤ ꯉꯥꯡꯊꯣꯔꯛꯂꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯗꯨꯗ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕ ꯂꯣꯏꯅ ꯍꯦꯛ ꯁꯨꯝꯍꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯏꯃꯨꯡ ꯑꯗꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯍꯤꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯥ ꯑꯃꯗꯒꯤ ꯑꯅꯤ, ꯑꯅꯤꯗꯒꯤ ꯑꯍꯨꯝ ꯇꯧꯗꯨꯅ ꯆꯍꯤ 2-3ꯒꯤ ꯃꯇꯝ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯥꯅꯤꯜ ꯑꯃꯗꯤ ꯂꯥꯏꯖꯤꯡꯂꯦꯝꯕꯤ ꯂꯨꯍꯣꯡꯂꯕꯁꯨ ꯌꯨꯝꯕꯥꯟꯕꯒꯤ ꯃꯔꯤ ꯊꯝꯅꯔꯝꯗꯦ꯫ ꯊꯥꯅꯤꯜꯅ ꯃꯉꯥꯂꯩꯒꯤ ꯅꯨꯡꯁꯤꯕꯗ ꯉꯥꯎꯗꯨꯅ ꯂꯩꯕꯗ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯃꯆꯥꯒꯤ ꯑꯄꯥꯝꯕ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯗꯤ ꯃꯊꯃꯣꯏ ꯑꯗꯨꯗ ꯈꯔ ꯄꯦꯟꯗꯕ, ꯅꯤꯡꯉꯝꯗꯕ ꯐꯥꯎꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯉꯥꯂꯩꯕꯨ ꯎꯔꯒ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯂꯥꯏꯖꯤꯡꯂꯦꯝꯕꯤ ꯃꯄꯥꯝꯗ ꯆꯠꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯃꯥꯟꯗꯣꯝꯆꯥ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯥꯏꯖꯤꯡꯂꯦꯝꯕꯤ ꯍꯔꯥꯎꯅ "ꯑꯌꯥ, ꯏꯟꯗꯣꯝꯆꯥ, ꯅꯪꯗꯤ ꯅꯁꯛꯀꯥꯗꯣ ꯄꯨꯡꯑꯣꯟ ꯑꯣꯜꯂꯝꯃꯤ." "ꯍꯩꯃꯥ, ꯂꯥꯏꯖꯤꯡꯂꯦꯝꯕꯤ, ꯎꯈꯤꯗꯕꯁꯨ ꯀꯨꯏꯔꯦꯗ." "ꯑꯣꯜꯂꯦꯍꯦ ꯍꯟꯗꯛꯇꯤ. ꯏꯆꯥꯁꯤꯡꯁꯦ ꯁꯦꯟꯅꯕꯗ ꯄꯨꯡꯑꯣꯟ ꯑꯣꯜꯂꯦ. ꯑꯗꯨꯕꯨ ꯅꯪꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯆꯥ ꯌꯥꯎꯗ꯭ꯔꯤ. ꯃꯤꯒꯤ ꯂꯥꯟ ꯆꯠꯄꯗ ꯊꯦꯡꯅꯔꯛꯄ ꯑꯈꯨꯟꯕ ꯑꯉꯥꯡ ꯑꯃ ꯌꯣꯛꯇꯨꯅ ꯂꯩꯔꯦ ꯍꯥꯏꯔꯤꯁꯤꯕꯨ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯃꯤ ꯅꯪꯕꯣ?" ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏꯖꯤꯡꯂꯦꯝꯕꯤ ꯏꯀꯥꯏꯕꯒ ꯁꯥꯎꯅꯤꯡꯕꯒ ꯄꯨꯟꯈꯤꯔꯝꯃꯤ꯫ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯦ, ꯑꯗꯨꯃꯛ ꯊꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫
ꯃꯗꯣꯝꯆꯥ ꯑꯗꯨꯁꯨ ꯈꯪꯅ ꯈꯪꯅ ꯃꯤꯒꯤ ꯏꯃꯨꯡꯗ ꯍꯤꯒꯥꯏ ꯋꯥ ꯀꯥꯝꯁꯤꯜꯂꯤꯕꯅꯤ꯫ ꯊꯔꯣ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯁꯧꯒ꯭ꯔꯤꯁꯤꯡ ꯑꯗꯨ ꯃꯄꯨꯟ ꯄꯨꯟꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯅ ꯁꯥꯎꯅ ꯆꯪꯂꯛꯇꯨꯅ ꯃꯥꯡꯒꯣꯜꯗ ꯊꯥꯔꯤꯕ ꯃꯣꯔꯥ ꯑꯗꯨꯗ ꯐꯝꯊꯕꯗꯨ ꯎꯕꯗ, "ꯀꯔꯤ ꯇꯧꯔꯦ? ꯐꯤ ꯀꯥꯝꯂꯒ ꯂꯥꯛꯂꯤꯗꯨꯅ?" ꯂꯥꯏꯖꯤꯡꯂꯦꯝꯕꯤ ꯃꯊꯃꯣꯏ ꯑꯗꯨ ꯄꯨꯕ ꯉꯝꯗ꯭ꯔꯗꯨꯅ ꯐꯨꯝꯗꯨꯅ ꯊꯝꯂꯝꯕ ꯑꯋꯥꯕ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯍꯥꯏꯊꯔꯛꯂꯤ꯫ ꯅꯣꯡ ꯆꯨꯕꯒꯨꯝꯅ ꯀꯞꯊꯣꯔꯛꯂꯤ꯫ ꯃꯇꯧ ꯑꯗꯨꯗ ꯊꯔꯣ ꯄꯥꯈꯠꯅ, "ꯍꯩꯃꯥ, ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯃꯤ ꯅꯪꯕꯣ?" "ꯏꯃꯥ, ꯑꯁꯨꯛ ꯀꯨꯏꯅ ꯉꯁꯤ ꯐꯥꯎꯕ ꯃꯍꯥꯛꯀ ꯌꯨꯝ ꯄꯥꯟꯃꯤꯟꯅꯗꯨꯅ ꯂꯩꯕꯁꯦ ꯌꯨꯝꯕꯥꯟꯕꯒꯤ ꯃꯔꯤ ꯊꯝꯗ꯭ꯔꯤ꯫ ꯑꯩ ꯍꯧꯖꯤꯛꯁꯨ ꯂꯩꯁꯥꯔꯤ꯫ ꯃꯃꯥ ꯃꯄꯥ ꯃꯁꯛ ꯈꯪꯗꯕ ꯑꯈꯨꯟꯕ ꯑꯉꯥꯡ ꯑꯗꯨꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯗꯣ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ꯫ ꯑꯩ ꯂꯩ ꯍꯥꯏꯕꯁꯦ ꯃꯍꯥꯛꯇꯤ ꯀꯥꯎꯈ꯭ꯔꯦ꯫ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯑꯉꯥꯡ ꯑꯗꯨꯒ ꯂꯣꯏꯅꯗꯨꯅꯇ ꯂꯩ꯫ ꯑꯩꯒꯤ ꯃꯇꯝ ꯁꯨꯛꯄꯤ ꯄꯤꯕꯤꯗꯦ꯫ ꯃꯁꯤꯕꯨ ꯑꯩꯅ ꯀꯔꯝꯅ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯗꯣꯏꯅꯣ ꯏꯃꯥ? ꯏ ꯃꯔꯤ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯃꯥꯕꯨ ꯏꯟꯊꯣꯛꯄ ꯀꯩꯁꯨ ꯂꯩꯇꯦ꯫ ꯇꯧꯕꯇꯕꯨ ꯑꯩꯒꯤꯁꯨ ꯍꯛ ꯑꯗꯣ ꯄꯤꯕꯤꯌꯨ, ꯃꯇꯝ ꯄꯤꯕꯤꯌꯨ ꯍꯥꯏꯖꯕꯅꯦ꯫ ꯃꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯏꯃꯥ? ꯑꯩ ꯌꯥꯝ ꯋꯥꯔꯦ꯫ ꯐꯔꯛꯀꯗ꯭ꯔꯥ ꯈꯟꯅ ꯉꯥꯏꯕꯅꯦ, ꯑꯗꯨꯕꯨ ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯏꯃꯥ." ꯊꯔꯣ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯄꯤꯔꯒ, "ꯃꯇꯝ ꯈꯖꯤꯛꯇꯪꯗꯤ ꯈꯥꯡꯈꯣ꯫ ꯅꯪꯅ ꯍꯜꯂꯛꯇꯨꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯃꯤꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥꯅ ꯂꯣꯏꯔꯒꯗꯕꯅꯤ꯫ ꯏꯆꯥ ꯂꯩꯐꯝ ꯈꯪꯂꯣꯏ꯫ ꯇꯥꯏꯕꯪꯄꯥꯜꯁꯦ ꯃꯤꯅꯣꯛ ꯆꯥꯎꯏ꯫ ꯑꯗꯨꯅ ꯏꯆꯥ ꯊꯣꯏ, ꯅꯍꯥꯛ ꯑꯈꯥꯡ ꯀꯟꯈꯣ꯫ ꯑꯩꯁꯨ ꯅꯨꯄꯤꯅꯤ, ꯏꯆꯥꯒꯤ ꯑꯋꯥꯕꯗꯣ ꯎꯏ꯫ ꯏꯕꯨꯡꯉꯣ ꯊꯥꯅꯤꯜꯁꯨ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯑꯣꯏꯗꯤ ꯅꯠꯇꯦ꯫ ꯃꯃꯥ ꯃꯄꯥ ꯀꯅꯥꯁꯨ ꯂꯩꯖꯗ꯭ꯔꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯎꯕꯗ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈꯤꯗꯨꯅ ꯇꯧꯔꯤꯕꯅꯤ." ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯊꯥꯅꯤꯜꯗꯨ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯕꯨ ꯊꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯊꯥꯅꯤꯜ ꯂꯥꯛꯄꯗꯨ ꯎꯕꯗ ꯃꯄꯤꯗꯨ ꯁꯠ ꯁꯠ ꯇꯩꯊꯣꯛꯂꯒ ꯈꯪꯗꯅꯕ ꯃꯑꯣꯡ ꯑꯃꯗ ꯂꯩꯅꯔꯝꯃꯤ꯫ ꯊꯥꯅꯤꯜꯅ ꯃꯉꯥꯂꯩꯕꯨ ꯄꯝꯂꯒ, "ꯂꯥꯏꯖꯤꯡꯂꯦꯝꯕꯤ, ꯅꯪꯕꯨ ꯁꯤꯗ ꯆꯠꯂꯤ ꯑꯥꯗ ꯆꯠꯂꯤ ꯍꯥꯏꯔꯝꯕ ꯌꯥꯗꯕ꯭ꯔꯣ? ꯁꯣꯝꯅ ꯅꯪ ꯂꯩꯔꯝꯗꯕꯗꯨꯗ ꯑꯩꯗꯤ ꯀꯌꯥꯝ ꯋꯥꯔꯨꯔꯦ꯫ ꯍꯩꯃꯥ, ꯏꯁꯨꯗꯤ ꯑꯣꯟꯊꯣꯛꯅ ꯃꯁꯛ ꯐꯖꯈ꯭ꯔꯦꯗ꯫ ꯉꯥꯏꯈꯣꯀꯣ, ꯕꯨꯕꯣꯛ ꯅꯪꯒꯤꯗꯃꯛ ꯀꯕꯣꯛ ꯃꯇꯨꯝ ꯑꯝꯇ ꯂꯧꯊꯣꯛꯎꯈꯤꯒꯦ." ꯋꯥꯁꯦ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯆꯪꯈꯤꯗꯨꯅ ꯀꯕꯣꯛ ꯑꯗꯨ ꯂꯧꯊꯣꯔꯛꯂꯒ ꯃꯉꯥꯂꯩꯗ ꯄꯤꯔꯝꯃꯤ꯫ ꯍꯔꯥꯎꯅ ꯂꯧꯗꯨꯅ ꯀꯕꯣꯛ ꯑꯗꯨꯕꯨ ꯆꯥꯔꯝꯃꯤ ꯃꯉꯥꯂꯩ꯫ ꯊꯔꯣ ꯃꯣꯃꯣꯟ ꯅꯣꯛꯂꯒ, "ꯍꯥꯎꯕ꯭ꯔꯣ ꯏꯁꯨꯊꯣꯏ?" ꯃꯉꯥꯂꯩ ꯃꯉꯛ ꯑꯗꯨ ꯅꯣꯝꯂꯒ, ꯕꯨꯕꯣꯛ, ꯌꯥꯝ ꯍꯥꯎꯋꯦ." "ꯆꯠꯅꯅꯕ ꯇꯧꯔꯁꯤ ꯂꯥꯛꯑꯣ ꯂꯥꯏꯖꯤꯡꯂꯦꯝꯕꯤ, ꯏꯃꯥꯁꯨ ꯃꯁꯥ ꯉꯝꯍꯧꯗꯦ." "ꯆꯣ ꯏꯕꯦꯝꯃ, ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯑꯣ." ꯂꯥꯏꯖꯤꯡꯂꯦꯝꯕꯤ ꯃꯃꯥꯗ ꯅꯤꯡꯉꯝꯗꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯁꯒꯣꯜ ꯑꯗꯨ ꯀꯥꯈꯠꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯊꯔꯣꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯉꯥꯂꯩꯅ ꯑꯗꯨꯃꯛ ꯌꯦꯠꯇꯨꯅ ꯂꯩꯕꯅꯤ꯫ ꯊꯥꯅꯤꯜ ꯑꯃꯗꯤ ꯂꯥꯏꯖꯤꯡꯂꯦꯝꯕꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯇꯝ ꯂꯩꯔꯝꯗꯦ꯫ ꯂꯥꯏꯖꯤꯡꯂꯦꯝꯕꯤ ꯇꯁꯦꯡꯅ ꯃꯉꯥꯂꯩꯕꯨ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯕ ꯐꯥꯎꯗ꯭ꯔꯦ꯫ ꯂꯥꯏꯖꯤꯡꯂꯦꯝꯕꯤ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯅꯛꯄ ꯗꯨꯀꯥꯟ ꯑꯃꯗ ꯄꯣꯠ ꯂꯩꯕ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯤꯒꯥꯏ ꯋꯥ ꯀꯟꯕꯤ ꯅꯨꯄꯤ ꯈꯔ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯖꯤꯡꯂꯦꯝꯕꯤ ꯎꯕꯗ, "ꯂꯥꯏꯖꯤꯡꯂꯦꯝꯕꯤ, ꯅꯪꯁꯦ ꯅꯁꯛ ꯏꯐ ꯐꯖꯈꯩ, ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯁꯥꯐꯕ ꯁꯦꯅꯥꯄꯇꯤꯒꯤ ꯃꯈꯨꯠꯇ ꯑꯁꯦꯡꯕ ꯂꯩꯁꯥꯕꯤ ꯑꯣꯏꯅ ꯅꯄꯨꯟꯁꯤ ꯃꯥꯡꯈꯤ ꯇꯧꯕꯗꯣ ꯄꯥꯝꯃꯨꯏꯗ." ꯂꯥꯏꯖꯤꯡꯂꯦꯝꯕꯤ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ, "ꯅꯠꯇꯦ ꯅꯪꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯅꯨꯄꯤ ꯊꯣꯛꯇ꯭ꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯉꯥꯡ ꯃꯆꯥ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯄꯤꯗꯠ ꯄꯥꯗꯠꯄ ꯃꯆꯥꯗꯨꯅ ꯉꯝꯍꯜꯂꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯁ, ꯑꯩꯒ ꯑꯣꯏꯔꯗꯤꯅꯦ ꯅꯍꯥꯟꯅ ꯍꯥꯠꯇꯣꯛꯄ꯭ꯔꯥ ꯐꯣꯏꯗꯠꯄ꯭ꯔꯥ ꯀꯔꯤꯅꯣꯃ ꯇꯧꯔꯅꯤ ꯍꯥꯏꯕꯅꯤꯗ." ꯂꯥꯏꯖꯤꯡꯂꯦꯝꯕꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯕꯨꯛ ꯐꯠꯇꯕꯒꯤ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯗꯨꯅ, "ꯑꯗꯨꯗꯤ ꯏꯆꯦ, ꯑꯉꯥꯡ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏ ꯑꯅꯤꯗꯒꯤ ꯂꯥꯞꯅ ꯊꯝꯒꯅꯤ?" ꯅꯨꯄꯤ ꯑꯗꯨꯅ, ꯃꯗꯨꯒꯤ ꯋꯥꯕꯨ ꯋꯥ ꯑꯣꯏꯅ ꯇꯧꯔꯗꯅ ꯊꯥꯅꯤꯜꯅ ꯊꯕꯛ ꯆꯠꯈꯤꯕ ꯅꯨꯃꯤꯠ ꯑꯃꯗ ꯑꯆꯥꯄꯣꯠ ꯄꯤꯖꯗꯣꯏꯅꯤ, ꯀꯣꯏꯕ ꯄꯨꯕꯤꯗꯣꯏꯅꯤ ꯍꯥꯏꯔꯒ ꯄꯨꯊꯣꯛꯈ꯭ꯔꯒ ꯂꯝꯍꯥꯡ ꯑꯃꯗ ꯊꯥꯗꯣꯛꯑꯝꯃꯒ ꯂꯣꯏꯔꯦꯗꯅ꯫ ꯂꯥꯏꯖꯤꯡꯂꯦꯝꯕꯤ ꯋꯥꯐꯝ ꯑꯗꯨ ꯃꯨꯟꯅ ꯇꯥꯁꯤꯜꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯍꯣ, ꯑꯗꯨꯝꯅ ꯇꯧꯍꯧꯋꯣ ꯉꯜꯂꯤꯉꯩ ꯑꯁꯤꯗ, ꯅꯠꯇ꯭ꯔꯗꯤꯅꯦ ꯅꯄꯨꯟꯁꯤꯗꯣ ꯃꯥꯡꯉꯅꯤ꯫ ꯅꯠꯇꯦ, ꯏ ꯃꯔꯤꯁꯨ ꯅꯠꯇꯕ ꯑꯗꯨꯗ ꯅꯆꯥ ꯁꯛꯅ ꯌꯣꯛꯂꯦ꯫ ꯅꯈꯣꯏ ꯑꯅꯤꯒꯤ ꯆꯥꯗꯥ ꯅꯥꯎꯗꯥ ꯂꯩꯕꯁꯨ ꯅꯠꯇꯦ꯫ ꯍꯌꯦꯡꯋꯥꯏ ꯀꯅꯥꯅ ꯈꯪꯅꯤ ꯑꯣꯟꯁꯤꯟꯗꯨꯅ ꯆꯤꯛꯂꯛꯂꯕꯗꯤ." ꯂꯥꯏꯖꯤꯡꯂꯦꯝꯕꯤ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯊꯨꯅ ꯌꯥꯡꯅꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅꯤ꯫ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯅꯔꯒ ꯇꯨꯝꯅꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯃꯕꯣꯛ ꯀꯕꯣꯛ ꯂꯩꯅ ꯃꯉꯥꯂꯩꯕꯨ ꯃꯥꯡꯒꯣꯜꯗ ꯐꯝꯃꯤꯟꯅꯗꯨꯅ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯊꯥꯕꯜꯒꯤ ꯐꯖꯕꯗꯨ ꯌꯦꯡꯃꯤꯟꯅꯗꯨꯅ ꯏꯁꯩ ꯁꯛꯂꯝꯃꯤ꯫ ꯂꯥꯏꯖꯤꯡꯂꯦꯝꯕꯤ ꯃꯥꯒꯤ ꯆꯥꯏꯔꯕ ꯐꯤꯖꯣꯜꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯊꯥꯅꯤꯜꯅ ꯇꯨꯡꯗꯒꯤ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯒ ꯅꯥꯁꯣꯜ ꯄꯤꯛꯅ, "ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯂꯥꯏꯖꯤꯡꯂꯦꯝꯕꯤ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ." ꯀꯨꯏꯅ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜ ꯂꯦꯞꯂꯨꯔꯕ ꯊꯥꯅꯤꯜꯅ ꯈꯪꯍꯧꯗꯅ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯒꯤ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯔꯛꯄ ꯑꯁꯤꯗ ꯅꯨꯡꯁꯤꯕ ꯎꯠꯂꯛꯄ ꯑꯗꯨꯗ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯗꯨꯅ ꯊꯥꯅꯤꯜ ꯈꯪꯍꯟꯗꯕ ꯃꯑꯣꯡꯗ ꯃꯍꯥꯛ ꯀꯞꯆꯔꯝꯃꯤ꯫ ꯊꯥꯅꯤꯜ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ,
Angang leirabana nafamda kejaba oinajabsu phangdri. Mangalese nachamakni khaluko. Ai mahak nataba makhataba angang amta pamdri. Magi nushibagi magunso hantaba pamdi. Laijingna biwado tabada khangsaw sawna thanina koliba ado hainadabagi mawong ulaklami. Tanja aduda mangalesu changlaktuna mama mapagi tawriba matawado ubada pakhane chinsilaga. Pabong, kayginu nangna mamada konsiliduba. Mama se sortingani. Pabong, nangyang pate. Mama bu nang napuido kayginu. Asi haiduna kablai thanil mama noglaga. Mama bu phubana tiye chathoy. Adudi kaydawriba. Mama se chak chabada phulli. Adugine papa na phanaba tawri. Mangalei laijing limbigi makut adu samlaga. Mama, papa na haise chumbra. Laijing limbi noklingdana noglaga. Chummi chathoy. Papa ga punna leiramuko. Mama mapandan ta thoki. Wasi hairaga thuna yang namak thoraktuna yana kharomda changsiladuna mathamoy adu puba ngamjaduna thanilgi wahai adubu nakong singza yairaduna kapjarami. Masiro aigi punsi. Nupi hoibigi mapukse onthokna tolidako. Asumna oiramgadaba oirabadi ayom pandana ima ipagi seba tawduna sikhibana phaiye. Asi haiduna kaplami adubu laijing lembina kaplibado kanana su tabi khidre. Nomagi numit amada lanmi amana thanilbu kaubalak lami. Laijing lembina kadai da chatpiga dawribano. Numit mangani ayhak satan mo chatpadari atopa leba amada ningthijana leiramuko. Mangalese luna tawbiramu. Laijing lembi mo noklaga tawdradi kaino. Mangaleina thanilbu konsenjaraga. Pabong, nang thuna halauko. Halaktuini. Ado mamaga nungaina leiramuko chathoy. Aina halakpada ichagi thiba angoba ma soidana leiraktoini. Adudi yam harawe pabong. Wasi hairaga pring chonglami. Thanil mapi yomlaga sagol thawduna dumuk chatkre. Numitsidagi hauna laijing lembi achingba tanjai yengduna leirami. Nongma manggol jaw amadi kabokle luhongba ma chakringai mangaleibo mapi ananba ma sechinbiduna kanasu ujringaida sagol gari amada chatminarami. Mama, pabong lobo chatoira. Pabong do mafam amada leire haidana pau chile. Adunane lobo chatlibani chathoibi. Mangaledi karisu khangjadabana harauna mapabongbu unarani khandun leijarami. Ima theba ngobada aidi ha ubaga nanbidoiningo. Laijing lembi nokmi mangalaibu makokta nanbiraga tasengna mahak aphattaba miyoy amadi natte. Adubu thanil amadi mahakki marakta mangalaina maram oiraga ayetpa pirakpadagi thamoy kankribani. Matham oida mahak nungaitabasu phawribani. Laijing lembi mangalaida munna yenglaga asumna khanjai. Nahakpu aina mari natte haiduna inthokpadi natteko. Handak mapok asimagidi nang aibu waroganu ko mangalay. Mangalay mo noglaga. Kidawragi ima. Ado ima aise sakphajabra. Ichatani. Ichadagi hena phajaba. Sangsara sida kanamata laiti. Wasi hairaga laijing lembi sagol gari adugi parda ado hangtoklaga. Akoy badu ngayhak yenglaba matungda sagol adubu thawba lefallami. Mangalay harauna. Ima yauraba. Pabong leiramadra. Laijing lembi sor sangna hontoklaga mamit adu jejet uisilaga. Ichathoy kumtharo yaurabani. Mangalay wadu tabada yamna harauna kumtharami. Adubu akoyba adudi chingtana pungkoy koisilami. Arapada anakpa yum amata taba ude. Ojek waya khaktagi khonjelna nilli mafamado. Mangalay ngakna. Mama, pabungbu kadaino. Asi haiduna mai onthorpa matamdadi nanghororoi matagum laijing lembina laurai. Thuna yangnamak sagol ase thawro. Asumna haibadagidi sagol adu thuna thawrami. Piklibi mangalay sukapladuna sagol adu butana raklami. Mangalayna makol isisiba makai kaplaga. Mama, aibu mapam sida tambiramgano. Ayam ki mama. Mama, ay nang supabong suuda na layba ngamoy mama. Wasi hairaga soibadagi jelambadagi tushilami. Laymaido upsisitu na tashilami. Ningam jaba upul tayraba sakta maduna tanaba phanglaroi khanglaba sagol gari adubu upai laitana yengduna kapjarami. Laijing lembi supumnamak adu sagol gari dagi tungda paliba thongnaw adudagi uribani. Masu nungaina leibadi natte mathamoy kairibani. Mama haina kaurakpa khonjel adu tabada hikna kapjarami.
ꯑꯗꯨꯕꯨ ꯇꯥꯁꯤꯟꯅꯗ ꯎꯁꯤꯟꯅꯗ ꯄꯤꯛꯂꯤꯕ ꯃꯉꯥꯂꯩꯕꯨ ꯍꯨꯟꯗꯣꯛꯇꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯃꯤꯅ ꯎꯗ꯭ꯔꯤꯉꯩ ꯁꯒꯣꯜ ꯊꯧꯕ ꯅꯨꯄꯥ ꯑꯃꯗ ꯑꯌꯥꯝꯕ ꯁꯦꯜ ꯃꯌꯦꯛ ꯄꯤꯗꯨꯅ ꯋꯥ ꯃꯦꯟꯁꯤꯜꯂꯕ ꯃꯇꯨꯡꯗ ꯀꯔꯤꯁꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯃꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯣꯛ ꯈꯣꯡꯅ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯥꯡꯒꯣꯜꯖꯥꯎ ꯑꯃꯗꯤ ꯀꯕꯣꯛꯂꯩꯁꯨ ꯂꯨꯍꯣꯡꯕ ꯑꯗꯨ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯃꯧ ꯅꯨꯄꯤꯅ ꯀꯞꯄꯗꯨ ꯎꯕꯗ ꯉꯛꯅ "ꯀꯔꯤ ꯇꯧꯔꯦ?" ꯂꯥꯏꯖꯤꯡꯂꯦꯝꯕꯤ ꯀꯞꯁꯤꯟꯅꯔꯒ "ꯏꯃꯥ, ꯄꯥꯕꯨꯡ, ꯃꯉꯥꯂꯩꯗꯣ ꯑꯩꯅ ꯏꯃꯨꯡꯗ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯒ ꯊꯣꯔꯛꯄꯗ ꯂꯩꯔꯝꯗ꯭ꯔꯤ꯫ ꯂꯩꯀꯥꯏ ꯈꯨꯗꯤꯡ ꯍꯪꯕ ꯌꯥꯕ ꯍꯪꯂꯨꯔꯦ, ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯍꯪꯉꯤ ꯎꯏ ꯍꯥꯏꯗꯨꯅ ꯀꯅꯥꯅꯁꯨ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ." "ꯍꯥꯏ ꯃꯃꯥ, ꯑꯩ ꯐꯤ ꯍꯣꯡꯕꯒ ꯂꯥꯏ, ꯏꯁꯨꯗꯣ ꯑꯃꯨꯛꯇ ꯊꯤꯔꯨꯈꯤꯒꯦ." ꯋꯥꯁꯤ ꯍꯥꯏꯔꯒ ꯆꯠꯈꯤꯔꯝꯃꯤ ꯀꯕꯣꯛꯂꯩꯅ꯫ "ꯑꯁ, ꯀꯝꯗꯧꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯅꯠꯇꯦ, ꯃꯥꯕꯨ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯁꯥꯟꯅꯕ ꯆꯠꯄꯗ ꯂꯝꯕꯤꯗꯒ ꯈꯪꯍꯧꯅꯔꯕ ꯖꯥꯠꯂꯣ? ꯈꯪꯗꯦ ꯏꯃꯥ, ꯑꯩ ꯍꯥꯏꯐꯝ ꯇꯧꯐꯝ ꯑꯃ ꯈꯪꯗꯦ꯫ ꯑꯩꯁꯨ ꯀꯨꯏꯕ ꯅꯠꯇꯤꯌꯦ, ꯉꯥꯏꯍꯥꯛꯇꯪ ꯆꯪꯂꯨꯕꯅꯤ." ꯑꯁꯨꯝꯅ ꯃꯉꯥꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯊꯥꯅꯤꯜ ꯑꯗꯨ ꯁꯥ ꯇꯥꯟꯕ ꯆꯠꯂꯨꯕꯗꯒꯤ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯈꯨꯠꯇ ꯑꯉꯧꯕ ꯊꯦꯕ ꯑꯃ ꯄꯥꯏꯔꯗꯨꯅ ꯍꯔꯥꯎꯅ ꯁꯨꯃꯥꯡ ꯑꯗꯨꯗꯒꯤ "ꯃꯉꯥꯂꯩ, ꯃꯉꯥꯂꯩ, ꯄꯄꯥ ꯂꯥꯛꯑꯦ! ꯊꯣꯔꯛꯑꯣꯅꯦ ꯊꯣꯔꯛꯑꯣꯅꯦ, ꯅꯪꯒꯤ ꯊꯦꯕꯁꯨ ꯄꯨꯔꯛꯑꯦ." ꯃꯥꯡꯒꯣꯜꯖꯥꯎ, ꯀꯕꯣꯛꯂꯩ ꯑꯃꯗꯤ ꯂꯥꯏꯖꯤꯡꯂꯦꯝꯕꯤ ꯊꯣꯔꯛꯇꯨꯅ ꯊꯥꯅꯤꯜꯕꯨ ꯑꯣꯛꯂꯔꯦ꯫ "ꯀꯗꯥꯏ ꯃꯉꯥꯂꯩꯗꯤ? ꯇꯨꯝꯈ꯭ꯔꯕꯣ? ꯃꯥꯗꯤ ꯎꯗꯦꯅ?" ꯂꯥꯏꯖꯤꯡꯂꯦꯝꯕꯤꯒꯤ ꯑꯋꯥꯕ ꯇꯥꯔꯤꯕ ꯁꯛꯐꯝ ꯑꯗꯨ ꯎꯕꯗ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ "ꯀꯩꯅꯣ, ꯉꯁꯤ ꯅꯈꯣꯏ ꯑꯍꯨꯝꯅ ꯑꯩꯒꯤ ꯏꯃꯥꯡꯗ ꯎꯠꯂꯤꯕ ꯁꯛꯐꯝ ꯑꯁꯦ ꯀꯔꯤꯒꯤꯅꯣ? ꯍꯥꯏꯌꯣ, ꯑꯩꯉꯣꯟꯗ ꯂꯣꯠꯂꯤꯕ ꯋꯥꯐꯝ ꯑꯁꯦ ꯀꯔꯤꯅꯣ ꯍꯥꯏꯌꯣ." ꯀꯕꯣꯛꯂꯩ ꯅꯨꯡꯉꯥꯏꯇꯅ "ꯏꯕꯨꯡꯉꯣ, ꯃꯉꯥꯂꯩꯗꯣ ꯉꯁꯤꯒ ꯊꯥꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯊꯤꯕ ꯐꯪꯗ꯭ꯔꯤ꯫ ꯑꯩꯈꯣꯏ ꯅꯍꯥꯟꯗꯒꯤ ꯊꯤꯕ ꯂꯦꯞꯇ꯭ꯔꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯈꯣꯡꯒꯨꯜ ꯑꯃꯠꯇ ꯂꯤꯕ ꯐꯪꯗ꯭ꯔꯤ." ꯊꯥꯅꯤꯜ ꯋꯥꯗꯨ ꯇꯥꯕꯗ ꯑꯁꯥ ꯄꯨꯝꯕ ꯀꯥꯏꯔꯦ꯫ ꯄꯨꯔꯛꯂꯤꯕ ꯊꯦꯕ ꯑꯗꯨ ꯇꯞꯅ ꯂꯩꯃꯥꯏꯗ ꯊꯝꯗꯨꯅ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯔꯒ ꯂꯩꯈ꯭ꯔꯦ꯫ ꯂꯥꯏꯖꯤꯡꯂꯦꯝꯕꯤ ꯐꯝꯊꯔꯒ ꯅꯨꯡꯉꯥꯏꯇꯅ "ꯇꯥꯃꯣ, ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ. ꯑꯩꯁꯨ ꯃꯥꯕꯨ ꯆꯦꯛꯁꯤꯟꯅꯗꯤ ꯁꯦꯟꯅꯖꯩ. ꯏ ꯃꯔꯤ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯅꯣꯡꯃꯗ ꯃꯉꯣꯟꯗ ꯐꯠꯇꯕ ꯋꯥꯈꯜ ꯑꯃꯠꯇ ꯈꯟꯈꯤꯕ ꯂꯩꯈꯤꯗꯦ. ꯅꯨꯄꯤ ꯑꯣꯏꯕꯅꯤꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯔꯤꯉꯩ ꯂꯣꯏꯔꯛꯄꯗ ꯃꯍꯥꯛ ꯑꯗꯨ ꯂꯩꯔꯝꯗꯕꯅꯤ. ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩꯒꯤ ꯏꯔꯥꯜꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯁꯦꯡꯕ ꯃꯑꯣꯡꯗ ꯍꯩꯅ ꯁꯤꯡꯅ ꯀꯞꯂꯛꯂꯝꯃꯤ꯫ ꯊꯥꯅꯤꯜ ꯃꯄꯤ ꯑꯗꯨꯕꯨ ꯇꯨꯞ ꯇꯨꯞ ꯇꯥꯔꯒ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯗ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯒ "ꯏꯆꯥꯗꯣ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ? ꯃꯄꯥꯕꯨꯡ ꯑꯩꯕꯨ ꯏꯁꯣꯔꯒꯨꯝꯅ ꯂꯥꯠꯆꯕꯅꯤ. ꯑꯩ ꯃꯥ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯃꯣꯏ. ꯃꯉꯥꯂꯩ, ꯄꯄꯥꯅ ꯀꯧꯕꯁꯤ ꯇꯥꯔꯗꯤ ꯅꯪ ꯑꯃꯨꯛꯇ ꯍꯜꯂꯛꯎꯕ." ꯂꯥꯏꯖꯤꯡꯂꯦꯝꯕꯤꯅ ꯊꯥꯅꯤꯜꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯊꯥꯅꯤꯜ ꯄꯨꯛ ꯂꯥꯎꯅ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯗꯨ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯑꯋꯥꯕꯗꯨ ꯈꯪꯂꯗꯨꯅ ꯃꯉꯣꯟꯗ ꯀꯔꯤꯁꯨ ꯌꯦꯠꯂꯨꯗ꯭ꯔꯦ꯫ ꯂꯥꯏꯖꯤꯡꯂꯦꯝꯕꯤ ꯃꯍꯥꯛꯀꯤ ꯂꯥꯂꯣꯡ ꯑꯗꯨ ꯀꯅꯥꯅꯁꯨ ꯈꯪꯗ꯭ꯔꯕ ꯑꯣꯏꯔꯦ꯫ ꯃꯗꯨ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯃꯣꯃꯣ ꯅꯣꯛꯆꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯗꯤ ꯊꯥꯅꯤꯜ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯅꯨꯡꯉꯥꯏꯃꯟꯗꯗꯨꯅ ꯍꯤꯗꯥꯛ ꯈꯔ ꯊꯛꯆꯤꯟꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯍꯤꯗꯥꯛ ꯐꯖꯅ ꯉꯥꯎꯔꯕꯅꯤꯅ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯊꯥ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯊꯥꯅꯤꯜꯅ ꯃꯉꯥꯂꯩꯕꯨ ꯊꯤꯕ ꯌꯥꯕꯗꯤ ꯊꯤꯖꯩ, ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯗꯨ ꯃꯤꯔꯣꯜꯂꯛꯂꯝꯃꯤ꯫ ꯄꯥꯎꯗꯨ ꯍꯦꯛ ꯈꯪꯕꯒ ꯍꯔꯥꯎꯅ ꯊꯥꯅꯤꯜꯒꯤ ꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯇꯝꯖꯔꯝꯃꯤ꯫ "ꯇꯥꯃꯣ, ꯑꯩ ꯃꯃꯥ ꯑꯣꯏꯒꯗꯧꯔꯦ. ꯁꯦ, ꯅꯪꯒꯤ ꯁꯥꯡꯂꯕ ꯀꯣꯏ ꯑꯃꯗꯤ ꯅꯪꯒꯤ ꯁꯝꯒꯁꯦ ꯈꯔ ꯀꯛꯊꯠꯂꯁꯦ. ꯃꯤ ꯃꯥꯟꯗ꯭ꯔꯦ ꯍꯥꯏꯕ. ꯃꯉꯥꯂꯩꯗꯣ ꯑꯩꯒꯤꯁꯨ ꯏꯆꯥꯅꯤ. ꯃꯃꯥ ꯑꯃ ꯑꯣꯏꯅ ꯃꯥꯕꯨ ꯃꯥꯡꯈꯤꯕꯗ ꯅꯨꯡꯉꯥꯏꯇꯦ. ꯑꯗꯨꯕꯨ ꯃꯥꯡꯈ꯭ꯔꯕꯗꯤ ꯃꯥꯡꯈ꯭ꯔꯦ. ꯀꯔꯤ ꯀꯥꯟꯅꯔꯨꯒꯅꯤ ꯈꯟꯖꯤꯜꯂꯨꯔꯒ." ꯊꯥꯅꯤꯜ ꯃꯆꯤꯟ ꯑꯗꯨ ꯐꯩꯖꯩ ꯆꯤꯡꯂꯒ ꯁꯥꯎꯅ "ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯅꯤꯡꯕ ꯊꯨꯡꯂꯝꯂꯒꯅꯤꯅꯦ. ꯅꯃꯤꯠꯇ ꯅꯆꯥ ꯎꯒꯗꯧꯔꯦ, ꯅꯠꯇ꯭ꯔꯥ?" ꯂꯥꯏꯖꯤꯡꯂꯦꯝꯕꯤ ꯈꯪꯍꯧꯗꯅ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯉꯛꯂꯗꯨꯅ "ꯀꯩꯅꯣ ꯇꯥꯃꯣ, ꯀꯩꯗꯧꯔꯒꯦ? ꯅꯪꯅ ꯑꯗꯨꯛ ꯌꯥꯝ ꯁꯥꯎꯔꯤꯗꯨꯕꯣ?" ꯊꯥꯅꯤꯜ ꯍꯤꯗꯥꯛ ꯌꯥꯎꯕ ꯄꯥꯇ꯭ꯔ ꯑꯗꯨ ꯂꯩꯃꯥꯏꯗ ꯊꯥꯗꯔꯒ "ꯅꯨꯄꯤ ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯑꯁꯦ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯄꯤꯛꯏ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯆꯨꯝꯃꯤ. ꯅꯪꯅ ꯅꯕꯨꯛꯆꯦꯜ ꯀꯌꯥ ꯃꯔꯨꯝ ꯄꯤꯛꯏ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯏ. ꯀꯔꯤꯁꯨ ꯃꯔꯥ ꯂꯩꯖꯗ꯭ꯔꯕꯤ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗ ꯂꯝꯍꯥꯡ ꯑꯗꯨꯗ ꯍꯨꯟꯗꯣꯛꯂꯝꯕ ꯍꯦꯛ ꯉꯝꯃꯤ. ꯑꯩꯁꯨ ꯈꯪꯏ ꯅꯪꯒꯤ ꯑꯋꯥꯕꯗꯣ. ꯑꯩꯅ ꯅꯪꯕꯨ ꯐꯥꯒꯤ ꯇꯧꯗꯨꯅ ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤ ꯃꯔꯤ ꯊꯝꯂꯣꯏ ꯍꯥꯏꯗꯨꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯍꯥꯏꯖꯤꯟꯗꯨꯅ ꯑꯣꯏꯅꯖꯕꯒꯤ ꯋꯥꯅꯤ. ꯃꯉꯥꯂꯩꯗꯣ ꯂꯥꯟꯒꯤ ꯆꯩꯊꯦꯡ ꯐꯪꯂꯕꯤ ꯑꯉꯥꯡ. ꯃꯥꯒꯤ ꯋꯥꯈꯜ ꯑꯗꯨꯗ ꯃꯇꯝ ꯈꯔ ꯅꯤꯡꯊꯤꯖꯅ ꯅꯨꯡꯉꯥꯏꯔꯕ ꯃꯇꯨꯡꯗ ꯅꯪ ꯑꯩꯒꯤꯁꯨ ꯅꯨꯡꯁꯤꯔꯕ ꯃꯔꯤ ꯑꯗꯨ ꯊꯝꯅꯅꯕ ꯈꯟꯈꯤꯕꯅꯤ. ꯅꯣꯡꯃꯇ ꯃꯤꯀꯨꯞ ꯑꯃꯠꯇ ꯅꯪꯒꯤ ꯅꯨꯡꯁꯤꯕꯒꯤ ꯆꯥꯡ ꯇꯥꯕ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯂꯩꯈꯤꯗꯕꯅꯤ." ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯁꯥꯎꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯂꯥꯏꯖꯤꯡꯂꯦꯝꯕꯤ ꯀꯞꯂꯒ ꯃꯃꯥꯡꯊꯛꯇ ꯃꯥꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯒ ꯀꯞꯆꯔꯝꯃꯤ꯫ ꯃꯤꯒꯤ ꯋꯥ ꯏꯜꯂꯨꯕ, ꯃꯕꯨꯛꯆꯦꯜ ꯀꯌꯥꯗ ꯄꯤꯛꯈ꯭ꯔꯕꯅꯣ ꯍꯥꯏꯅ ꯈꯜꯂꯨꯕꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯀꯞꯆꯔꯝꯃꯤ꯫
ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯊꯥꯅꯤꯜ ꯑꯃꯗꯤ ꯂꯥꯏꯖꯤꯡꯂꯦꯝꯕꯤ ꯃꯉꯥꯂꯩꯕꯨ ꯊꯤꯕ ꯂꯦꯞꯂꯝꯗꯦ꯫ ꯃꯄꯨꯟꯁꯤ ꯑꯗꯨꯅ ꯍꯤꯡꯂꯤꯕ ꯃꯈꯩꯗꯤ ꯊꯤꯈꯤꯒꯅꯤ ꯍꯥꯏꯅ ꯂꯦꯞꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯊꯤꯡꯕ ꯀꯅꯥꯅꯁꯨ ꯉꯝꯗꯦ ꯍꯥꯏꯕꯒꯨꯝꯅ ꯍꯧꯖꯤꯟꯈꯤꯗꯨꯅ ꯆꯍꯤ ꯀꯌꯥ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯊꯥꯅꯤꯜ ꯑꯃꯗꯤ ꯂꯥꯏꯖꯤꯡꯂꯦꯝꯕꯤ ꯌꯥꯝꯅ ꯁꯣꯟꯖꯤꯜꯂꯛꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯃꯆꯥꯅꯨꯄꯥ ꯑꯃꯒꯁꯨ ꯌꯥꯝꯅ ꯆꯥꯎꯔꯦ꯫ ꯂꯨꯍꯣꯡꯕ ꯌꯥꯕꯒꯤ ꯃꯇꯝ ꯐꯥꯎꯕ ꯌꯧꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯃꯒꯤ ꯃꯇꯝꯗꯅꯤ ꯈꯪꯍꯧꯗꯅ ꯂꯥꯟꯃꯤ ꯑꯃꯅ ꯊꯥꯅꯤꯜꯒꯤ ꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯁꯦꯅꯥꯄꯇꯤ, ꯃꯉꯥꯂꯩꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯣ ꯊꯦꯠꯇꯣꯛꯇꯨꯅ ꯈꯪꯕꯤꯕ ꯌꯥꯎꯔꯕꯗꯤ ꯍꯥꯏꯅ ꯋꯥꯅ ꯊꯤꯖꯔꯛꯄꯗꯣ ꯉꯁꯤꯗꯤ ꯈꯪꯕ ꯉꯝꯂꯦ꯫ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯅꯤꯜꯅ, "ꯍꯥ, ꯑꯁꯦꯡꯕꯔ ꯅꯪꯅ ꯍꯥꯏꯔꯤꯕꯁꯦ? ꯑꯗꯨꯗꯤ ꯂꯥꯛꯑꯣ, ꯆꯠꯁꯤ ꯍꯧꯖꯤꯛꯃꯛ." ꯂꯥꯟꯃꯤ ꯑꯗꯨꯅ, "ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯁꯨ ꯋꯥꯔꯨꯔꯒꯅꯨ, ꯑꯩꯅ ꯄꯨꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯃꯍꯥꯛ ꯑꯗꯣ ꯅꯪꯒꯤ ꯅꯆꯥ ꯃꯉꯥꯂꯩꯔ ꯍꯥꯏꯅ ꯑꯃꯨꯛꯇ ꯌꯦꯡꯉꯨ." ꯋꯥꯗꯨ ꯍꯥꯏꯔꯒ ꯂꯥꯟꯃꯤ ꯑꯗꯨꯅ ꯊꯣꯡꯒꯥꯜꯗ ꯂꯦꯞꯇꯨꯅ ꯂꯩꯍꯧꯕꯤ ꯃꯃꯥ ꯃꯆꯥꯕꯨ ꯀꯧꯁꯤꯟꯕꯤꯔꯛꯂꯝꯃꯤ꯫ ꯃꯥꯌꯣꯛꯅꯅ ꯂꯦꯞꯇꯨꯅ ꯊꯥꯅꯤꯜ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯃꯈꯨꯠ ꯁꯝꯗꯨꯅ ꯂꯩꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯤ ꯃꯨꯟꯅ ꯌꯦꯡꯂꯦ꯫ ꯅꯨꯄꯤ ꯑꯗꯨꯅ ꯀꯞꯂꯒ, "ꯄꯥꯕꯨꯡ, ꯑꯩꯕꯨ ꯈꯪꯕꯤꯗ꯭ꯔꯕ꯭ꯔꯥ? ꯑꯩꯍꯥꯛ ꯅꯪꯒꯤ ꯃꯉꯥꯂꯩꯅꯦ." ꯋꯥꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤ ꯑꯗꯨꯅ ꯊꯥꯅꯤꯜꯕꯨ ꯆꯪꯁꯤꯟꯗꯨꯅ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯃꯤꯟꯅꯔꯝꯃꯤ꯫ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯃꯥꯡꯈ꯭ꯔꯕꯤ ꯃꯆꯥꯅꯨꯄꯤꯒ ꯎꯅꯕ ꯐꯪꯕ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯂꯥꯏꯖꯤꯡꯂꯦꯝꯕꯤ ꯃꯔꯥꯜꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯀꯥꯏꯅ, "ꯏꯆꯥꯊꯣꯏ, ꯅꯃꯥ ꯐꯠꯇꯕꯤ ꯑꯩꯕꯨ ꯄꯦꯟꯅ ꯆꯩꯌꯨ. ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯆꯥꯕꯨ ꯋꯥꯍꯟꯈꯤꯕꯅꯤ." ꯃꯉꯥꯂꯩ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯒꯤ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯄꯤꯔꯒ, "ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯏꯃꯥ. ꯅꯪꯅ ꯑꯩꯕꯨ ꯃꯐꯝ ꯑꯗꯨꯗ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯕ ꯃꯇꯨꯡꯗꯒꯤ ꯑꯍꯜ ꯑꯃꯅ ꯑꯩꯕꯨ ꯑꯊꯥꯞꯄ ꯂꯩꯄꯥꯛ ꯑꯃꯗ ꯄꯨꯗꯨꯅ ꯆꯥꯎꯅꯅꯕ ꯌꯣꯛꯄꯤꯔꯛꯈꯤ. ꯃꯤꯡꯁꯨ ꯊꯥꯗꯣꯏ ꯍꯥꯏꯅ ꯑꯣꯟꯊꯣꯛꯈꯤ. ꯑꯗꯨꯒ ꯑꯅꯛꯄ ꯈꯨꯜ ꯑꯃꯗ ꯃꯕꯨꯛꯆꯦꯜ ꯆꯥꯎꯔꯕ ꯅꯨꯄꯥ ꯑꯃꯗ ꯑꯩꯕꯨ ꯃꯆꯥ ꯁꯛꯅ ꯊꯥꯖꯕꯤꯗꯨꯅ ꯌꯨꯝꯕꯥꯟꯖꯔꯦ. ꯌꯦꯡꯉꯨꯇꯨ, ꯃꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅꯤ. ꯅꯨꯡꯁꯤꯗ꯭ꯔꯥ?" ꯂꯥꯏꯖꯤꯡꯂꯦꯝꯕꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯅꯥꯟꯖꯔꯒ, "ꯏꯁꯨꯊꯣꯏ, ꯑꯩꯁꯦ ꯅꯪꯒꯤ ꯕꯨꯕꯣꯛꯅꯤ." ꯑꯉꯥꯡ ꯑꯗꯨꯅ ꯋꯥꯗꯤ ꯉꯥꯡꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯗ ꯌꯦꯡꯖꯔꯝꯃꯤ꯫ ꯃꯥꯡꯒꯣꯜꯖꯥꯎ ꯑꯃꯗꯤ ꯀꯕꯣꯛꯂꯩꯁꯨ ꯆꯩꯁꯨ ꯄꯥꯏꯔꯗꯨꯅ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕꯤ ꯃꯉꯥꯂꯩꯕꯨ ꯅꯨꯡꯁꯤꯅ ꯋꯥꯔꯤ ꯁꯥꯅꯖꯔꯝꯃꯤ꯫ ꯊꯥꯅꯤꯜ ꯍꯔꯥꯎꯅ ꯂꯥꯟꯃꯤ ꯑꯗꯨꯗ ꯁꯅꯥ ꯈꯧꯖꯥꯎ ꯑꯃ ꯄꯤꯔꯗꯨꯅ, "ꯁꯦ, ꯃꯁꯦ ꯅꯍꯥꯛꯀꯤ ꯈꯨꯗꯣꯜꯅꯤ. ꯅꯪꯅ ꯑꯍꯦꯟꯕ ꯄꯥꯝꯂꯕꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ, ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ." ꯂꯥꯟꯃꯤ ꯑꯗꯨ ꯍꯔꯥꯎꯅ ꯊꯥꯅꯤꯜꯗ ꯄꯨꯅꯦꯝ ꯅꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯏꯃꯨꯡ ꯑꯅꯤ ꯑꯗꯨ ꯍꯔꯥꯎꯅ ꯆꯥꯛ ꯆꯥꯃꯤꯟꯅꯗꯨꯅ ꯀꯨꯏꯅ ꯑꯋꯥꯕ ꯐꯪꯂꯨꯔꯕ ꯑꯗꯨ ꯀꯣꯛꯆꯔꯝꯃꯤ꯫ ꯀꯨꯝꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯊꯣꯛꯄ ꯃꯇꯝꯗ ꯃꯉꯥꯂꯩꯕꯨ ꯃꯆꯥꯃꯛꯅꯤ, ꯏꯃꯨꯡ ꯃꯅꯨꯡꯃꯛꯅꯤ ꯍꯥꯏꯕꯒꯨꯝꯅ ꯑꯆꯦꯠꯄ ꯃꯔꯤꯅ ꯆꯦꯠꯅ ꯂꯤꯄꯨꯟ ꯑꯣꯏꯗꯨꯅ ꯀꯧꯔꯝꯃꯤ꯫ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯂꯥꯛꯄꯗ ꯃꯉꯥꯂꯩ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥꯕꯨ ꯀꯧꯕꯤꯗꯨꯅ ꯅꯨꯡꯁꯤꯅ ꯄꯨꯟꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯥꯅꯤꯜꯒꯤ ꯄꯨꯟꯁꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯝꯕ ꯂꯥꯟꯊꯦꯡꯅꯔꯨꯔꯒ ꯀꯣꯟꯅꯊꯪꯗꯗꯤ ꯑꯆꯨꯝꯕꯅ ꯃꯥꯏ ꯄꯥꯛꯏ ꯍꯥꯏꯕꯒꯨꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫